ꯉꯁꯤ ꯑꯩꯈꯣꯏ ꯂꯩꯖꯩꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯂꯥꯏꯀꯣꯜ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝꯗ ꯉꯁꯤ ꯑꯩꯈꯣꯏ ꯂꯩꯖꯩꯁꯦ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯌꯧꯔꯛꯑꯦ ꯑꯗꯣ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯃꯌꯥꯝꯗ ꯇꯝꯖꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯖꯔꯛꯄꯅꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈꯝꯕꯅ ꯀꯥꯎ ꯐꯥꯈꯤꯕꯒꯤ ꯑꯩꯈꯣꯏ ꯃꯤꯇꯝ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯝ ꯑꯃ ꯉꯁꯤ ꯁꯪꯒꯥꯔꯒ ꯑꯩꯈꯣꯏꯒ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯆꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯗꯣꯏꯅꯤ ꯉꯁꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯑꯦꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦ ꯁꯔ ꯊꯣꯉꯥꯝ ꯁꯥꯟꯇꯤ ꯁꯤꯡꯁꯨ ꯌꯧꯔꯛꯇꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯏꯁꯄꯣꯠꯇ ꯌꯧꯔꯛꯈꯤꯗꯕ ꯉꯥꯏꯔꯤ ꯑꯗꯣ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯈꯨꯝꯃꯒ ꯂꯩꯔꯤꯁꯦ ꯈꯝꯕꯅ ꯀꯥꯎ ꯐꯥꯕꯒꯤ ꯃꯤꯇꯝꯗꯨ ꯑꯣꯏꯒꯗꯣꯏꯅꯤ ꯃꯌꯥꯝꯀꯣ ꯑꯗꯣ ꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯒꯗꯕꯁꯨ ꯃꯥꯜꯂꯤ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯋꯥꯈꯜꯗ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯛꯅꯤꯡꯗ ꯁꯥꯒꯠꯄꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯝꯅ ꯐꯖꯕ ꯃꯤꯇꯝ ꯑꯃꯗꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤꯗꯩꯁꯦ ꯀꯣ ꯑꯗꯣ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯐꯪꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯝꯁꯤ ꯁꯪꯒꯥꯕꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯐꯪꯁꯟꯁꯨ ꯇꯧꯔꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯣꯐꯤꯁꯤꯌꯦꯜ ꯐꯪꯁꯟꯁꯨ ꯇꯧꯒꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯇꯝꯁꯤꯁꯨ ꯁꯪꯒꯥꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯒꯤ ꯈꯨꯠꯁꯤꯟꯅꯖꯒꯗꯣꯏꯅꯤꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯤꯇꯝ ꯑꯁꯤꯕꯨ ꯀꯠꯄꯤꯔꯛꯈꯤꯕ ꯑꯩꯈꯣই ꯁꯂꯥꯝ ꯏꯕꯣꯆꯧꯕꯁꯤꯡ ꯈꯗ꯭ꯔꯥꯛꯄ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯂꯥꯝ ꯑꯣꯡꯕꯤ ꯕꯤꯅꯝ ꯆꯥꯎꯕꯤ ꯗꯦꯕꯤ ꯈꯗ꯭ꯔꯥꯛꯄꯤ ꯑꯗꯨꯒ ꯀꯣꯟꯖꯦꯡꯕꯝ ꯕꯤꯔꯦꯟ ꯁꯤꯡ ꯁꯦꯕꯥ ꯃꯟꯗꯜ ꯑꯦꯟ ꯐꯦꯃꯤꯂꯤ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯌꯥꯝꯗ ꯎꯠꯆꯒꯗꯧꯔꯤꯕ ꯃꯌꯥꯝꯗ ꯁꯤꯟꯅꯖꯒꯗꯧꯔꯤꯕ ꯃꯤꯇꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯠꯄꯤꯔꯛꯈꯤꯕꯁꯤꯡ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯑꯗꯣ ꯉꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯝꯁꯦ ꯃꯥꯏꯈꯨꯝ ꯍꯥꯡꯒꯗꯣꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕ ꯃꯤꯀꯨꯞ ꯑꯃꯁꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯈꯝꯕ ꯊꯣꯏꯕꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯃꯥꯏꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯁꯝꯂꯞꯄ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯃꯇꯦꯡ ꯑꯃꯇꯪ ꯂꯤꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯈꯝꯕꯅ ꯀꯥꯎ ꯐꯥꯕ ꯍꯥꯏꯁꯦ ꯃꯌꯥꯝ ꯀꯥꯎꯔꯦꯜ ꯐꯥꯕ ꯍꯥꯏꯕꯅꯤ ꯑꯁꯦꯡꯕꯒꯤꯗꯤ ꯀꯥꯎ ꯐꯥꯕ ꯍꯥꯏꯁꯦ ꯀꯣ ꯑꯗꯨꯝ ꯏꯪꯂꯤꯁ ꯂꯣꯟꯗꯗꯤ COW ꯍꯥꯏꯗꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯗꯗꯤ ꯈꯝꯕꯅ KAO ꯀꯥꯎ ꯐꯥꯕ ꯀꯥꯎꯔꯦꯜ ꯐꯥꯕ ꯍꯥꯏꯅ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯅꯕꯅꯦ ꯑꯗꯣ ꯑꯁꯦꯡꯕꯒꯤꯗꯤ ꯈꯝꯕꯅ ꯀꯥꯎ ꯐꯥꯕꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯈꯝꯕꯒꯤ ꯃꯆꯦ ꯀꯣ ꯑꯩꯈꯣꯏ ꯈꯝꯅꯨꯅ ꯑꯩꯈꯣꯏꯒꯤ ꯈꯝꯕꯒꯤ ꯃꯃꯥ ꯃꯄꯥꯁꯦ ꯑꯄꯣꯛꯄꯤꯁꯦ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯃꯕꯨꯛ ꯄꯦꯜꯂꯛꯇꯕ ꯃꯇꯝꯗ ꯃꯕꯨꯛ ꯄꯤꯖꯕ ꯉꯝꯃꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯅꯪꯒꯤ ꯅꯅꯤꯡ ꯇꯝꯈ꯭ꯔꯣ ꯍꯥꯏꯅ ꯊꯥꯗꯣꯛꯈꯤ ꯍꯥꯏꯅ ꯑꯩꯈꯣই ꯋꯥꯔꯤ ꯑꯃꯁꯨ ꯇꯥꯏ ꯑꯗꯨꯝ ꯃꯌꯥꯝ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨꯀꯣ ꯑꯗꯨꯒ ꯊꯥꯗꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝꯗꯤ ꯁꯥꯡꯉꯦ ꯑꯗꯣ ꯃꯌꯥꯝ ꯁꯝꯂꯞꯅ ꯂꯤꯖꯔꯛꯀꯦ ꯑꯗꯨꯝ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨꯝ ꯃꯊꯪ ꯆꯠꯂꯒ ꯑꯗꯨꯝ ꯃꯌꯥꯝ ꯍꯪꯖꯔꯛꯀꯦ ꯀꯣ ꯑꯗꯨꯒ ꯌꯥꯝ ꯁꯤ ꯂꯩꯁꯦ ꯀꯣ ꯈꯝꯕꯅ ꯀꯥꯎ ꯐꯥꯈꯤꯕꯒꯤ ꯉꯁꯤ ꯁꯪꯒꯥꯒꯗꯣꯏꯅꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯑꯣꯏꯅ ꯗꯥꯏꯇ ꯂꯧꯕꯤꯔꯤꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯦ ꯀꯥꯏꯀꯨꯝꯅꯖꯔꯤꯕ ꯁ꯭ꯔꯤ ꯀꯣꯟꯖꯦꯡꯕꯝ ꯇꯥꯕꯤꯔꯟ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯊꯥꯖꯔꯤꯕꯀꯣ ꯄꯥꯕꯨꯡ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯝꯕꯅ ꯀꯥꯎ ꯐꯥꯈꯤꯕꯒꯤ ꯋꯥꯔꯤꯁꯦ ꯄꯥꯕꯨꯡ ꯁꯝꯂꯞꯅ ꯍꯥꯏꯇꯥꯔꯦ ꯑꯝꯇꯪ ꯂꯤꯕꯤꯌꯨꯅꯦ ꯄꯥꯕꯨꯡ ꯌꯥꯒꯗ꯭ꯔꯥ ꯑꯩ ꯁꯨꯃꯥꯏꯅ ꯆꯞꯁꯤꯟꯖꯒꯦ ꯄꯥꯕꯨꯡ ꯃꯇꯦꯛ ꯑꯝꯇꯪ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥꯎ ꯐꯥꯕꯒꯤ ꯃꯤꯇꯝ ꯁꯪꯒꯥꯒꯗꯣꯏꯅꯤꯀꯣ ꯑꯗꯣ ꯁꯤ ꯁꯪꯒꯥꯕ ꯅꯨꯃꯤꯠꯇ ꯃꯩꯗꯅ ꯄꯥꯕꯨꯡꯅ ꯃꯌꯥꯝꯗ ꯈꯤꯇꯪ ꯍꯦꯟꯅ ꯈꯪꯅꯕ ꯍꯥꯏꯇꯥꯔꯦ ꯈꯝꯕꯅ ꯀꯥꯎꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯐꯥꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯄꯥꯕꯨꯡ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯑꯝꯇꯪ ꯀꯩꯅꯣꯁꯦ ꯀꯥꯎꯁꯦ ꯈꯝꯕꯒꯤ ꯃꯄꯥ ꯄꯨꯔꯦꯝꯕꯅ ꯌꯣꯛꯑꯝꯕ ꯂꯣꯏꯔꯝꯕ ꯀꯥꯎꯅꯦꯕꯀꯣ ꯑꯗ ꯃꯣꯏꯒꯤ ꯈꯝꯕꯒꯤ ꯃꯄꯥ ꯄꯨꯔꯦꯝꯕ ꯃꯃꯥ ꯀꯔꯤꯃ ꯂꯩꯈꯤꯕ ꯃꯇꯨꯡꯗ
ꯃꯣꯏ ꯑꯅꯤꯁꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯔꯤꯕꯟ ꯀꯛꯄ ꯑꯣꯏꯅ ꯄꯤꯛꯏꯉꯩꯗꯒꯤ ꯀꯕꯨꯏ ꯁꯂꯥꯝ ꯍꯥꯏꯕꯅ ꯄꯨꯔ ꯆꯤꯡꯗ ꯌꯣꯛꯈ꯭ꯔꯦꯕ ꯌꯣꯛꯈꯤꯕꯗꯒꯤ ꯁꯟꯁꯦ ꯀꯣꯟꯕꯤꯅꯕ ꯂꯩꯇꯕꯗꯒꯤ ꯁꯨꯝ ꯄꯪꯆꯠꯇ ꯂꯝꯁꯜ ꯑꯣꯏꯅ ꯂꯝꯁꯜ ꯀꯣꯟꯕꯤꯅꯕ ꯀꯅꯥꯁꯨ ꯀꯣꯟꯁꯤꯟꯕꯤꯗꯕ ꯁꯟ ꯑꯣꯏꯅ ꯁꯟꯕꯨ ꯑꯣꯏꯅ ꯁꯨꯝ ꯆꯠꯈꯤꯗꯅ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯂꯩꯈꯤꯕ ꯍꯣꯏ ꯑꯗꯨ ꯁꯟꯁꯤꯅ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯏꯀꯣ ꯄꯥꯠꯇ ꯆꯥꯛꯆꯥꯗꯅ ꯂꯩꯕꯗ ꯁꯟꯁꯤꯅ ꯃꯤ ꯋꯥꯏꯕ ꯈꯣꯠꯄ ꯀꯩꯗꯧꯕ ꯂꯝ ꯑꯉꯥꯎꯕ ꯁꯟ ꯑꯣꯏꯅ ꯇꯧꯗꯨꯅ ꯃꯤ ꯄꯥꯠ ꯇꯥꯕ ꯉꯝꯃꯛꯇꯕꯗꯒꯤ ꯁꯟꯁꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯃꯣꯏꯔꯥꯡꯒꯤ ꯁꯟꯅꯤ ꯃꯣꯏꯔꯥꯡꯗ ꯄꯥꯎ ꯍꯥꯏꯌꯣꯅ ꯅꯤꯡꯊꯧ ꯈꯨꯃꯟ ꯅꯤꯡꯊꯧꯁꯤꯅ ꯃꯣꯏꯔꯥꯡꯗ ꯄꯥꯎꯁꯦ ꯂꯥꯛꯑꯒ ꯃꯣꯏꯔꯥꯡꯊꯣꯡꯗ ꯍꯥꯏꯔꯕꯗꯒꯤ ꯈꯨꯃꯟ ꯃꯣꯏꯔꯥꯡꯒꯤ ꯆꯪꯗ ꯀꯥꯎ ꯐꯥꯔꯁꯤ ꯍꯥꯏꯗꯅ ꯁꯤꯟꯅꯕ ꯑꯗ ꯀꯥꯎꯁꯤ ꯀꯅꯥꯅ ꯐꯥꯅꯤ ꯍꯥꯏꯅ ꯇꯧꯕꯗꯒꯤ ꯃꯁꯤ ꯈꯝꯕꯗ ꯐꯥꯎꯕ ꯇꯥꯔꯦ ꯈꯝꯕꯒ ꯅꯣꯡꯃꯥꯡꯒꯅꯤ ꯇꯥꯔꯒ ꯆꯪꯉꯒ ꯀꯥꯎꯁꯤ ꯐꯥꯍꯜꯂꯁꯤ ꯍꯥꯏꯗꯅ ꯋꯥꯔꯦꯝꯅꯔꯒ ꯀꯥꯎꯁꯤ ꯐꯥꯕꯅꯤ ꯀꯥꯎ ꯐꯥꯕꯁꯤꯗ ꯅꯣꯡꯕꯥꯟꯗꯤ ꯆꯪꯕꯗ ꯀꯥꯎꯁꯤꯅ ꯇꯥꯟꯅꯗꯅ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯈꯝꯕꯗꯤ ꯃꯄꯥꯅ ꯂꯣꯏꯔꯝꯕ ꯁꯟꯅꯤꯅ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯅ ꯋꯥꯔꯤ ꯂꯤꯕꯗ ꯍꯥꯏꯔꯝꯕ ꯀꯥꯎꯁꯤꯅ ꯈꯝꯕꯒꯅ ꯑꯉꯥꯡꯗ ꯀꯥꯎꯁꯤ ꯄꯨꯜꯂꯝꯕ ꯁꯟ ꯊꯧꯔꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯤꯁꯦ ꯃꯇꯠ ꯑꯃ ꯃꯆꯦꯅ ꯄꯤꯕꯖꯥꯠꯅꯦꯕ ꯑꯁꯤ ꯄꯤꯌꯨ ꯁꯤ ꯃꯅꯝ ꯅꯝꯃꯒ ꯃꯥ ꯇꯦꯅꯤ ꯍꯥꯏꯗꯅ ꯑꯗ ꯈꯝꯕꯅ ꯅꯣꯡꯕꯥꯟꯗ ꯆꯦꯟꯊꯣꯔꯛꯑꯕ ꯃꯇꯨꯡꯗ ꯈꯝꯕꯃꯨꯛ ꯆꯪꯉ ꯐꯥꯕꯗ ꯈꯨꯔꯨꯝꯃꯒ ꯐꯥꯒꯗꯧꯕꯅꯤ ꯈꯨꯔꯨꯝꯃꯨ ꯍꯥꯏꯗꯅ ꯈꯨꯔꯨꯝꯍꯜꯂꯦ ꯈꯨꯔꯨꯝꯍꯜꯂꯒ ꯉꯁꯥꯏꯒꯤ ꯊꯧꯔꯤꯁꯦ ꯀꯥꯎꯁꯤꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂ ꯆꯪ ꯊꯧꯔꯤꯗꯨ ꯃꯅꯝ ꯅꯝꯕ꯭ꯔꯥ ꯀꯥꯎꯁꯤ ꯇꯦꯗꯒꯤꯗꯅ ꯇꯧꯗꯩ ꯈꯝꯕꯅ ꯐꯥꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯍꯟꯁꯤꯡꯅ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯦꯕ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯥꯕꯨꯡ ꯑꯩꯈꯣꯏꯁꯨ ꯈꯪꯗꯕ ꯈꯔꯁꯨ ꯈꯪꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯄꯥꯕꯨꯡ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯝ ꯃꯨꯔꯇꯤ ꯁꯪꯒꯥꯒꯗꯣꯏꯁꯦ ꯄꯥꯕꯨꯡ ꯍꯦꯛ ꯄꯥꯕꯨꯡ ꯍꯥꯟꯅ ꯁꯨꯝ ꯂꯥꯞꯅ ꯌꯦꯡꯕꯗ ꯈꯤꯇꯪ ꯎꯔꯝꯒꯗꯧꯗꯤ ꯃꯥꯜꯂꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯗꯕ ꯃꯥꯜꯂꯤ ꯄꯥꯕꯨꯡ ꯃꯌꯥꯝꯗꯪ ꯊꯝꯕꯤꯌꯨꯅꯦ ꯑꯁꯤꯒꯤ ꯃꯨꯔꯇꯤ ꯂꯩꯔꯤꯁꯦ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯑꯁꯦꯡꯕꯒ ꯑꯗꯨꯝ ꯃꯥꯟꯗꯣꯏꯖꯥꯠꯂꯥ ꯁꯥꯔꯤ ꯃꯨꯔꯇꯤꯁꯦ ꯌꯥꯝ ꯐꯖꯅ ꯁꯥꯔꯦ ꯑꯁꯦꯡꯕ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯔꯒ ꯑꯁꯦꯡꯕ ꯃꯁꯥ ꯃꯤꯁꯨ ꯀꯣ ꯁꯟꯁꯨ ꯑꯁꯦꯡꯕ ꯃꯥꯜꯂꯦꯕ ꯍꯣꯏ ꯃꯤꯁꯨ ꯑꯁꯦꯡꯕ ꯃꯥꯜꯂꯦ ꯁꯟꯁꯨ ꯑꯁꯦꯡꯕ ꯃꯥꯜꯂꯦ ꯃꯥꯜꯂꯦꯕ ꯌꯥꯝ ꯐꯖꯅ ꯁꯥꯕꯤꯔꯦ ꯁꯦꯝ ꯁꯥꯗꯅ ꯇꯧꯕꯤꯔꯦ ꯌꯥꯝ ꯍꯩꯔꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕꯨꯡ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯐꯪꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯔꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯈꯨꯝ ꯍꯥꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝ ꯄꯥꯡꯊꯣꯔꯛꯑꯅꯤ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯂꯥꯏꯀꯣꯜꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯂꯩꯖꯩꯁꯦ ꯑꯗꯣ ꯉꯥꯏꯍꯥꯛꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯈꯝꯕꯅ ꯀꯥꯎ ꯐꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯔꯇꯤꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯔꯒꯅꯤ ꯉꯁꯤꯗꯒꯤ ꯑꯗꯨꯝ ꯌꯦꯡꯕ ꯐꯪꯂꯒꯅꯤ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝꯗꯣ ꯃꯌꯥꯝꯁꯨ ꯈꯪꯍꯟꯖꯔꯝꯒꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯪꯒꯥꯔꯒꯗꯣꯏꯅꯤ ꯑꯗꯨꯒ ꯑꯣꯐꯤꯁꯤꯌꯦꯜ ꯐꯪꯁꯟ ꯏꯅꯣꯒ꯭ꯔꯦꯜ ꯁꯦꯔꯦꯃꯅꯤ ꯑꯣꯐ ꯈꯝꯕꯅ ꯀꯥꯎ ꯐꯥꯕ ꯁ꯭ꯇꯦꯆꯨ ꯍꯥꯏꯀꯣ inaugurated by Sir Thangjam Santi Singh, Honorable MLA Moirang SC Thongam okay sorry Thongam ma'am Thongam 하이브니까 okay ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯔꯇꯤ ꯑꯁꯤꯕꯨ ꯀꯠꯄꯤꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯔꯤ ꯁꯂꯥꯝ ꯏꯕꯣꯆꯧꯕꯁꯤꯡ ꯀꯣ ꯑꯗꯨꯒ ꯈꯗ꯭ꯔꯥꯛꯄ ꯑꯗꯨꯒ ꯑꯣꯀꯦ ꯑꯗꯨꯒ ꯉꯁꯤ ꯀꯠꯄꯤꯔꯛꯈꯤꯕꯁꯦ ꯁꯂꯥꯝ ꯏꯕꯣꯆꯧꯕ ꯁꯤꯡ ꯈꯗ꯭ꯔꯥꯛꯄ ꯑꯗꯨꯒ ꯁꯂꯥꯝ ꯑꯣꯡꯕꯤ ꯕꯤꯅꯝ ꯆꯥꯎꯕꯤ ꯗꯦꯕꯤ ꯈꯗ꯭ꯔꯥꯛꯄꯤ ꯑꯗꯨꯒ ꯀꯣꯟꯖꯦꯡꯕꯝ ꯕꯤꯔꯦꯟ ꯁꯤꯡ ꯁꯦꯕꯥ ꯃꯟꯗꯜ ꯑꯦꯟ ꯐꯦꯃꯤꯂꯤ ꯑꯁꯤꯅ ꯀꯠꯄꯤꯔꯛꯈꯤꯕꯅꯤꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯕꯒꯤ ꯃꯃꯤꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯎꯔꯤꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯌꯥꯝ ꯊꯨꯕ ꯃꯇꯝꯗ ꯁꯪꯒꯥꯔꯒꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ MLA ꯃꯣꯏꯔꯥꯡ ꯑꯦꯁꯤꯒꯤ ꯊꯣꯉꯥꯝ ꯁꯥꯟꯇꯤ ꯁꯤꯡꯁꯨ ꯁꯥꯔ ꯁꯥꯟꯇꯤ ꯂꯥꯛꯇꯨꯅ ꯂꯩꯔꯦ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯊꯨꯕ ꯃꯇꯝꯗ ꯍꯧꯕꯒꯤ ꯁꯦꯝ ꯁꯥꯕ ꯃꯃꯤꯗꯨꯅ ꯍꯧꯖꯤꯛ ꯎꯔꯤꯁꯦ ꯈꯪꯍꯧꯔꯦ ꯃꯌꯥꯝ ꯍꯧꯈꯤꯕ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯦ ꯁꯤꯗ ꯄꯨꯜꯂꯤꯕ ꯃꯌꯥꯝꯁꯦ ꯆꯥꯛꯂꯦꯟ ꯃꯆꯥ ꯑꯃ ꯆꯥꯃꯤꯟꯅꯔꯒ ꯉꯁꯤꯒꯤ ꯈꯝꯕꯅ ꯀꯥꯎ ꯐꯥꯕꯒꯤ ꯃꯤꯇꯝꯁꯦ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯁꯪꯒꯥꯒꯗꯣꯏꯅꯤ ꯑꯗꯨꯒ ꯑꯗꯩ ꯃꯥ ꯑꯩꯈꯣꯏꯒꯤ ꯁꯤꯅꯤꯌꯔ ꯍꯤꯁꯇ꯭ꯔꯤꯒꯤ ꯂꯥꯏꯞ ꯊꯥꯖꯔꯤ ꯃꯥ
ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯝꯕꯅ ꯀꯥꯎ ꯐꯥꯕꯒꯤ ꯃꯨꯔꯇꯤ ꯁꯪꯒꯥꯒꯗꯣꯏꯁꯦ ꯃꯥ ꯀꯃꯥꯏꯅ ꯐꯥꯎꯒꯦ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯃꯌꯥꯝꯗ ꯑꯩ ꯁꯣꯝꯗ ꯆꯠꯆꯒꯦꯀꯣ ꯁ꯭ꯋꯥꯏꯗ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝ ꯇꯥꯅꯤ ꯑꯁ ꯀꯥꯎ ꯐꯥꯕꯩꯁꯦ ꯌꯦꯡꯖꯅꯤꯡꯕ ꯃꯁꯥ ꯃꯎ ꯐꯕ ꯀꯥꯎꯁꯦ ꯑꯩꯈꯣꯏ ꯏꯇꯩꯅ ꯀꯠꯄꯅꯦꯕ ꯍꯣꯏ ꯏꯇꯩ ꯑꯍꯟꯅ ꯈ꯭ꯋꯥꯏꯒꯤ ꯑꯍꯟꯅ ꯑꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯖꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯏꯃꯥ ꯍꯥꯟꯅꯒꯗꯤ ꯑꯁꯤꯒꯤ ꯃꯨꯔꯇꯤꯁꯤ ꯎꯕꯤꯔꯕ ꯁꯦꯝꯕ ꯃꯇꯝꯗꯒꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯃꯥꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯉꯁꯤꯗꯤ ꯐꯥꯏꯅꯦꯜ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯁꯦꯡꯕ ꯄꯨꯔꯥ ꯂꯣꯏꯔꯦ ꯍꯥꯟꯅ ꯁꯦꯝꯃꯤꯀꯥꯟꯗꯒꯗꯤ ꯀꯃꯥꯏꯅ ꯐꯥꯎꯒꯦ ꯏꯃꯥ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯍꯥꯟꯅꯒ ꯍꯧꯖꯤꯛꯀꯗꯤ ꯃꯥꯟꯅꯗꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯖꯔꯦ ꯀꯥꯎꯁꯦ ꯑꯁ ꯆꯥꯎ ꯑꯗꯒꯤ ꯀꯩꯅꯣꯅ ꯐꯥꯕꯩ ꯀꯥꯎꯒꯤ ꯄꯥꯏꯗꯨꯒꯤ ꯃꯁꯤ ꯄꯥꯏꯗꯨꯒꯤ ꯇꯧꯕ ꯀꯥꯁꯦ ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯠ ꯄꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯤꯠ ꯄꯦꯜꯂꯦ ꯌꯦꯡꯕꯗ ꯃꯤꯠ ꯑꯗꯨ ꯃꯤ ꯃꯃꯥꯡꯗꯁꯨ ꯃꯤꯅ ꯑꯇꯩ ꯍꯥꯏꯌꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯏꯇꯩ ꯑꯍꯟꯅ ꯀꯠꯄꯅꯦ ꯀꯥꯎꯁꯦ ꯒꯥꯔꯤ ꯑꯆꯧꯕ ꯑꯁꯥꯡꯕꯗ ꯂꯧꯔꯨꯕꯅꯦ ꯍꯥꯏꯗꯅ ꯏꯇꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯂꯥꯝ ꯏꯕꯣꯆꯧꯕ ꯁꯤꯡꯁꯦ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏ ꯏꯇꯩ ꯑꯍꯟꯅꯦꯕ ꯑꯣꯀꯦ ꯑꯗ ꯃꯣꯏꯅ ꯀꯨꯟꯖꯦꯡꯕꯝꯗ ꯃꯆꯥꯅꯨꯄꯤ ꯃꯌꯨꯝ ꯂꯩꯈꯤꯕꯒꯤ ꯋꯥꯅꯤ ꯀꯨꯃꯥꯝꯗ ꯂꯣꯏ ꯂꯩꯔꯝꯕꯅꯦꯕ ꯑꯗꯩ ꯀꯨꯟꯖꯦꯡꯕꯝꯗ ꯂꯩꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯥꯗꯣ ꯃꯌꯥꯝꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣই ꯃꯣꯏꯔꯥꯡ ꯃꯥꯏꯀꯩꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯥꯏꯀꯩꯒꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯉꯁꯤ ꯈꯝꯕꯅ ꯀꯥꯎ ꯐꯥꯕꯒꯤ ꯃꯤꯇꯝ ꯁꯪꯒꯥꯒꯗꯣꯏꯁꯦ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨ ꯁꯪꯒꯥꯔꯦ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯕ ꯂꯥꯛꯄꯤꯌꯨ ꯃꯤ ꯌꯦꯡꯕꯗ ꯃꯣꯏꯅ ꯋꯥꯛꯀꯤꯡ ꯆꯠꯄꯗ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩ ꯍꯥꯏꯔꯦ ꯑꯁ ꯑꯩꯅ ꯍꯌꯦꯡꯁꯨ ꯅꯣꯡꯃꯥꯏꯖꯤꯡꯅꯤ ꯑꯗ ꯉꯁꯤꯅ ꯁꯥꯟꯇꯤꯅ ꯃꯤꯈꯨꯝ ꯍꯥꯀꯣꯛ ꯍꯌꯦꯡꯁꯨ ꯌꯦꯡꯕ ꯌꯥꯏ ꯂꯥꯏ ꯆꯪꯅꯧ ꯇꯝꯕꯗ ꯀ ꯍꯥꯏꯌꯦꯕ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯆꯥꯎꯈ꯭ꯔꯖꯥꯠꯅꯤ ꯃꯣꯏ ꯋꯥꯔꯤ ꯇꯝꯃꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯣ ꯂꯧꯖꯒꯦ ꯏꯃꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯏꯃꯥ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯆꯠꯀꯦꯀꯣ ꯌꯥꯔꯦ ꯉꯁꯤ ꯏꯃꯥ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯈꯝꯕꯅ ꯀꯥꯎ ꯐꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯝ ꯁꯪꯒꯥꯒꯗꯣꯏꯁꯦ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯏ ꯏꯃꯥꯅ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯀꯩ ꯐꯥꯎꯕ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅꯒꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤꯀꯣ ꯃꯣꯏꯔꯥꯡꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯁꯦ ꯈꯨꯟꯁꯦꯝꯕ ꯂꯩꯁꯦꯝꯕꯅꯦ ꯍꯣꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯝꯕ ꯍꯥꯏꯕꯁꯦ ꯈꯝꯕꯁꯦ ꯄꯨꯔꯦꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯅꯦ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯗꯥꯏꯇ ꯂꯧꯕꯤꯔꯤꯕ ꯁꯥꯌꯣꯟ ꯀꯌꯥ ꯑꯣꯜꯂꯒ ꯁꯥꯌꯣꯟ ꯀꯌꯥ ꯂꯧꯔꯀꯥꯟꯗ ꯌꯥꯔꯒꯗꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯁꯦꯝꯕ ꯁꯥꯕ ꯀꯩꯗꯧꯕ ꯑꯃ ꯃꯁꯤ ꯀꯥꯎ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯐꯥꯕꯁꯦ ꯑꯌꯥꯕ ꯑꯝꯇꯪ ꯂꯧꯖꯔꯒ ꯀꯥꯎ ꯑꯣꯏꯅ ꯑꯣꯜꯂꯒ ꯃꯁꯤꯒꯤ ꯈꯝꯕꯅ ꯀꯥꯏꯈꯨꯝꯅꯖꯔꯤꯕ ꯐꯥꯍꯟꯕꯅꯦ ꯆꯤꯐ ꯒꯦꯁ ꯃꯁꯥ ꯃꯎ ꯒꯦꯁ ꯑꯣꯐ ꯐꯕ ꯑꯣꯅꯔ ꯃꯣꯏꯔꯥꯡꯒꯤ ꯑꯃꯗꯤ ꯃꯁꯥ ꯏꯁꯄꯤꯁꯦꯜ ꯃꯎ ꯐꯕ ꯏꯟꯚꯥꯏꯇꯦꯁꯤꯡ ꯈꯟꯒꯠꯂꯒꯀꯣ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯟꯒꯠꯂꯒ ꯁꯤꯟꯖꯔꯤꯕ ꯏꯕꯨꯙꯧ ꯂꯥꯏꯕꯨꯡꯒꯤ ꯈꯝꯕ ꯂꯩꯃꯥꯡꯗ ꯄꯨꯔꯦꯝꯕꯒꯤ ꯂꯩꯔꯤꯕ ꯐꯤꯗ ꯁꯥꯌꯣꯟꯅꯦꯕ ꯁꯦꯝꯖꯔꯤꯕ ꯍꯌꯦꯡ ꯑꯁꯤꯗ ꯑꯩꯅ ꯏꯆꯥ ꯍꯟꯗꯛꯇ ꯂꯦꯡꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯁꯥꯌꯣꯟ ꯑꯣꯏꯅ ꯑꯣꯜꯂꯒ ꯑꯌꯥꯕꯗꯨ ꯏꯆꯥꯅꯨꯄꯥ ꯄꯤꯕꯤꯅꯕ ꯈꯪꯍꯟꯖꯔꯤ ꯃꯔꯝ ꯑꯗꯨꯅ ꯀꯥꯎ ꯑꯣꯏꯅ ꯑꯣꯜꯂꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯀꯥꯎ ꯑꯣꯏꯅ ꯑꯣꯜꯂꯒ ꯃꯔꯨꯑꯣꯏꯅ ꯗꯥꯏꯇ ꯂꯧꯔꯤꯕ ꯑꯗꯨꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯀꯥꯎꯁꯦ ꯑꯣꯏꯅ ꯑꯁꯣꯏꯕ ꯑꯣꯜꯂꯒ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯃꯐꯝꯗ ꯑꯋꯥꯠꯄ ꯀꯩꯗꯧꯕ ꯃꯌꯥꯝꯒꯤ ꯅꯆꯤꯡꯕ ꯃꯐꯝꯗ ꯃꯁꯛ ꯌꯦꯡꯕꯤꯔꯤꯕ ꯇꯥꯛꯅꯅꯕ ꯍꯥꯏꯅ ꯉꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯈꯝꯕꯁꯤꯅ ꯏꯕꯨꯙꯧꯒꯤ ꯀꯥꯎꯁꯦ ꯂꯥꯏꯒꯤ ꯐꯥꯕꯅꯦꯕ ꯃꯟꯗꯜꯁꯤꯡ ꯑꯃꯗꯤ ꯁꯨꯃꯥꯏꯅ ꯃꯣꯏꯔꯥꯡꯒꯤ ꯂꯣꯏꯅꯅ ꯍꯤꯁꯇꯣꯔꯤꯀꯦꯜ ꯍꯥꯏꯔꯤꯕ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯃꯄꯨꯡ ꯑꯣꯏꯅꯅꯕ ꯑꯣꯏꯕ ꯍꯥꯏꯅ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯑꯗꯨꯝ ꯃꯁꯛ ꯐꯦꯃꯤꯂꯤꯒꯤ ꯇꯥꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯏꯀꯩꯗꯒꯤ ꯑꯌꯥꯕ ꯑꯃꯇꯪ ꯁꯨꯃꯥꯏꯅ ꯍꯧꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯇꯥꯟꯖꯥꯗꯨ ꯄꯤꯕꯤꯅꯕ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯖꯔꯤ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ MLA ꯃꯌꯥꯝ ꯑꯃ ꯂꯦꯞꯈ꯭ꯔꯦꯕꯀꯣ ꯀꯥꯈ꯭ꯔꯦ ꯑꯗꯨ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯍꯤꯁꯇꯣꯔꯤꯀꯦꯜꯒꯤ ꯄꯨꯊꯣꯛꯆꯕꯁꯦ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ MLA ꯃꯣꯏꯔꯥꯡ ꯑꯦꯁꯤꯒꯤ MLA ꯁꯤ ꯊꯣꯉꯥꯝ ꯁꯥꯟꯇꯤꯁꯦ ꯃꯥꯅ ꯀꯥꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯑꯣꯏꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯈꯔ ꯊꯤꯖꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯀꯩꯊꯦꯜ ꯃꯥꯄꯟ ꯄꯨꯊꯣꯛꯆꯔꯦ ꯅꯨꯡ ꯌꯨꯡꯖꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯙꯧꯒꯤ ꯁꯥꯗꯣꯡꯁꯦ ꯀꯩ ꯑꯅꯤꯁꯨ ꯊꯝꯖꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ MLA ꯁꯤꯅ ꯁꯨꯃꯥꯏꯅ ꯑꯣꯏꯔꯀꯥꯟꯗ ꯑꯗꯩꯗꯤ ꯈꯝꯕꯅ ꯀꯥꯎ ꯐꯥꯕ ꯍꯥꯏꯁꯤꯃꯗꯤ ꯑꯗꯨꯝ ꯍꯤꯁꯇ꯭ꯔꯤꯗ ꯌꯥꯎ ꯂꯩꯔꯦꯗꯅ ꯑꯁꯤ ꯄꯨꯊꯣꯛꯆꯕꯅꯤ ꯑꯗꯣ ꯑꯁꯤꯒꯤ ꯃꯤꯇꯝꯂꯦꯟꯁꯦ ꯀꯅꯥꯅ ꯄꯨꯊꯣꯛꯏ ꯁꯤꯒꯤ ꯃꯨꯔꯇꯤꯁꯦ ꯀꯅꯥꯅ ꯄꯨꯊꯣꯛꯀꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯙꯧ ꯊꯥꯡꯖꯤꯡꯒꯤ ꯐꯝꯅꯥꯏꯕꯀꯣ ꯏꯃꯨ ꯈꯗ꯭ꯔꯥꯛꯄ ꯑꯣꯏꯔꯤꯁꯦ ꯁꯤꯁꯤꯗ ꯑꯩ ꯀꯠꯆꯒꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯐꯦꯃꯤꯂꯤꯅ ꯁꯪꯁꯨ ꯀꯠꯆꯔꯦ ꯀꯥꯎꯁꯨ ꯈꯝꯕꯅ ꯀꯥꯎ ꯐꯥꯕ ꯍꯥꯏꯕ ꯃꯨꯔꯇꯤꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤ ꯀꯠꯆꯕꯅꯦ ꯑꯗꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯗꯤ ꯃꯈꯨꯝ ꯍꯥꯡꯗꯣꯛꯆꯕ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯤꯇꯝꯁꯦ ꯃꯈꯨꯝ ꯍꯥꯡꯗꯣꯛꯆꯕ ꯍꯥꯏꯅ ꯃꯌꯥꯝ ꯏꯙꯧ ꯊꯥꯡꯖꯤꯡꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯖꯕꯅꯦ ꯐꯝꯅꯥꯏꯕ ꯃꯌꯥꯝꯁꯦ ꯂꯥꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯠꯆꯕꯅꯦ ꯍꯥꯡꯗꯣꯛꯆꯕꯅꯦ
이마기 밍 같은 컴퓨터 해라. 아이기 밍제 라이상밤 인도발라 데비 모랑 또레마 라이카이 ям 누가이제 마 땡큐 이제 땡큐. 이제 나이바 오이제리 오케이. ям 누가이제 마. 랑나 까져버네 한달 ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯑꯦꯁꯤꯒꯤ ꯑꯣꯏꯔꯤꯕ MLAꯁꯦ ꯃꯥꯅ ꯄꯨꯕ ꯃꯇꯝꯁꯤꯗ ꯃꯣꯏꯔꯥꯡꯒꯤ ꯀꯩꯊꯦꯜ ꯃꯥꯄꯟꯁꯨ ꯂꯣꯏꯅꯃꯛ ꯍꯥꯡꯗꯣꯛꯆꯔꯦꯕ ꯅꯨꯡ ꯌꯨꯡꯖꯔꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯏꯊꯧ ꯊꯥꯡꯖꯤꯡ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯃꯥ ꯋꯥꯁꯛ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯖꯕꯅꯤꯅ ꯍꯧꯖꯤꯛꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯤꯌꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦ ꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯊꯦꯡꯛꯌꯨ ꯑꯗꯨꯒ ꯃꯊꯪꯗ ꯏꯃꯥ ꯇꯧ ꯂꯥꯛꯆꯔꯒꯦ ꯀꯣ ꯏꯃꯥꯁꯨ ꯑꯗꯨꯝ ꯋꯥ ꯉꯥꯡꯕ ꯍꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯗꯤ ꯁꯝꯂꯞꯅ ꯍꯥꯏꯖꯒꯦ ꯀꯣꯏꯊꯣꯛꯆꯔꯣꯏ ꯀꯣꯏꯊꯣꯛꯇꯕꯤꯗ ꯀꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯀꯃꯥꯏꯅ ꯏꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯀꯃꯥꯏꯅ ꯐꯥꯎꯏ ꯀꯔꯤ ꯐꯥꯎꯏ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯏꯉꯨ ꯐꯝꯅꯥꯏꯕ ꯈꯗꯥꯛꯄꯅ ꯀꯠꯆꯕꯁꯦ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯃꯨꯛꯇꯪ ꯑꯍꯥꯟꯕꯗ ꯀꯠꯄꯗꯤ ꯑꯌꯦꯛꯄ ꯑꯣꯏꯅ ꯂꯣꯏ ꯇꯧꯖꯕꯅꯤ ꯍꯟꯗꯛꯇꯤ ꯐꯖꯅ ꯁꯦꯝ ꯁꯥꯗꯅ ꯐꯖꯅ ꯀꯠꯆꯕꯁꯦ ꯄꯨꯛꯅꯤꯡ ꯍꯔꯥꯎꯖꯩ ꯃꯌꯥꯝ ꯏꯉꯨ ꯐꯝꯅꯥꯏꯕ ꯑꯗꯒꯤꯗꯤ ꯂꯩꯃꯁꯤꯡ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯉꯁꯤ ꯐꯪꯁꯟ ꯑꯁꯤꯗ ꯄꯥꯡꯊꯣꯛꯆꯔꯤꯕꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪꯗꯨꯒꯤ ꯍꯥꯏꯗꯅ ꯊꯝꯖꯗꯅ ꯉꯁꯤ ꯃꯩꯈꯨ ꯍꯥꯡꯗꯣꯛꯄꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯄꯥꯔꯇꯤ ꯇꯧꯖꯔꯤ 이마기 밍 같은 ꯊꯝꯕꯤꯌꯨ ꯉꯁꯥꯏ ꯍꯧꯔꯛꯄꯗ ꯈꯪꯍꯧꯗ꯭래 ꯕꯤꯅꯥ ꯁꯈꯤ 이마 비나 세키 거 오케이 ям 누가이제 이마 땡큐 나비 어리ꯕꯅꯤ 오케이 나비 어리는지 야 그냥 간그로나 하이데 간그로라네요 이마다 라게 이마다 뭐고 이마다 라게 이마세 좀 타이나 컴버 토비기 좀 와리디 강함가니 하이나 칼리 이마 거 아도 그마이나 이마세 거기 컴버나 까우파버기 마땅다 하이바 타레 마얌다 헤나 기땅 누가이나 봐거 인터뷰래 이마디 cao pha bực xe mày mà tăng quy hàng cái sinh hoạt nó vậy rồi nè quy khát rác ba công kinh ngang đồng như cắt bên này gì mà tầm xa nó bảo memory rồi này là không nó vậy mày là qua Arab nó dùng cái bây giờ này là nó có khăn được bắt đầu khăn cái gì đó nè cao pha bực hay bực đó lamda masigi pati orang SCC kai kamna jaliba ahan bamukta mingona panjarabada sigi thank you thonga santi singa honorable MLA Morang AC bu ibudau laibunggi lemang sida lairiba sinjariba pida sida lengsin benaba kok sinjari amadi kai kamna jaliba president gi phampam langda lengsin bigedoriba Sri Salam Ibu Jabas Singh Ingu Khatrakwa Phamnai Basa Loisang Oxidari Amade Guest of Honorary Phamnai Sikiroriba Shri Adhikari Sasindra Sharma Retail Principal Morang Police Morang Oxidari Amade Sri Kharapam Khabose Ingu Asukpa Phamnai Basa Loisang Kai Kumna Jari Babusu Lengsen Peruk Napa Oxidari Loinana Special invitees oina haijar ubada yabirakpa Sri Nodia Langoisha President Moirang Thangjing Yagairen Moruk Lekin Bigama Singare Amadi Ikai Kamna Jariba Sri Salam Thomas Singh Sahitya Academy Awardee Kai Kamna Jariba Busu Haiba Phabam Lang Asida Lekin Biranaba Ningsingjari Kai kumna jari basingna phampham langda lengsing thabagi matungda masigi makha tarakpata haiba kai kumna ri basing asida pipi gadoriba aduga loina na ingu phamnai bas punna pusu haiba koina sinjariba phampham asida lengsing biraknaba ningsingjari aduga phamnaibi khwai tara busu lengkhat piraknaba haiba akoina sinjariba phampham lang asida lengsen binaba khanganjari
Makha tarakpada asigi Chief Guest of Honor Special Inviters da kudol tabinaba ningsingjari. Thaklom gisida akoigi sinjari basina phamnai bisingbi oigadoba. Honor tawraba matung lengana sipiraba matung da yan masigi mathangda thangmai candle asigi dice the Hauzik aikoi lengan asi piba hek loi paga candle asi sukhalaba matungda khamna kaw phaba mitam asigi manakta aikoi satkadobani hariba mafam asida pena sayo amadi amaiba nahai rolgi anam adugomba athau kakkani hariba thoram sing asi pangtok sagani adugi matungda ribbon kakkani ribbon kak roba loira matungda mitam madu da khundana laiba adugomba maikhum madu hangdokadobani masi aikoina mathang mathang tongjagadoriba thorom pareng sing adu mayamda khanganjabani Abiriba Monjengbam Sana Hongbagi Loina Birakpa Timdu programs Pangtho Iba Sigumba Ibudamu Laibungi Mafamasida Election Biraknaba Kanganjal Yaragati Konengmam Sana Hongbagi Loina Birakpa Dugumba Kau Amadi Kamba Nidam Sibu Sempirakliba Nasijaraba Baitarabu Ibudau Laibungi Laimangda Sinjaliba Pida Tharibum Famasida Lahaba Lekat Piraknaba Nixingere Aduga Adombo Learning Simbu Akoina Honor Kai Kumnavadu Pining Bagi Tajadu Lobjabu Family ki mai kai dagi dugumba kai kunna badu pizza gani som de lekhat piro
ꯀꯣꯟꯖꯦꯡꯕꯝ ꯁꯅꯥꯍꯣꯡꯕ ꯀꯥꯎ ꯁꯥꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯦꯟ ꯔꯣꯜ ꯗꯥꯏꯔꯦꯛꯇꯔ ꯂꯧꯕꯤꯔꯤꯕꯗꯨꯅꯤ ꯀꯣꯟꯖꯦꯡꯕꯝ ꯁꯅꯥꯍꯣꯡꯕ ꯀꯥꯎ ꯁꯥꯕ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯂꯧꯕꯤꯔꯤꯕꯁꯤꯡ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯍꯧꯖꯤꯛ ꯌꯦꯡꯁꯤꯟꯕꯤꯔꯛꯇꯨꯅ ꯂꯩꯔꯔꯦ ꯃꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯊꯃꯣꯏ ꯁꯦꯡꯕ ꯈꯨꯗꯣꯜ ꯑꯃꯃꯝꯇꯪ ꯄꯤꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯕꯅꯤ ꯃꯔꯨꯑꯣꯏꯕ ꯗꯥꯏꯇ ꯂꯧꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯤꯡꯗꯤ ꯀꯦ.ꯑꯩꯆ. ꯔꯣꯔꯦꯁ ꯃꯤꯇꯩ, ꯊꯣꯛꯆꯣꯝ ꯀꯨꯃꯥꯔ ꯀꯨꯃꯔꯥꯛ ꯑꯃꯗꯤ ꯍꯩꯒꯣꯝ ꯂꯣꯡꯕꯦ ꯍꯥꯏꯔꯤꯕ ꯈꯨꯠꯁꯥ ꯍꯩꯔꯕꯁꯤꯡ ꯑꯁꯤꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯎꯕ ꯐꯪꯉꯒꯗꯧꯕ ꯃꯇꯝ ꯆꯨꯞꯄꯒꯤ ꯂꯩꯍꯧꯔꯒꯗꯧꯕ ꯈꯝꯕꯅ ꯀꯥꯎ ꯐꯥꯕꯒꯤ ꯑꯁꯤꯒꯨꯝꯕ ꯃꯤꯇꯝ ꯑꯁꯤ ꯃꯈꯣꯏꯅ ꯗꯥꯏꯇ ꯂꯧꯕꯤꯔꯒ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯥꯏꯔꯤꯕ ꯃꯤꯇꯝ ꯑꯁꯤ ꯁꯦꯝꯕꯤꯔꯛꯄ ꯑꯗꯨꯒꯨꯝꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯁꯤꯡ ꯑꯗꯨꯅꯤ ꯃꯌꯥꯝꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯈꯨꯕꯥꯛ ꯑꯃꯃꯝꯇꯪ ꯈꯨꯕꯤꯔꯒꯗꯤ ꯑꯗꯨꯛꯀ ꯍꯦꯟꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩ ꯈꯟꯖꯔꯤ ꯃꯔꯝ ꯑꯗꯨꯅ ꯈꯨꯕꯥꯛ ꯑꯃꯃꯝꯇꯪ ꯄꯤꯕꯤꯔꯒ ꯃꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯝ ꯆꯥꯕ ꯑꯃꯗꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯀꯦꯟꯗꯜ ꯂꯥꯏꯠꯅꯤꯡ ꯃꯊꯪ ꯑꯁꯤꯗꯤ ꯁꯦꯕꯥ ꯃꯟꯗꯟꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯔꯤ ꯀꯨꯃꯥꯝ ꯑꯆꯧꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯗꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯅꯕ ꯈꯪꯍꯟꯖꯔꯤ ꯂꯦꯡꯌꯥꯟ ꯑꯗꯨ ꯍꯦꯛ ꯄꯤꯕ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯗ ꯃꯊꯪ ꯑꯁꯤꯗꯤ ꯀꯦꯟꯗꯜ ꯑꯁꯤ ꯆꯨꯈꯠꯄꯤꯅꯕꯒꯤꯗꯃꯛ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯈꯪꯍꯟꯖꯒꯦ ꯀꯦꯟꯗꯜ ꯑꯁꯤ ꯆꯨꯈꯠꯄ ꯌꯥꯕꯒꯤ ꯑꯌꯥꯕꯗꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯥꯁꯇꯔꯗꯒꯤ ꯀꯦꯟꯗꯜꯁꯦ ꯍꯥꯏꯔꯛꯑꯒꯦ ꯍꯧꯖꯤꯛꯁꯤ ꯒꯦꯁ ꯑꯃꯗꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯚꯥꯏꯇꯤꯁ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡ ꯈꯛ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯒ ꯍꯥꯏꯔꯤꯕ ꯀꯦꯟꯗꯜ ꯑꯁꯤ ꯆꯨꯈꯠꯄꯤꯅꯕꯒꯤ ꯅꯤꯡꯁꯤꯡꯖꯔꯤ ꯑꯃꯨꯛꯇꯒ ꯍꯟꯅꯒ ꯅꯤꯡꯁꯤꯡꯖꯒꯦ ꯀꯦꯟꯗꯜ ꯑꯁꯤ ꯑꯩꯈꯣꯏ ꯆꯨꯈꯠꯄꯤꯅꯕ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯅꯤꯡꯁꯤꯡꯖꯔꯤ ꯄꯦꯅꯥꯒꯤ ꯅꯨꯡꯁꯤꯖꯔꯕ ꯄꯦꯅꯥꯒꯤ ꯗꯥꯏꯇ ꯂꯧꯕꯤꯔꯤꯕꯁꯤꯡ ꯃꯐꯝ ꯆꯥꯅ ꯂꯩꯕꯤꯔꯣ ꯑꯩꯈꯣꯏ ꯃꯤꯇꯝꯒꯤ ꯃꯅꯥꯛꯇ ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯃꯌꯥꯝꯁꯤ ꯆꯠꯃꯤꯟꯅꯔꯒꯗꯧꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯥꯏꯕ ꯑꯃꯗꯤ ꯄꯦꯅꯥꯅ ꯇꯧꯕꯤꯒꯗꯧꯕꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯀꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤꯇꯝꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯄꯦꯅꯥ ꯑꯃꯗꯤ ꯑꯃꯥꯏꯕꯅ ꯃꯊꯧ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯤ
싱어이붕어 람무나 마바뚜마바 람무나 시마뚜 시마 택낭한 택낭꾼 한우 꼭사우 한우 라이감 이붓다 딜람나 라이람나 사나랑 콩가다 할락바 라이닝더우 한메다리 나나이나 싱어이 강로 가두다 나나이는 상여우시나 아프님들이 싱어이붕어 만화의 당인이다 부괴리링 토바 싸움수 괴리라이 상마수 괴리니드 부닝 토바 당마수 괴릴 막다닝 토바 괴레라움 닭다 싱오는 나라이 마부부 이쁘다우 ngasi koro yai bharava thabi nadi singyal thaba manala langnav koro numil sida kau phabi mitamgi mai khum hangdokpa thawni thawram sibu ibno ibin thawani na thawjani langi lan kubir muni kwiril thoba ye khaiba thengaiba turiri sildo kayana ibdo ibin thoni nangak thu ngak bir muni haidna ibdo ibin thoni ngang makta khaduda khubam nani sangau tara lulaga
쌍요심나 아프님들이 부동 hay kega yaiga menga yaiga thori thoya langbu thori thokshi langbu thori thaba pong thok tame thaba mabu lalangde numit pong thok tame numit mabu lalangde yawa kong khang sage pong thong mathang pijege kumja paloi thoge nungja paloi thoge nga nare seng nare te narme ha eng hay nahanong mongba tudong nong kongdong nong tudeng kongdeng nong gibu thori thoya langbu thori thoksil langbu thori thaba pong thok tame thaba mabu lalangde numit pong thok tame numit mabu lalangde yawa kong khang sage pong thong mathang pijege kumja paloi thoge nungja paloi thoge nga nare seng nare te naramne hay awang koro masi I wangban manaw I kasa lalangi khakba pure romba purang nagaba kong moroki ondeba kong moroki ona halwai ba thongnang nari rongba pegai leitum nungdumi nungmu nungawi awang koguru asupa yaraktagi sinthai arabam idi waisat I koro asangmam idi waikemi nong thau sorare ari ba marikbi marikpa sagonbi sagonba iben pichai bi khongdai bi kasa semsa haibina sembirabane sabirabane tingkok narabane laikok narabane loktak laijai singna laija khonglam tare iram mapun tingkok laikok narabane tinseng laiseng narabane e chingui bungo kuyum lining tho singu chawbusu kore ning thoba sangbusu kore ning thoba wangbusu kore ning thoba kore lahum takta ne na pam biribe lining tho nungbi si dabada khongnet na ba nungnang na dabada khongda na ba yoti khurum tongba sengi jesu mak to pai biriba pamelu thambal maktabu nangma na ba lining tho pamba kaiden ka jok tong na ngang khalam yai khaina lodam sajibu thagi korong nomajing numita na dong kugum laga pan farak ba lining tho na sanau bema irik komban ning thok chanu tore laije irai khambi ngang khalami chumi phamdi lemang phambi pasol lamai thambi chingui bungo khuyui bema chingu phaman takta phambal we lak na ngasi nanai na suna cha jing na ngasi kachari ba ngasi kauren salasiga khambaga ani se ngasi chingui bungo khuyui bema ni ngasi ngauru khada ngasi kachabani maigei mari sungdai ni pande lakado ba ye khaiba thingai ba tathiba sonai ba punamak se singu na kanthong na kanthok pi singu na nga tonang tok pi na singu ngolu khada ngasi hanna punem jai e singu ibungo khuyum bema ani ngasi singu langol loiba singu sayol loiba singu matik chawba khuyum magum kamba ani se ngasi korong mita se nahanung dadi kauren mabu phakiba khamba haiba langon jichu jingu laji masakni do jingu thangjingi kore laji langon ni do kauren mahaksu ngasi korong no modon thakti gi kare haraga hauri khana pangwa mai ke digi akhale haraga yangdau lambi samna lakhi bana ngasi korong mita se kaure loina laiki kaure loina laikherba matamda kauren mana ngasi khalaki kamdongna moirang haiba lamdam sida aibu kaubana kanano sumtong na hangakwa matamda singu ibungo moirang thangjing koye laibu kauba uramki koye laina ngasi khalaki kamdongna karai da leiraga aise paima piu phana leigani sumtong na khanlakma matamda kauren mana khangi badi ngasi khamba haiba pokpa mapabung purenbagi mongba sagonungda leirage sumtongna purenbagi mongba sagonungda kauren mana ngasi ingna sikna leiraki asumtongna leiraba matamda purenbana ngasi mapari khambabu pokpa matamda kangla yeibungbu yeiruba matamda awa huidoi langkhraba matamda asi kurang changhrabado matamda purenbana ngasi thogle eraga ngasi hupton tare pukatpirami
ꯍꯨꯞꯇꯣꯟ ꯇꯔꯦꯠꯇꯣ ꯀꯠꯂꯦ ꯍꯥꯏꯔꯒ ꯉꯁꯤ ꯄꯨꯔꯦꯝꯕꯅ ꯁꯅꯥꯋꯥꯔꯤꯁꯤ ꯁꯩꯊꯥꯔꯛꯈꯤ ꯁꯦꯁꯦ ꯉꯁꯤ ꯀꯣꯔꯣꯡꯃꯩꯇꯗꯤ ꯆꯤꯡꯉꯨ ꯏꯕꯨꯡꯉꯣ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯀꯣꯏꯔꯦꯜꯂꯥꯏꯒꯤ ꯃꯣꯡꯕ ꯁꯥꯏꯒꯣꯟꯅꯨꯡꯗ ꯄꯥꯔꯤ ꯅꯍꯥꯛꯁꯨ ꯑꯃꯨꯛꯇꯪ ꯍꯜꯂꯦ ꯍꯥꯏꯔꯒ ꯄꯥꯔꯤ ꯃꯍꯥꯛꯅ ꯐꯥꯔꯦ ꯍꯥꯏꯔꯒ ꯑꯃꯨꯛꯇꯪ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡꯒꯤ ꯃꯁꯥꯏꯒꯣꯟꯗ ꯂꯤꯔꯤ ꯈꯣꯡꯒꯣꯏꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟ ꯐꯔꯧꯀꯣ ꯁꯨꯝ ꯇꯧꯅ ꯍꯥꯏꯔꯛꯈꯤꯕꯅꯤꯅ ꯉꯁꯤ ꯀꯣꯔꯣꯡꯃꯩꯇꯗꯤ ꯅꯅꯥꯏ ꯇꯣꯜꯂꯕꯁꯤꯡꯅ ꯉꯁꯤ ꯀꯠꯆꯔꯤꯕ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯀꯣꯏꯔꯦꯜꯂꯥꯏꯒꯤ ꯂꯩꯀꯣꯟꯅꯨꯡꯗ ꯀꯠꯆꯔꯤꯕ ꯉꯁꯤ ꯈꯝꯕ ꯀꯥꯎ ꯐꯥꯕ ꯍꯥꯏꯕ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯁꯤꯕꯨ ꯉꯁꯤ ꯆꯤꯡꯉꯨ ꯃꯌꯥꯝꯅ ꯁꯩꯊꯥꯕꯤꯔꯦꯗꯣ ꯉꯁꯤ ꯀꯣꯔꯣꯡꯃꯩꯇ ꯆꯤꯡꯉꯨ ꯃꯌꯥꯝꯅ ꯂꯧꯕꯤꯔꯦ ꯍꯥꯏꯔꯒ ꯅꯅꯥꯏ ꯅꯁꯨ ꯅꯆꯥ ꯄꯨꯝꯅꯃꯛꯁꯦ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯄꯨꯟꯁꯤꯕ ꯄꯨꯟꯁꯥꯡꯕ ꯇꯦꯛꯇꯕ ꯀꯥꯏꯗꯕ ꯀꯦꯒꯦ ꯅꯈꯨꯡꯉ ꯆꯪꯕ ꯃꯣꯏꯔꯥꯡ ꯅꯥꯔꯩꯀꯥꯏ ꯑꯆꯧꯕꯒꯤ ꯅꯄꯥꯔꯤ ꯅꯃꯣꯝ ꯄꯨꯝꯅꯃꯛꯄꯨ ꯆꯥꯎꯒꯣꯟꯒꯅꯤ ꯅꯥꯎꯒꯣꯟꯒꯅꯤ ꯈꯟꯈꯤꯕꯗꯣ ꯉꯁꯤ ꯀꯣꯔꯣꯡꯃꯩꯇꯗꯤ ꯆꯥꯎꯒꯣꯟ ꯅꯥꯎꯒꯣꯟꯅ ꯄꯨꯟꯁꯤ ꯄꯨꯟꯁꯥꯡꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯥꯟ ꯐꯕ ꯄꯤꯅꯕꯤꯌꯣꯅ ꯆꯤꯡꯉꯣ ꯂꯧꯈꯥꯗ ꯉꯁꯤ ꯍꯟꯅ ꯍꯟꯅ ꯄꯨꯅꯦꯝꯖꯔꯤ ꯍꯩꯅ ꯏꯄꯥꯅꯦ ꯍꯌꯥꯅ ꯏꯃꯥꯅꯦ ꯍꯩ ꯍꯌꯥ ꯍꯌꯨꯝ ngasi kamana kau fa bagi mitam sidagi maikum hangok chakre Statue of Kamana Kaufaba inaugurated by Sri Tongam Santi Singh, Honorable MLA, Moirang Assembly Constituency, sculpted by Konzengbom Sanahongba Maitei, KSM Fine Arts, Nongpok Sanjenbam, Kambongput, team members are gonna KSI's Rhodes Maitei, Thocham Kumra, Haigom
ꯂꯨꯡꯕꯤ ꯄꯥꯠꯇ ꯂꯩꯕ ꯃꯤꯅ ꯃꯈꯣꯏꯅ ꯁꯥꯕꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯅ KSH ꯔꯣꯗꯦꯁ ꯃꯤꯇꯩ ꯑꯅꯤꯁꯨꯕꯗ ꯊꯣꯛꯆꯣꯝ ꯀꯨꯃꯔꯥ ꯑꯍꯨꯝꯁꯨꯕꯗ ꯍꯩꯉꯣꯝ ꯂꯨꯡꯕꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝꯅ ꯁꯥꯕꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯅꯔꯦꯕꯜ MLAꯕꯨ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯈꯝꯕꯅ ꯀꯥꯎ ꯐꯥꯎꯕꯒꯤ ꯏꯁꯇꯦꯆꯨ ꯑꯁꯤ ꯃꯤꯇꯝ ꯑꯁꯤ ꯃꯁꯤꯕꯨ ꯗꯣꯅꯦꯠ ꯇꯧꯕꯤꯔꯤꯕ ꯁ꯭ꯔꯤ ꯁꯂꯥꯝ ꯏꯕꯣꯆꯧꯕꯁꯤꯡ ꯈꯥꯗ꯭ꯔꯥꯛꯄ ꯃꯣꯏꯔꯥꯡ ꯐꯝꯅꯥꯏꯕ ꯂꯣꯏꯁꯪ ꯑꯅꯤꯁꯨꯕꯗ ꯁꯂꯥꯝ ꯑꯣꯡꯕꯤ ꯕꯤꯅꯝ ꯆꯥꯎꯕꯤ ꯗꯦꯕꯤ ꯈꯥꯗ꯭ꯔꯥꯛꯄꯤ ꯑꯃꯗꯤ ꯑꯍꯥꯟꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯣꯟꯖꯦꯡꯕꯝ ꯕꯤꯔꯦꯟ ꯁꯤꯡꯍ ꯑꯅꯤꯁꯨꯕꯗ ꯀꯣꯟꯖꯦꯡꯕꯝ ꯑꯣꯡꯕꯤ ꯁꯅꯥꯍꯟꯕꯤ ꯗꯦꯕꯤ ꯑꯍꯨꯝꯁꯨꯕꯗ ꯗꯥꯛꯇꯔ ꯀꯣꯟꯖꯦꯡꯕꯝ ꯑꯜꯕꯔꯠꯁꯟ ꯃꯔꯤꯁꯨꯕꯗ ꯀꯣꯟꯖꯦꯡꯕꯝ ꯗꯥꯛꯇꯔ ꯀꯣꯟꯖꯦꯡꯕꯝ ꯑꯣꯡꯕꯤ ꯂꯨꯁꯤꯄ꯭रिꯌꯥ ꯃꯉꯥꯁꯨꯕꯗ ꯀꯣꯟꯖꯦꯡꯕꯝ ꯑꯜꯕꯁ꯭ꯔꯤ ꯇꯔꯨꯛꯁꯨꯕꯗ ꯀꯣꯟꯖꯦꯡꯕꯝ ꯃꯤꯔꯥꯀꯜ ꯂꯟꯊꯣꯏꯕ ꯍꯥꯏꯔꯤꯕ ꯐꯦꯃꯤꯂꯤꯒꯤ ꯈꯗ꯭ꯔꯥꯛꯄ ꯑꯃꯗꯤ ꯈꯗ꯭ꯔꯥꯛꯄꯤꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯅ ꯀꯠꯄꯤꯕꯅꯤ ꯃꯣꯏꯔꯥꯡ ꯀꯣꯟꯖꯦꯡꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕꯤꯕꯅ ꯃꯁꯤꯒꯤꯗꯃꯛꯇ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯈꯗ꯭ꯔꯥꯛꯄ ꯑꯃꯗꯤ ꯈꯗ꯭ꯔꯥꯛꯄꯤꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯌꯥꯔꯦꯀꯣ ꯌꯥꯔꯦ ꯑꯁꯤ ꯑꯩꯈꯣꯏ ꯈꯝꯕꯅ ꯀꯥꯎ ꯐꯥꯕꯒꯤ ꯃꯇꯝ ꯃꯥꯏꯈꯨꯝ ꯍꯥꯡꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯂꯩꯒꯗꯣꯏꯅꯦ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯂꯩꯀꯣꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯐꯖꯕ ꯏꯃꯦꯖꯁꯦ ꯃꯤꯠꯌꯦꯡ ꯇꯥꯕ ꯐꯪꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯝ ꯑꯁꯤꯕꯨ ꯃꯨꯔꯇꯤ ꯑꯁꯤꯕꯨ ꯀꯠꯄꯤꯔꯛꯈꯤꯕꯤ ꯀꯣ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯃꯤꯇꯝꯁꯤ ꯀꯠꯄꯤꯔꯛꯈꯤꯕ ꯇꯥꯃꯣ ꯃꯤꯡ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯡ ꯑꯜꯕꯔꯠꯁꯟ ꯑꯗꯣ ꯑꯩꯅ ꯋꯥꯍꯪ ꯃꯇꯦꯛꯇꯪ ꯍꯪꯕ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯨꯔꯇꯤ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯈꯝꯕꯅ ꯀꯥꯎꯐꯥ ꯃꯤꯇꯝ ꯑꯃ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯗꯣꯅꯦꯠ ꯇꯧꯒꯦ ꯀꯣ ꯀꯠꯄꯤꯔꯛꯀꯦ ꯈꯟꯈꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯅꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯀꯩꯅꯣꯅꯤ ꯏꯙꯧ ꯊꯥꯡꯖꯤꯡ ꯂꯩꯀꯣꯜ ꯅꯨꯡꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯏꯕꯨꯕꯣꯛꯅ ꯌꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯅ ꯈꯗ꯭ꯔꯥꯛꯄꯀꯣ ꯈ꯭ꯋꯥꯏꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯂꯩꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛꯅ ꯈꯗ꯭ꯔꯥꯛꯄꯤ ꯑꯣꯏꯅ ꯂꯩꯕꯁꯤꯗ ꯃꯣꯏꯅ ꯂꯥꯏꯕꯨꯡꯁꯦ ꯄꯨꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯑꯝꯇꯪ ꯀꯠꯆꯒꯦꯅ ꯈꯟꯖꯔꯛꯄꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯎ ꯁꯥꯔꯤꯕꯁꯤꯅ ꯅꯣꯡꯄꯣꯛ ꯁꯟꯖꯦꯟꯕꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯁꯅꯥꯍꯣꯡꯕ ꯃꯥꯒ ꯇꯧꯔꯒ ꯄꯨꯟꯅ ꯃꯣꯏ ꯇꯤꯝ 2-3 ꯄꯨꯜꯂꯒ ꯁꯥꯕꯅꯤꯀꯣ ꯑꯗꯣ ꯁꯨꯝ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯅꯨꯡꯉꯥꯏꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯣꯜꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯝꯁꯦ ꯀꯪꯂꯩꯔꯣꯜꯒꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜ ꯍꯥꯏꯔꯒ ꯏꯙꯧ ꯊꯥꯡꯖꯤꯡꯁꯦ ꯑꯗꯨꯝ ꯌꯥꯎꯗꯧ ꯂꯩꯔꯕꯀꯣ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯀꯩꯒꯤ ꯁꯨꯝ ꯃꯤꯇꯝ ꯑꯃꯇꯪ ꯐꯖꯅ ꯈꯤꯟꯕꯁꯦ ꯏꯎ ꯎꯗꯕꯀꯣ ꯑꯗꯨꯗ ꯑꯝꯇꯪꯗꯤ ꯑꯩꯈꯣꯏꯅ ꯂꯩꯕ ꯂꯩꯇꯕ ꯏꯕꯣꯛ ꯄꯨꯄꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯝꯇꯪ ꯀꯠꯆꯒꯦ ꯈꯜꯂꯒ ꯂꯩꯕ ꯂꯩꯇꯕ ꯈꯜꯂ ꯁꯨꯝ ꯀꯠꯆꯕꯅꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯏꯃꯥꯏꯕꯤꯁꯨ ꯑꯗꯨꯝ ꯊꯝꯕꯤꯌꯣ ꯃꯌꯥꯝꯗ ꯑꯩꯒꯤ ꯃꯤꯡ ꯀꯣꯟꯖꯦꯡꯕꯝ ꯁꯅꯥꯍꯟꯕꯤ ꯀꯧꯖꯩ ꯍꯣꯏ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯄꯤꯌꯨ ꯑꯣꯀꯦ ꯁꯣꯝ ꯅꯥꯀꯟ ꯂꯥꯛꯄꯤꯌꯨ ꯁꯣꯝ ꯅꯥꯀꯟ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯤꯌꯨ ꯃꯈꯥ ꯇꯥꯕꯤꯌꯨ ꯏꯃꯥ ꯍꯣꯏꯅ ꯑꯁ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯥꯏꯖꯔꯦ ꯀꯩ ꯏꯆꯥꯅꯨꯄꯥꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯨꯔꯇꯤ ꯑꯃ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯀꯠꯁꯦꯒ ꯍꯥꯏꯔꯛꯄꯁꯦ ꯀꯩ ꯐꯥꯎꯒꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯅꯦꯀꯣ ꯑꯁ ꯌꯥꯝ ꯌꯥꯝꯃꯤ ꯀꯔꯤꯅꯣ ꯃꯤꯂꯛꯀꯣ ꯑꯃꯇꯪ ꯄꯥꯏꯒꯦ ꯍꯩꯄꯣꯠꯇꯤ ꯌꯥꯝꯅꯒ ꯑꯩꯈꯣꯏꯒꯤ ꯑꯅꯤꯃꯛ ꯄꯨꯂꯞ ꯄꯥꯏꯌꯨ ꯌꯥꯏ ꯑꯗꯨꯝ ꯍꯥꯏꯔꯣ ꯐꯦꯃꯤꯂꯤꯅ ꯄꯨꯂꯞ ꯀꯠꯄꯁꯤꯗ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯀꯠꯈꯤꯕꯅꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯅꯀꯣ
ꯄꯨꯟꯅ ꯀꯥꯎ ꯐꯥꯕꯁꯦ ꯑꯃꯨꯛꯇꯪ ꯀꯠꯁꯦꯅ ꯈꯟꯖꯕ ꯈꯟꯗꯣꯛꯄꯗꯤ ꯁꯨꯝ ꯀꯨꯏꯔꯕꯀꯣ ꯑꯗꯨꯗ ꯏꯙꯧ ꯏꯕꯦꯟꯗꯧꯅꯁꯨ ꯊꯧꯖꯥꯟꯕꯤꯗꯅ ꯑꯩꯈꯣꯏꯅꯁꯨ ꯅꯤꯡꯖꯕꯒ ꯃꯄꯥ ꯆꯥꯈꯤꯗꯅꯀꯣ ꯀꯠꯄꯁꯦ ꯉꯝꯖꯔꯦ ꯏꯙꯧ ꯏꯕꯦꯟꯗꯧꯅꯁꯨ ꯄꯦꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅꯀꯣ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯐꯝꯗ ꯄ꯭ꯔꯊꯅꯥ ꯇꯧꯖꯔꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯊꯦꯡꯛ ꯌꯨ ꯄꯥꯕꯨꯡ ꯄꯥꯕꯨꯡꯒꯤ ꯁꯣꯝꯗꯪ ꯑꯩ ꯉꯁꯥꯏ ꯇꯞꯄꯤꯈ꯭ꯔꯗꯥꯏꯅꯦ ꯑꯃꯨꯛꯀ ꯊꯝꯕꯤꯌꯣ ꯄꯥꯕꯨꯡ ꯄꯥꯕꯨꯡꯒꯤ ꯃꯤꯡꯅꯦ ꯀꯣ ꯑꯗꯨꯒ ꯄꯥꯕꯨꯡꯒꯤ ꯂꯩꯐꯝꯒ ꯑꯝꯇꯪ ꯊꯝꯕꯤꯌꯣ ꯈꯨꯠꯇꯨꯅ ꯄꯥꯏ ꯌꯥꯏ ꯍꯥꯏꯕꯤꯔꯣ ꯄꯥꯕꯨꯡ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯁꯤ ꯂꯥꯛꯑꯣ ꯅꯪꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯃꯤꯡ ꯀꯣꯟꯖꯦꯡꯕꯝ ꯕꯤꯔꯦꯟ ꯁꯤꯡ ꯃꯣꯏ ꯑꯗꯨꯝ ꯄꯥꯏꯔꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯄꯥꯏꯔꯣ ꯑꯩꯒꯤ ꯃꯤꯡ ꯀꯣꯟꯖꯦꯡꯕꯝ ꯕꯤꯔꯦꯟ ꯁꯤꯡ ꯃꯣꯏꯔꯥꯡ ꯀꯣꯟꯖꯦꯡꯕꯝ ꯂꯩꯀꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯠꯆꯔꯤꯕ ꯀꯥꯎ ꯐꯥꯕꯒꯤ ꯈꯝꯕꯅ ꯀꯥꯎ ꯐꯥꯕꯒꯤ ꯃꯨꯔꯇꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯁꯥꯡꯕ ꯅꯤꯡꯖꯔꯛꯂꯕ ꯂꯣꯏꯅꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯂꯩꯀꯣꯜ ꯑꯁꯤꯗ ꯏꯃꯨ ꯐꯝꯅꯥꯏꯕ ꯆꯩꯔꯥꯞ ꯂꯣꯏꯁꯪꯒꯤ ꯑꯩꯈꯣꯏꯒꯤ ꯈꯗ꯭ꯔꯥꯛꯄ ꯑꯣꯏꯕꯤꯔꯤꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯝꯃ ꯁꯂꯥꯃꯣꯡꯕꯤ ꯕꯤꯅꯝ ꯆꯥꯎꯕꯤ ꯈꯗ꯭ꯔꯥꯛꯄꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯃꯆꯥ ꯃꯁꯨ ꯑꯣꯏꯖꯔꯤꯕ ꯀꯣꯟꯖꯦꯡꯕꯝ ꯕꯤꯔꯦꯟ ꯑꯩ ꯏꯁꯥꯃꯛ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯀꯣꯟꯖꯦꯡꯕꯝ ꯑꯣꯡꯕꯤ ꯁꯅꯥꯍꯟꯕꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯗꯥꯛꯇꯔ ꯀꯣꯟꯖꯦꯡꯕꯝ ꯑꯜꯕꯔꯠꯁꯟ ꯏꯃꯧ ꯅꯨꯄꯤ ꯗꯥꯛꯇꯔ ꯔꯨꯁꯤꯄ꯭ꯔꯤꯌꯥ ꯏꯆꯥꯅꯨꯄꯤ ꯑꯜꯕꯥꯁ꯭ꯔꯤ ꯑꯃꯗꯤ ꯏꯁꯨꯅꯨꯄꯥ ꯃꯤꯔꯥꯀꯜ ꯂꯟꯊꯣꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯦꯃꯤꯂꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯀꯥꯎ ꯐꯥꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯏꯕꯨꯙꯧꯒꯤ ꯂꯩꯀꯣꯜꯁꯤꯗ ꯀꯠꯆꯕꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯀꯠꯄ ꯉꯝꯖꯕ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯕꯨꯁꯨ ꯍꯟꯅ ꯍꯟꯅ ꯀꯣꯛ ꯅꯣꯟꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯁꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯜ ꯑꯃꯇꯪꯗꯤ ꯇꯝꯖꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯙꯧ ꯏꯕꯦꯟꯗꯧꯗ ꯉꯁꯤꯗꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯏꯙꯧꯒꯤ ꯑꯣꯏꯅ ꯉꯁꯤꯗꯒꯤ ꯀꯠꯆꯔꯦ ꯍꯥꯏꯗꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯥꯕꯨꯡ ꯋꯥ ꯉꯥꯡꯕꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯠꯄꯤꯔꯛꯈꯤꯕꯤ ꯏꯃꯧ ꯍꯥꯏꯕ ꯇꯥꯔꯦ ꯑꯝꯇꯪ ꯊꯝꯕꯤꯌꯣ ꯏꯆꯦꯒꯤ ꯃꯤꯡꯁꯨ ꯑꯣ ꯑꯩꯅ ꯀꯣꯟꯖꯦꯡꯕꯝ ꯑꯣꯡꯕꯤ ꯔꯨꯁꯤꯄ꯭ꯔꯤꯌꯥ ꯀꯣꯏꯖꯝ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯤꯇꯝꯁꯦ ꯁꯪꯒꯥꯔꯦ ꯃꯥꯏꯈꯨꯝ ꯍꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯁ꯭ꯇꯦꯆꯨ ꯑꯣꯐ ꯈꯝꯕꯅ ꯀꯥꯎ ꯐꯥꯕ ꯀꯣ ꯑꯩꯈꯣꯏ ꯏꯅꯣꯒ꯭ꯔꯦꯇꯦड ꯕꯥꯏ ꯁ꯭ꯔꯤ ꯊꯥꯡꯖꯝ ꯁꯥꯟꯇꯤ ꯁꯤꯡ ꯑꯣꯅꯔꯦꯕꯜ MLA ꯃꯣꯏꯔꯥꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯑꯗꯨꯒ ꯁ꯭ꯀꯜꯞꯇꯦड ꯕꯥꯏ ꯁꯥꯕꯤꯈꯤꯕꯅ ꯑꯩꯈꯣꯏ ꯀꯣꯟꯖꯦꯡꯕꯝ ꯁꯅꯥꯍꯣꯡꯕ ꯃꯩꯇꯩ ꯀꯣ KSM ꯐꯥꯏꯟ ꯑꯥꯔꯠꯁ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯁꯟꯖꯦꯟꯕꯝ ꯀꯝꯕꯣꯡꯄꯨꯠ ꯀꯣ ꯑꯗꯨꯒ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯨꯔꯇꯤ ꯑꯁꯤꯕꯨ ꯁꯥꯕꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯇꯤꯝ ꯃꯦꯝꯕꯔꯁ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ KSS ꯔꯣꯗꯦꯁ ꯃꯩꯇꯩ ꯊꯣꯠꯆꯝ ꯀꯨꯝꯔꯥ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨꯕꯁꯤꯅ ꯍꯩꯒꯣꯝ ꯂꯨꯡꯕꯦ ꯀꯣ ꯁꯤ ꯂꯩ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯆꯨ ꯑꯣꯐ ꯈꯝꯕꯅ ꯀꯥꯎ ꯐꯥꯕ ꯗꯣꯅꯦꯇꯦड ꯕꯥꯏ ꯁꯂꯥꯝ ꯏꯕꯣꯆꯧꯕꯁꯤꯡ ꯈꯗ꯭ꯔꯥꯛꯄ ꯀꯣ ꯑꯗꯨꯒ ꯁꯂꯥꯝ ꯑꯣꯡꯕꯤ ꯕꯤꯅꯝ ꯆꯥꯎꯕꯤ ꯗꯦꯕꯤ ꯈꯗ꯭ꯔꯥꯛꯄꯤ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯍꯥꯏꯔꯒ ꯀꯣꯟꯖꯦꯡꯕꯝ ꯕꯤꯔꯦꯟ ꯁꯤꯡ ꯀꯣꯟꯖꯦꯡꯕꯝ ꯑꯣꯡꯕꯤ ꯁꯅꯥꯍꯟꯕꯤ ꯗꯦꯕꯤ ꯗꯥꯛꯇꯔ ꯀꯣꯟꯖꯦꯡꯕꯝ ꯑꯜꯕꯔꯠꯁꯟ ꯗꯥꯛꯇꯔ ꯀꯣꯟꯖꯦꯡꯕꯝ ꯑꯣꯡꯕꯤ ꯔꯨꯁꯤꯄ꯭ꯔꯤꯌꯥ ꯀꯣꯟꯖꯦꯡꯕꯝ ꯑꯜꯕꯥꯁ꯭ꯔꯤ ꯀꯣꯟꯖꯦꯡꯕꯝ ꯃꯤꯔꯦꯀꯜ ꯂꯟꯊꯣꯏꯕ ꯑꯗꯨꯒ ꯉꯁꯤ ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 22 ꯉꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯉꯁꯤꯗꯒꯤ ꯃꯅꯤꯄꯨꯔ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯦꯜꯀꯝ ꯑꯃꯗꯤ ꯀꯤꯅꯣꯠ ꯑꯦꯗ꯭ꯔꯦꯁ ꯄꯤꯕꯤꯅꯕꯒꯤꯗꯃꯛ ꯀꯧꯊꯣꯛꯆꯒꯦ ꯁ꯭ꯔꯤ ꯂꯩꯄꯥꯛꯄꯝ ꯅꯤꯜꯃꯅꯤ ꯁꯤꯡ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯗꯤ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯕꯨ ꯆꯦꯠꯅ ꯊꯥꯒꯣꯟꯅꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯌꯥꯝꯅ ꯍꯪꯒꯠꯆꯒꯦ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯆꯤꯡꯂꯦꯝꯂꯕ ꯃꯒꯨꯟ ꯂꯩꯔꯕ
ꯃꯤ ꯌꯥꯝꯅ ꯍꯦꯟꯅ ꯇꯤꯟꯖꯗ꯭ꯔꯒꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯒꯨꯟ ꯂꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯩꯇꯦꯡꯂꯕ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯊꯣꯏꯕ ꯂꯦꯡꯕꯤꯔꯛꯄ ꯑꯣꯏꯅ ꯃꯤꯡ ꯑꯣꯏꯅ ꯄꯥꯟꯖꯔꯕꯗ శ్రీ ꯊꯣꯉꯥꯝ ꯁꯥꯟꯇꯤ ꯁꯤꯡ ꯑꯣꯅꯔꯦꯕꯜ MLA ꯃꯣꯏꯔꯥꯡ AC ꯑꯃꯗꯤ శ్రీ ꯁꯂꯥꯝ ꯏꯕꯣꯆꯧꯕ ꯁꯤꯡ ꯃꯤꯡ ꯑꯣꯏꯅ ꯍꯪꯒꯠꯆꯔꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯣꯜꯅꯨꯡ ꯑꯁꯤꯒꯤ ꯏꯉꯨ ꯐꯥꯗ꯭ꯔꯥꯛꯄ ꯑꯣꯏꯕꯤꯔꯤꯕ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯕꯤꯔꯤꯕ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯊꯣꯏꯕ ꯂꯦꯡꯕꯤꯔꯛꯄ ꯑꯃꯗꯤ ꯊꯧꯔꯝ ꯃꯄꯨ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯦꯡꯕꯤꯔꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗ శ్రీ A. Sarachandra Sharma, Retired Principal, Moirang College, ꯑꯊꯣꯏꯕ ꯂꯦꯡꯕꯤꯔꯛꯄ ꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ శ్రీ ꯐꯩꯔꯦꯝꯕꯝ ꯈꯥꯕ ꯁꯤꯡ ꯏꯕꯨꯙꯧꯒꯤ ꯂꯩꯀꯣꯜꯅꯨꯡ ꯑꯁꯤꯒꯤ ꯏꯉꯨ ꯐꯝꯅꯥꯏꯕ ꯆꯩꯔꯥꯛ ꯂꯣꯏꯁꯪꯒꯤ ꯑꯁꯨꯞꯄꯒꯤ ꯐꯝ ꯑꯣꯏꯕꯤꯔꯤꯕ ꯉꯁꯤꯒꯤꯅ ꯑꯊꯣꯏꯕ ꯂꯦꯡꯕꯤꯔꯛꯄꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯅꯣꯗꯤꯌꯥ ꯉꯥꯉꯣꯏꯆꯥ ꯄ꯭ꯔꯦꯁꯤꯗꯦꯟ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯌꯥꯒꯩꯔꯦꯜ ꯃꯔꯨꯞ ꯕꯨꯁꯨ ꯉꯁꯤꯒꯤ ꯑꯊꯣꯏꯕ ꯂꯦꯡꯕꯤꯔꯛꯄ ꯑꯣꯏꯅ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ శ్రీ సలాం తోంబ సింహ సాహిత్య అకాదమీ అవార్డీ ట్రాన్స్లేషన్ న్యూ ఢిల్లీ ngasigi athoi lengbirakpa oina lengbirakpubu taramna oksabga loinana ngasigi amamam toina aikoina ming panjidragasu ibudogi laibung ngasigi maru oiba thopubiriba aikoigi hamlon hamdau sing pumnamakpusu taramna oksabga loinana laimarol sing nusu aikoigi ngasigi thoram asida matam sana lengbidaktuna yaubirabagi damakta taramna oksari aduga mangda lengsin birakleba aikoigi thoido hendo na kai khomnarbas inviting amamam toina aikoina ling panjadragasu loinana print and electronic media gi kamu singu loinana micsna taba mafamda leibiriba pumnamakpu taramna oksabaga loinana yamda yam samlapna tentana keynote address masa matang amjage tasengbadi masigi asigumna yamna magul leiraba sabha sida aigumba amana asi hamjabasi yamnadi matik chajadabali adubu karigumba miyamgi matik mayaina kankibana ngang moidabana ngangkiba aduga ngangdoba ngang wahaina ngahudaba yauragasu ngapinabagidamagta miyamgi mafamda noluksari aikoigi ingu phamnaiba sarap loisangi phamdaugi mapokta leibiriba ingu khadrapa mingoina hangasarabada Sri Salame Bosoga Singh mahagasi 1932 da namai khongda pok sakiba adugumlo mai wayama jik sahi saurana sahi maudra humdoi gamba mak sure aduga ibudaugi laibung asida suklesing ama samapan humdra dagi ibudaugi laibungi ingu phamnai basarap loisang sida ahanba phimu setpo oina phamnai basang jaraklaga laikai lapan nasingba kaya oiraklawagi matungda hojik aikogi phamdaugi kusinggo oina lairapasi phamnairapasi saurana sahi yangkai manga rom asi ibudogi laibung sida thogan tawduna lape aduga loinana mahana ibudogi laibung sida mahakna hinglingai matam sida matam sangna ningsingduna lehogedaba ibudogi lilagi sayon langon singi manungda sayon taret ki aroibasu oiba waidagi maru oiba sayon oiriba haibadi khamba thuibigi sayon asina aikoigi idaugi lila singi manungda masan suna yawe heduna mayamna saithanariba asigumlaba
ibidawgi sayo lila asigi khambat thuibigi ekoi kangleiron gi wari da khambana kau pha kibagi mitam masi ibidawgi laikonung sida kinjaraga ki matam sangna leihonabagi damakta asigumba kinbagi wakhalon lasi ki mama ibungo mingoina panjarabada siri konjengam beren singh khaba nganda salaida koksaba amadi mahaki masaibe mamom salam ningon konjengam ombi sanahanbi devi loinana mahaki masu ibungo dr konjengam albertson loinana mahaki loinabi konjengam ombi Rupes Priya Rusipriya ngapigani Rusipria haiba singasina tumba sawa khangdana kanna honajaduna ngasi miyamgi mamangda ngasi honorable lemelena hangdopiraga mitamasi kapibani loinana haiba mitamasibu ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯁꯣꯏ ꯉꯥꯝ ꯌꯥꯎꯗꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯈꯤꯕ ꯀꯣꯟꯖꯦꯡꯕꯝ ꯁꯅꯥꯍꯣꯡꯕ ꯃꯩꯇꯩ KSM Fine Art ꯅꯣꯡꯄꯣꯛ ꯁꯟꯖꯦꯝꯕꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝ KH ꯔꯣꯗꯦꯁ ꯃꯩꯇꯩ ꯊꯣꯛꯆꯣꯝ ꯀꯨꯃꯥꯔꯥ ꯑꯃꯗꯤ ꯍꯩꯒꯣꯝ ꯂꯨꯡꯕꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯨꯅ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗ ꯎꯕꯤꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯀꯧꯔꯦꯜ ꯊꯥꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯁꯤꯒꯨꯝꯂꯕ ꯃꯤꯇꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯃꯇꯦꯛ ꯑꯃꯇꯪ ꯅꯤꯡꯁꯤꯡꯖꯕ ꯇꯥꯔꯒꯗꯤ ꯀꯧꯔꯦꯜ ꯑꯁꯤ ꯏꯕꯨꯙꯧꯒꯤ ꯂꯤꯂꯥꯗ ꯑꯗꯨꯉꯩ ꯇꯌꯨꯝ ꯅꯣꯡꯕꯥꯟꯅ ꯃꯥꯏꯕꯤ ꯂꯩꯅꯧ ꯇꯥꯗꯨꯅ ꯀꯧꯔꯦꯜꯁꯤ ꯐꯥꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯀꯧꯔꯦꯜꯁꯤ ꯐꯥꯅꯕꯒꯤ ꯃꯇꯥꯡꯗ ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯈꯝꯕꯕꯨ ꯐꯥꯅꯕ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯣꯡꯌꯥꯏ ꯃꯥꯅꯁꯨ ꯅꯨꯄꯥ ꯃꯆꯥ ꯃꯊꯧꯗꯥꯡ ꯐꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯎꯔꯦ ꯑꯗꯨꯕꯨ ꯃꯄꯥꯏꯕꯨꯡꯉꯣ ꯊꯣꯡꯂꯦꯟꯗ ꯍꯪꯒꯠꯄꯕꯗꯤ ꯊꯣꯡꯒꯦꯜꯅ ꯀꯧꯔꯦꯜꯗꯨꯗꯤ ꯅꯪꯗꯤ ꯂꯥꯏꯔꯗꯅ ꯀꯤꯒꯦ ꯃꯣꯏꯔꯥꯡꯗ ꯂꯩꯕ ꯇꯝꯕ ꯀꯅꯥꯅ ꯀꯧꯔꯦꯜ ꯃꯥꯕꯨ ꯐꯥꯕ ꯃꯇꯤꯛ ꯃꯒꯨꯟ ꯃꯇꯤꯛ ꯅꯠꯇꯦ ꯀꯧꯔꯦꯜ ꯑꯗꯨꯗꯤ ꯑꯁꯝꯕꯗ ꯀꯧꯔꯦꯜ ꯅꯠꯇꯦ ꯅꯪ ꯀꯧꯔꯦꯜꯗꯨꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯈꯪꯕ꯭ꯔꯥ ꯀꯧꯔꯦꯜꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯀꯧꯔꯦꯜꯗꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨ ꯅꯪ ꯈꯪꯉꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯖꯗꯦ ꯑꯗꯨꯁꯨ ꯈꯪꯗꯅ ꯅꯪꯅ ꯀꯃꯥꯏꯅ ꯀꯧꯔꯦꯜ ꯐꯥꯒꯦꯅ ꯍꯥꯏꯔꯨꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯝꯃꯛꯄ ꯃꯇꯝꯗ ꯑꯗꯨꯗꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯄꯥꯔꯩꯗꯤ ꯁꯤꯔꯦ ꯆꯪꯉꯦ ꯑꯗꯨ ꯃꯉꯥꯏ ꯍꯥꯏꯗꯨꯅ ꯐꯥꯒꯦ ꯍꯥꯏꯅꯗꯤ ꯁꯔꯤ ꯅꯃꯨꯡ ꯊꯣꯛꯎꯔꯦ ꯑꯗꯨꯕꯨ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯀꯧꯔꯦꯜ ꯐꯥꯅꯕ ꯂꯝꯕꯤꯗꯣ ꯑꯃꯨꯛꯇꯗꯤ ꯇꯥꯛꯄꯤꯌꯨ ꯀꯧꯔꯦꯜ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯀꯔꯤ ꯃꯃꯤꯡ ꯀꯧꯕꯅꯣ ꯀꯔꯝꯅ ꯐꯥꯒꯗꯧꯕꯅꯣ ꯐꯥꯅꯕ ꯂꯝꯕꯤꯗꯣ ꯑꯃꯨꯛꯇꯗꯤ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯁꯤꯁꯦ ꯀꯧꯔꯦꯜ ꯃꯥꯗꯤ ꯑꯆꯝꯕ ꯀꯧꯔꯦꯜ ꯅꯠꯇꯦ ꯈꯨꯌꯨꯝ ꯂꯥꯏꯒꯤ ꯃꯆꯥꯅꯤ ꯀꯧꯔꯦꯜ ꯃꯥꯕꯨ ꯄꯣꯛꯄ ꯃꯄꯥꯗꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯅ ꯁꯩꯌꯣꯟꯕ ꯂꯥꯡꯒꯣꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯂꯕ ꯉꯥꯔꯥ ꯄꯨꯡꯗꯣꯡꯕ ꯑꯗꯨꯒ ꯊꯨꯝꯂꯩꯃ ꯏꯃꯥꯅ ꯁꯩꯌꯣꯟꯕꯤ ꯁꯟ ꯂꯥꯡꯉꯅꯨꯕꯤ ꯍꯥꯏꯕ ꯑꯗꯨꯅ ꯄꯣꯛꯄꯅꯤ ꯀꯧꯔꯦꯜ ꯃꯥꯗꯤ ꯑꯁꯤꯒꯨꯝꯂꯕ ꯁꯟ ꯂꯥꯡꯉꯅꯨꯕꯤ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯁꯟꯖꯦꯜ ꯁꯉꯥꯛ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯁꯟꯖꯦꯜꯂꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯅꯄꯨ ꯁꯟꯖꯦꯟꯕꯒꯤ ꯈꯨꯝꯂꯦꯟ ꯃꯪꯂꯥꯟ ꯆꯥꯗ ꯅꯄꯨ ꯁꯟꯖꯦꯟꯕ ꯅꯪꯅ ꯀꯧꯔꯦꯜ ꯂꯛꯇꯒꯤ ꯂꯩꯔꯤꯕ ꯁꯟ ꯂꯥꯡꯉꯅꯨꯕꯤ ꯑꯩꯍꯥꯛꯄꯨ ꯑꯊꯨꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯊꯥꯗꯣꯛꯎ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯍꯦꯛ ꯑꯊꯨꯕꯗ ꯊꯥꯗꯣꯛꯇ꯭ꯔꯒꯗꯤ ꯅꯍꯥꯛꯁꯨ ꯈꯝꯕꯤ ꯃꯩꯁꯥ ꯂꯥꯡꯒꯅꯤ ꯑꯋꯥ ꯆꯩꯊꯦꯡ ꯐꯪꯒꯅꯤ ꯑꯗꯨꯅ ꯑꯩꯅ ꯆꯠꯀꯗꯕꯒꯤ ꯂꯝꯕꯤꯗꯣ ꯅꯉꯣꯟꯗ ꯇꯥꯛꯂꯛꯀꯅꯤ
하이버기 금년 망라사다 하이럽거든기 미컵 핵토퍼가 그리 금년 망라사노 하더는 마스 어와나디 따닝다 그래나 거리엔 마부 타독라가 거리엔 마나 람징라가 로이비싱가 까카투나 호직 매암나 탕가다 레이바 사묵곤 하이나 하이버시 자생버디 사묵곤 하이버 아시기 마팜시다 랑아노비 산다시 나부 산젠바나 홍라가 아두가 아이코이 농복 닝타우 나원 랑원비바 아두금라바 나라 봉동바가 하이랑 삼이나라바 라이랑 삼 진미나라바 마퉁다 방자와 거렌 마부 아이코이나 닉티싱다 하이나 강내리고 닉티싱스다 아마아마파 오리바 거렌 나니두나 아이코이 타나마가 호직 마얌나 라망동 비스누푸르 하이나 강내리바 아시리아 룸마가 예enge 하이베도나 룸랑동 하이보 마팜시라기 링가가 아이코이 룸마가 예가가 거렌 산얌 마락다 틴게레 마디 거렌 마디 아둠 산얌시다 레호고 야라니 아이코이디 마시다 kuina taibang pansin lai ya da bane na kuimla lakta tilaga da bane haidana makoi saina sakibagi wari mati ama zabani loina na asigum laba kaurem na si adongai akoi gi loibi sing sang lakpa akoi khulakpa sing kaipui concept mapan sigi manungda akoi gi ningthau masa masa sing sigi apun na si koi sing sang lakwa na ai mas mas ning thong ne hai je ba ta le ho ji ke lon da da ha ra ko asingum laba salang ning thau sina moirang da loi pot kharat tare se moirang bu sit ta ba di hai do na moirang anga ma pa kana na loi pot thau ba sat ka di hai ba da turel hong ba na loi pot thau ba sat pa ma tam da ma tam du ki yam phajawa ma na ma gi khongwei la mi yaw ri sing do na ma phoi gi marak ta sat la ga he ka lan da sin bai mong na ta bi da han na law ra ga aikoigi kabuigi pelapa singsa lakonan karigi tamakta moirang da loi pot karak tai bono moirang koi bu sit tabra dan gaiga huyan lan singna sida haira ko matam du da aikoigi kabui salang mai bana aina moirang da loi pot karak tabagi madam di kaurian ne sabuk horak tuna aikoi kabuigi kungi kunjama ta tampak ta kumbang amdare loibi singda kaduna pam yamna sungamdare aduna maram oiraga aikoi thilaktabani haibatu haibadagi adudi karai waida haido korean do lei haibadi how bamana labi ta halaga purembana san korean mabu pharaga salangi sumangda punduna thambadagi salangma su harau jaraduna ngasi korong no misidagi aikoi tau sanarasi hairaga aikoi 산시 마두난기 나바 보레마나 보라케버니 아두가 산시 파가도 버시 가나기 마틱말 마팅나 파가니 하이바다 누피에 마카글라이 마나 마기 마팅 나트라가디 가우리엔 산 파바 ngamloi 이바이부 누피두디 가나노 타피 아두디 에토 가나나테 kuman sanu kunjendi nasi bema kamnuni ai mangwanda kabang thauri leibari hai ba kabang thauri si thangra pana koi na ho bunduna to wa hakata gi kitang samsin jarage aduga masi aduna kaurian mabu thado kharba matung sida hayeng idunin thau sina samu pangan sawraba matungda ai koi kaurian pai bo na ha pu loksin jabak lak jage aduna nasan mamom na hujik pai jari ba kabang thauri si masina pulaga napari sina samu pangal laka sauraga loksin jabal ahange aina haikebani aduga kaurian gi masakti nan khangla bara ipai bongo khangjadi kaurian madi ningthi ngangba pamaiba masakto yengbada ningthi haiduna ningthi haibani masu ngange haiduna ngangba pamda haisinge haibagi damata pamaiba ningthi ngangba pamaiba haina kobari aduga mathakka sengbang pangda yadaba taibang minam tawa yadaba aduga kauriani aduga marai bakta thamban saba mayang en kori senba
ꯈꯨꯃꯥꯡ ꯈꯨꯗꯨꯡ ꯇꯥꯡꯕ ꯃꯃꯩ ꯁꯨꯝ ꯂꯥꯎꯕ ꯇꯥꯡꯕ ꯑꯗꯨꯒꯨꯝꯂꯕ ꯀꯧꯔꯦꯟꯅꯤ ꯑꯗꯨꯅ ꯏꯀꯣꯛ ꯄꯥꯠꯇ ꯆꯥꯛꯇꯥꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯗꯨ ꯅꯍꯥꯛꯅ ꯉꯁꯤ ꯏꯕꯦꯝꯃꯗꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏ ꯀꯕꯜ ꯊꯧꯔꯤꯗꯨ ꯄꯨꯔꯒ ꯃꯗꯨꯒꯤ ꯃꯇꯦꯡꯅ ꯐꯥꯖꯔꯨꯔꯣ ꯍꯥꯏꯗꯨꯅ ꯊꯣꯡꯂꯦꯟꯅ ꯄꯥꯎꯇꯥꯛ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯧꯔꯦꯟꯁꯦ ꯐꯥꯔꯒ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗ ꯍꯧꯖꯤꯛ ꯃꯤꯡꯁꯦꯡ ꯆꯜꯂꯒ ꯒ꯭ꯂꯥꯁꯅ ꯆꯜꯂꯒ ꯌꯨꯡꯂꯤꯕ ꯅꯨꯡ ꯑꯁꯤ ꯁꯤꯗ ꯀꯧꯔꯦꯟꯗꯨ ꯄꯨꯟꯈꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯒꯤ ꯂꯣꯟꯗꯥꯗ ꯁꯔꯦꯟ ꯇꯨꯕ ꯑꯃꯗꯤ ꯁꯔꯦꯟ ꯆꯟꯕ ꯍꯥꯏꯕ ꯑꯅꯤ ꯁꯨꯏ ꯑꯗꯨꯅ ꯁꯔꯦꯟ ꯆꯟꯕ ꯍꯥꯏꯕꯁꯤꯅ ꯏꯕꯨꯙꯧꯒꯤ ꯂꯩꯃꯥꯡꯗ ꯀꯠꯄ ꯁꯔꯦꯟ ꯇꯨꯕ ꯍꯥꯏꯔꯗꯤ ꯁꯥꯗꯣ ꯃꯉꯛ ꯀꯛꯄ ꯑꯗꯨꯒ ꯃꯁꯤꯗꯤ ꯏꯕꯨꯙꯧꯒꯤ ꯂꯩꯃꯥꯡꯗ ꯁꯔꯦꯟ ꯇꯨꯗꯨꯅ ꯑꯁꯤꯒꯨꯝꯂꯕ ꯀꯥꯎ ꯐꯥꯈꯤꯕꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯊꯝꯖꯕꯅꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯤꯅꯣꯠ ꯑꯦꯗ꯭ꯔꯦꯁ ꯄꯤꯕꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯉꯁꯤ ꯑꯈꯪ ꯑꯍꯩ ꯑꯩꯕꯨ ꯆꯥꯃꯔꯛ ꯇꯥꯛꯄꯤꯕ ꯉꯝꯕ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝ ꯇꯤꯜꯂꯤꯉꯩ ꯃꯇꯝꯁꯤꯗ ꯋꯥꯐꯝ ꯑꯃꯇꯪꯗꯤ ꯍꯪꯒꯠꯆꯔꯒꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯟꯗꯣꯂꯣꯟꯀꯥꯔꯤꯁꯤꯡꯒꯤ ꯁꯤꯗ ꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯏꯕꯨꯙꯧ ꯍꯔꯥꯎꯕ ꯑꯁꯤ 52 BC before Christꯀꯤ ꯆꯍꯤ 52 ꯑꯁꯤꯗ ꯑꯩꯈꯣꯏ ꯐꯥꯡ ꯄꯣꯡꯂꯦꯟ ꯍꯟꯕ ꯍꯥꯛꯇꯛꯇꯒꯤ ꯍꯔꯥꯎꯕ ꯍꯧꯈꯤꯕꯅꯤ ꯍꯥꯏꯕꯒꯨꯝꯕ ꯑꯗꯒꯤ ꯁꯣꯛ ꯇꯔꯤꯛꯁꯤ ꯗꯥꯏꯔꯤꯗ ꯏꯁꯤꯟꯕ ꯅꯠꯇ꯭ꯔꯒ ꯄꯨꯌꯥꯗ ꯀꯔꯤꯗ ꯏꯔꯝꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯟꯕꯗꯤ ꯌꯥꯝ ꯑꯣꯏ ꯍꯥꯏꯔꯒꯁꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯤꯌꯥ ꯐꯝꯕꯥꯜ ꯆꯥꯅ ꯃꯥꯒꯤ ꯀꯨꯝꯁꯤꯡ ꯄꯥꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯆꯍꯤ 3,700ꯀꯤ ꯃꯊꯛꯇ ꯂꯩꯈꯔꯦ ꯑꯗꯨꯅ ꯆꯍꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯏꯕꯨꯙꯧ ꯑꯁꯤ ꯍꯥꯍꯨꯡ ꯍꯥꯏꯅ ꯁꯩꯍꯧꯕ ꯑꯃꯝ ꯂꯩꯁꯥ ꯍꯥꯔꯛꯄ ꯃꯅꯪ ꯅꯅꯧ ꯊꯣꯡꯗꯅ ꯑꯗꯨꯝ ꯐꯪꯕꯟꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯏꯃꯝ ꯃꯝꯂꯤꯉꯩꯗꯒꯤ ꯍꯥꯟꯅ ꯏꯕꯨꯙꯧꯁꯦ ꯂꯩꯔꯛꯂꯦ ꯑꯗꯨꯒ ꯑꯗꯩ ꯃꯂꯪꯗ ꯇꯔꯪ ꯃꯂꯪꯗ ꯐꯝꯗꯨꯅ ꯂꯩꯔꯛꯄꯅꯤ ꯀꯣꯔꯧ ꯅꯣꯡꯃꯊꯣꯟ ꯍꯟꯕ ꯂꯩꯅꯤꯡꯊꯧ ꯍꯥꯏꯕ ꯅꯨꯃꯤꯠ ꯂꯩꯇ꯭ꯔꯤꯉꯩꯗꯒꯤ ꯃꯥꯗꯤ ꯍꯥꯟꯅ ꯂꯩꯔꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯆꯍꯤꯒꯤ ꯃꯇꯥꯡꯁꯤ ꯈꯔ ꯃꯨꯟꯅ ꯈꯟꯅꯕꯤꯔꯒ ꯃꯁꯤ ꯑꯃꯨꯛꯇꯪ ꯅꯩꯅꯕꯤꯔꯒ ꯁꯤ ꯊꯦꯠꯂꯒꯗꯤ ꯑꯇꯩ ꯃꯐꯝꯗꯁꯨ ꯑꯗꯨꯝ ꯆꯠꯈꯤꯒꯅꯤ ꯍꯥꯏꯅ ꯍꯪꯒꯠꯆꯕꯅꯤ ꯋꯥꯔꯧꯕꯤꯔꯣꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯝꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯒꯦ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯁꯤꯗꯤ ꯀꯧꯁꯤꯟꯖꯒꯦ ꯀꯥꯏꯈꯨꯝꯅꯖꯔꯤꯕ ꯁ꯭ꯔꯤ ꯌꯨꯝꯈꯥꯏꯕꯝ ꯃꯣꯗꯨ ꯁꯤꯡ ꯃꯇꯝ ꯁꯥꯡꯅ ꯑꯣꯖꯥꯒꯤ ꯊꯕꯛꯇ ꯄꯨꯕꯤꯔꯝꯕ ꯑꯣꯖꯥꯅ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯦꯟꯇꯛꯄ ꯃꯆꯪ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯕꯨꯙꯧ ꯃꯥꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯀꯥꯎ ꯐꯥꯕ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯤ ꯋꯥꯔꯤ ꯁꯤꯡꯒꯨꯜꯂꯛꯇꯒꯤ ꯌꯥꯝꯅ ꯑꯍꯛꯄ ꯑꯃ ꯑꯣꯏꯔꯤꯕ ꯁꯤꯒꯤ ꯃꯨꯔꯇꯤ ꯁꯪꯒꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯕꯨꯙꯧꯃꯛꯀꯤ ꯂꯩꯕꯨꯡꯃꯛꯁꯤꯗ ꯄꯦꯟꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯃꯥꯡꯗ ꯁꯚꯥꯒꯤ ꯂꯩꯇꯦꯡ ꯑꯣꯏꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ಶ್ರೀ ꯊꯣꯉꯥꯝ ꯁꯥꯟꯇꯤ ꯁꯤꯡ Honorable MLA Moirang Assembly Constituency ꯑꯁꯤꯒꯤ ꯎꯄꯜꯂꯛꯈ꯭ꯌ ꯑꯁꯤꯅ ꯆꯤꯐ ꯒꯦꯁ ꯑꯣꯏꯕꯤꯔꯤꯕ ꯑꯗꯨꯒ ꯏꯉꯨ ꯐꯝꯅꯥꯏꯕ ꯆꯩꯔꯥꯛ ꯂꯣꯏꯁꯪ ꯃꯣꯏꯔꯥꯡꯒꯤ ꯈꯗ꯭ꯔꯥꯛꯄ ꯏꯉꯨ ꯁ꯭ꯔꯤ ꯁꯂꯥꯝ ꯕꯆꯧꯕꯁꯤꯡ ꯉꯁꯤꯒꯤꯅ ꯁꯚꯥꯄꯇꯤ ꯑꯣꯏꯕꯤꯔꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔꯒꯤ ꯐꯝꯐꯝ ꯂꯥꯡꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯒꯤ ꯏꯉꯨ ꯐꯩꯔꯦꯝꯕꯝ ꯈꯥꯕ
amdi Shri A. Sarat Chandra Sharma matam amada Moirang College ki principal oibiramba aduga special invitee oina sabhang liking oibiriba Nadia Ngangwacha President Moirang Thangjing Yagerel Maru aduga Tobul dagi lengbirapa Shri Salam Tomba Singh Sahitya Academy Awardee New Delhi Pungna Maku Ahanbada ai ikai khamdabu uchari loinana ingu phamlaiba loisangi ingu phamlaiba sing Moirang Leimarol phamlaibi sing mangdang simbiriba Batan Pungalimbirapa Pai Thibi aduga print and electronics media bi maru pa amadi pungnamak ai kongno kurumje hajikta kilo de desu khara phappan bi hrabnina ai ten protect ngasigi thogdo wasi mari lenna ai banjage ngasigi tanga thokpa thogdo khambana kaw phaba haiba Moirang Kangleirol gi wari singbung laktagi komthin ngaiba Chingmi tami anigi marakta nungsi chanabagi mami taba ayawa thakta lotona senakiba kutenditi amati rajniti suyawa ibudok thangjingna thaba mirol khangba kawga mahakpu yokpirakpa mapuga anigi marakta leinakiba yokpiba amadi kanbiba anigi machal suna yawwa episode kisu saruk ama oiriba aduga loinana Pongdok payadaba nungge artha chenba romance ki makhal mathen kayana tasilaga sinbung wari oi pena sakpa oja singi saisak tu suoi matam amada saisak naramba Moirang parbagi pamna khraba wari singbul oi tanaramba punama ado ngasidi Pungnam adugi khongul mami samugum torok laba matam sida ikop patta kaw phabagi waribu mitna uba ama oina puthok pidona thangjingi lego nung sida ibudho manasu khoida jaba Moiranggi miyam su harau jaba kayana thallaba yai pharaba thogdo amani haina ai ahanbada saithajage hariba thogdo asibu ohenaba honabiriba kapirakpa ingu Khadrakpa amsung mahaki imung manung busu ayhak ahan magtada thagatpa phongtok chari aduga loina na ai kawgi maramda samtrakna thamjarabada aina khangbana watpana orambasu maya hena khali kawgi horaphamde ayhakna thijaba wari daga ai khangjade Moiranggi nungsu haram bangbada leiriba ningthi kabui khulgi khulakpagi salukta Chandoi oina karakpada yawakpani hainai ningthi kabui khulgi khulak pahairibasi Moirang Kangleirolda kabui salamaiba hairiba aduni khulakpagi sangonda kauna chawba sare pharaklaba matamda sangwal khakta natana ningthi sanabungda sanjabungda lamhenba lakna phana bangamdaba san ama warpadagi nipa nupi kananasu imungdagi mapan thokpa kinarami Kawbu kimanbadagi Moirang ningthauda loipot thinba chatpa phabu ngamkhide temsingdoduna loipot karaktabra khanbadagi Moirang ningthauna purembabu ningthi khulda loipot thurunaba tharakluba matamda ningthauna purembada tharakliba loipot kanana britama haidubada mi pong uba yadaba kawbu kijabadagi karaktabani haina khumkhibadagi Thangjing magi lilana ngaw horaba kaw adu puremana phakhi masida ngangkhalemagi wari amsu lei madudi ai panjaram laroi matam leitri haina ai tensin jage asumna ningthaugi loipot ka loina duna kaw su mara ningthauda katkhi ningthi lamda chawrakpa machuna angangba oiba pamlauda hei singa chen chongba heibagi damak kawgi maming Hauji su panbikhiba aduni ningthi ngangba pamahiba haina sukawi puremagi tawba ngamba matik magun kawbu phaba aduda sumanman khisaduna khungi khulakpaga purembaga mataw sanakhi maduna tungda lakaduba Moirang Kangleirolgi chingmi tami inigi nungsinaba dusu ai tensin jarage panjararoi
คำประปกและบรรทุงมาจานิปามาปารีมาพังเจริญให้บิกิฮารามันคิบดกีปุริยมนากังลาปุงลอนลานาทิลลุบดกีปุริยมบิกิปุนชีลงคีมาตามกุนสุกานาดานังงังคลัยมาสุทุบจินคีคำบรรณาปิกปะอังอังโอยดิงไงไลกายกิตาราพาวสูดนักขบากโรลหูบมาใครสาราตาลิงไงมาป้ายบงปุริยมนาลอยดำบานิ่งที่งางบะปะไม่บะบุนิ่งที่น่ะงาปัสเชนมังงมเดบดกิดีนองมาทางอะไรปกิอิงโคลดัดจังลุบดาคำนูบูมิเจยวให้ที่น่ะงางพักตันนัตนามปานิปักคำบูปอริบานะฮงดูกีตั้งขายมาเชตุนาก้าวน่ะมังหิบะมานามาชิงกีมาเมลโอยน่ะมุนดนัลเลโฮโลโฮวีมาชิดกีคำนูน่ะมาป้าชักละบะฉันอดูดาหายงอิดูนิ่งทองคำมันนะเจ้าว่าสารพรักละบะมาตำดาอามุกปันทองน้ำบุลอยระเกงาชีนุงเดกีกับบรังมันมาทาวรีกีกิสีทกละบันีทาดกละบันีให้ดูนะปุ่มเมนปานเมนอะไรก็ทาดกขีก้าวนองพ่อปานจัดขีดูนะคุมันกีกบปาตาจักตาดูนะเลยขีมาปังเงลกันบดาคุมันฉลุตตาก้าวมากีลำบาเลยรำเดงาบุดชูมากิมาทักตาช่างบางไปไปยารำเดก้าวน่ะคุมันกีวัดทกอรักเลนิ่งทวีมานากงยอรักเลเลยว่าวัดทกอรักเลปาวสิกีขดองชาบัลลูดูนะลูพัตระบะอังวมลงบานมามอมลังเลนถอยบิบูมาสรุอนิงมันเบดกีบุดีตกดูนะลงบานมาบัดสังชินนะดูนะอีกปัตตจารีบกอเรนชันอาชีพพาร์กทั้งจิงไลดาสารีนจลบดีไลบากสหงหงกันีไลบานิงทงมาราตับในอิงนับปานกันีให้นะไลเกลอกไฟไลพอกตกชินนะเรนงบันไลวาวอาเซนบันีขันบดีกีนิงทงมานาคงเยวคุดเลยนิงทงวีชาโกลปอกเจลมายังอพุมบัตตารุกชูเกเกกานาอามัตนาสุอิสังทงนาทุกตระบดาไลบากนิงทวีพากันีไฮบดีอีกว่าปัตตจักตารีบากอเวลสิพานันบกีนันหายกีติโอเจรเกไฮนาขันบันนิงทวีหังกัจจคีนิงทวีสุยาบีรักลบดามาเชียงคำนุกตานาระกาอาจารย์บัปันทกิมรุปทองเลนดากอเวนพานาบกีเตียนใหญ่สมบัติใหญ่ตักปิวนิจรุยทองเลนนาฮิริกวนดุนียังละกาก้าวกิมาชักมาจูเจ้าบัช่างบะมาไอบักตัดทำบาลสัตตามาไม่โดนดาคุมังพุดังคุมังคุนิงอันนี้มักตาตั้งยี่ให้เป็นจึงมาขังลังคีให้ยังอินุ่งงาเลยก็ดีก้าวพาบะอีกว่าปัตตจัดเขยก็ได้บะนัวมาวาลิงไงไอหิงจุบปะมาเชียงคำนูนะก้าวเยี่ยมรำดาวรีลีคีอเมดีอดูไงก้าวเรลสันอดูบุปลัมบะกับรังมันบะทาวรีอดูปีระดูนะปันทาวชังนะคุรุมุคำนูไอกีอีปานิให้นะอีดูนังนะมาสักตาอูอดูว่ากับรังมันบะทาวรีดูนะปุ่นดูนะปวดอูให้นะให้คีสักครั้งละดิ่งไงก้าวนะเงาบะกะคำมันอิงขลับกีมิกี้ละคิดบะกะเฮกเจนเชียงนะคิดดูนะมาเชียงคำนูนะหิงจุปปะปะเมนารักปะปุ่นวะปุ่นก้าวกอกทอกเรปังเงลก็ปังเงลสังเย็นนะดูนะอีกว่าปัตตาหนึ่งทิ้งอังบักปะไม่เยอะกะคำบะกะชามาปังเงลสังเย็นนะดูนะอังมตานะบะกีมาโตอดูนี้งาสิงหามีกุขริกิมามังดา Honorable MLA สิริทองงามชันติสิงหานะไม่คุ้มหังตกพิฮิวะมูติกิสักตมาดูอดูนี้อาสุนะปุริยมันก้าวดูกับมุมันมาเท่าดีอดูนะปุลดูฮุกตัวนะปรกแล้วก็บุษกเลยมังตัวปรกตัวนะห้องนุบิมาตุงเงินะชาเรียนจันคีชาเรียนจันบันีชาเรียนตูบันนัติให้นะอมุตตะสุกษาชูกีโนเดดัสต์สุให้บิรามีดูว่างั้นสิอีบุษกีเลยมังดาเลยบิริบะคุยกับกลาสนะขจินบะมิเชลจันบะสินีขจิเลยบะสิอดูไงคุยกับนิ่งทิ้งอังบับมาไม่นะชาเรียนจันกีมาพัมอดูนี่ให้บกีคุยกับมรังกังเลรุนกีขุดมจังดมไว้นะมังดาเลยบะพัมมาสินีอันนั้นอร่อยบดาไอ้นะมารังที่ประจาอมวยนะมาทำช่างนางไงตัวนี้หลักเจรบะมารังสิมิกับทกตัวนะมามีสามุระบะมารังยิจันนบีนาด culture social institution สิ่งอาศัย cultural revivalism ที่เขาตั้งหลักเลยบดีมารังสิหวดปังงกุนี่โกให้นักขันจบะมาดูวิโดทางจีนจันวิเวดกีงาสิดีหลักเลยบะมาเลยให้นักขันเจ
Honorable MLA na hek praja gi seba to ba horak pamatamda marang sahung hong nongba yabi marang kaina panana begi damak marang gi ingu phamnai bolosang ga tana jaraga tesa wakhong chengluba ibudongna chanbirakla ba haina khanjei maduna maram oire haina hairaga ngasidi marang se kharadang orabasu tasin khumjinba hograbra haina su khanjei ibudogi sanglen sabal losinba ngamjaba 당정 안돌란까리 따라 또르피 구밤 시험도나 하이랑 그러던 까쩌방 감저리바 방저리바 간반 낭발게 남젠기 남타붕 오리바 거기 또르붕 남자우다 모두 생각저방 남저바 시브론들리바 양레마 피 포팜부 생각방 남저바 마랑기 까켈바 방길레람바 마팜다 삭각 능 융바 혹저럭바 간반 낭발 아니나 몽나강제 셔니키바 마팜니 하리르바 Tanjabungla Sangachariba Punamagase Kanna Honadana Honajerigashu Mukogi Alaman Singi Pogo Wahida Haina Haraga Yumbi Makaki Machin Mau Buba Huda Sakpada May Dugumbani Haina Pankak Tojege Aduga Togodo Koptong Amasuali and Tamjege Aduga Tanbiriba Mayam Sigamakta Ikutong Saba Amata Sulogege Mayam Warubiro Haina Kali Tension Biribang Siki Sabagal King or Birib Semunga, Hugi, Marangi the Muktadi, Pijigil and Haina Hajaba, Miwashingi Marakta, Marang Hajabana take off Marangi the Mukta Hajabani. I begin Maraktagi, Hugi, Mangaling Shuriba, Aiming Supanjige, Shiri A. Sarachandra Sharma, Hugi Marangi retired, Parangkolegi retired, Principal, Haribo Zaibuasi, Ari, Anau Anigamakta, Langdai Piba, Puba, Dumba, Misamani, Haina Isak Taksaningi. Aduga anisubada mami sanuraba marangi itihaspu athoba kolo mamakak paire haina haraga khardang orbasu ai marangi ipana ipuna kimaramda kolom thajige haidana thaba horpa itihas masak takpa adugumba ai yamba hoiging nodia ngangwacha asibusu ai hak ai thagat chaningi sak tak chaningi aduga tobul lamjaudagi lakpiba khurdagi lakpiba Matamam the Shai College Vice Principal Ubiramba Shri Salam Tombas Singha with National Saita Academy Translation Gi Awardee New Delhi Hai Boza Sina Morang Kanglero Si Morang Kakta Danatana Manipur Kakta Danatana Manipur Gi Wangbada Pithibi Sin Matungna Hariba Pawil Santona Bigitama Ino Namakakana Huji Piriba Misagamana Haina Sutajige Hariba Badralo Hum Machina Marangi Hoigi Maruina Folk Literature Lamda Kutara Ena Haraga History Sagat Pada Marangi Sebeta Amakak Mayek Lana Nabahana by the PB contribution Adugida Muktasu Hoigi Budok Tangjing Mafamda Kurum Jare Haraga Punchin Sang Oshino Haidanis Ayaka Makitegi I Hoigi Budok the Mongol Nijage Luga Aroi Bada Ibudogi Lakonasi Rinobet Togduna Pamjabadi Kambat Hobi Jagogi Sangle Nama Sajaba Amaiba Amaibi Losing Ama Siamjaba Kugi Tangjing Saba Mandanga Secretary Amakak Lingbangam Jaba Bodana Tangjing Museum Masi Amuhana restructure Tore Hain Harga Artha Tokna Shamkatpa Aduga Budogi Hararol Asi Yam controversial Basu York Pudigi Queen and Wajada Tabalay Siga Marie Renana Budok Tangjing Saba Mandana Mangjin Tabiri Hana Hairaga Seminar Masung Workshop Notore Hana Hairaga Hararo Lasibu institutionalized Donaba Honaba Adaga Marangi Ariba Kunungi Say Folk Song, Folk Dance, Folk Literature Chingba Sida Koi Horliba Marangi Naharol Sina, Manipurga Naharol Sina Anuba Kuta Amapiri Hana Hairaga Aikoina Honajabanga Bataragadi Mado Marangi Lamdam Mase Manipurgi Tourism Gi Mepta Anuba Amana Oire Haina Hairaga Madudagi Kanava Pangaduri Pulimaksigi Ahan Badi Marang Praja Akoyini Haina Hainingi Maduma Udok Tangjingna Chanvibu Oshino Haina Hairaga 18 Jage Sabadagi Bidai Luxury. Tagatchari Kaikumna Japagalona Ozapu Makata Rakwasidi Kaikumna Jari Shri Salam Tomba Singha National Sahitya Academy Awardee Gi Mafamdagi Nasigi Tharamasiga Mailena Tentakpa Pankara Tambina Baniksingjari.
ngasi yaifaraba sigumba November gi tangkul asigi ibido thangjeng gi laimang-sida chawgraba episode amu oigiba khambathabi warida tongaga khambana kauphabagi murti ma hangdokoi thorum-sida athoibate thi oibiriba अखोइना यामना व्यवहार तौजरिबा लमदम सिगी एमएलए ऑनरेबल मिंग पंजरे थोंगाम शांति अहमक्तो दई व्यवहार तौजरी मथंगदा ngasiगी माइखोम हांगदोइबा खामबना काउ फाबगी मूर्ति असिबुजु कटपिरिबा लाइबोंग असिगिसु लमदम असिगिसु फमम खद्राको ओइबिरिबा आइदी लाइबक फदन सागैजु ओइबिरमबा पाबुंग सलामी बुसौबा अद्रगी मतममदा मरांगी कॉलेज के प्रिंसिपल ओइना आइना सिआइदे लैजबा मोइना इसिलिनाउगुम दिनजरकवा आइगा शरद चंद्र अदुगा सराबलुसंगी फमनाइबो इबिरिबा फारेंबम खाबा अदुगा अखोइना स्कॉलर मोइना रिगार्ड तौजरिबा मरांगी अरिबम तम थिरकपदा मरांगी कल्चर साहित्यगी मरमद थिरकपदा युम्बी ओइबिरिबा नोदिया गांगोइसा ओजाबु अदुगा लोइनाना तेनबिरिबा ngasiगी फंबाक्सिदे लेंसिनबिरिबा फमनाइबा फमनाइबिसिंग लैमरोलगी इमाइबेलसिंग मांगदे लेंसिनबिरिबा आइबु ताकपि तंबिबा ngamba ख्वाइपुना ख्वाइ कोक नोनजगे आइना पिसपिकलिंगाइदगी हांगादगी हाइबे याय इबुदौ थांजेबु खुरमदुनदे लाक्सरी ngasiju khu leitana खुरमजरिबनि मरमदि तबुल लाइरिबा लमदमसि आइगी इमुंगसि लाइबक फारुदना संगोई चाउबा सुमांग चाउबना ओइबताय पेना तरा मंगानी कक्ताबा खोंजोम प्रभ तरा मंगानी का याइबा वारी था मखायम का लीबा अदुगुम्बगी इमुंग ओइरक्तना आइसी मरांगी सायोल लांगुनसिगी वारीसिना नौसुम ओइरगा चौजरकपने अदुना इबिदोक थांजिंगबु आइना मतम पुनमक्ता लामना अदुम ओलग खुरमजबनी तबुल कोनबिरिबना इबुदौ सोरारे यागोइ निथौनि अदुगा लोइनाना इबुदौ थांजिंगबु आइना खुरमदुनदा लाक्सै मदुगी महै ओइबताय ngasi सुख चाउग्रबा मरांगी चाउग्रबा थौरमसिदा आइना फमफम ममका फंजरिबसि इबुदौना पुसिनबिबनिना लौजगे लोइनाना असिलेरांग ओइबिरिबसिंना आइबु इकाई खोमनबु पीदना फमफम मम पीबिबसि आइना पुंसिगी तविमन काउजरोय लोइनाना ngasiगी नुमिलसि आइगी पुंसिगी वारीदा येक्तुना लेहौरगदबु ओय आइना इतिक्सादना मसिगुम्बा फमफमदा फमबा फंगदब लेते तसेंबदि आइना हाइजेनजब नते पुवारी फाक्तना येंगनबदा मोरांगी वारीदा तबुलसिदि थादोकपा याररोइदबु ओइरे खम्बगी मपा मपुगी वाथोक ओइरिबा खुंगंगदुनि मसिमना ओहुम हानबगीदा तबुलगी खुमन जांबीदा खम्बगी मपा मपु सिग्रिबनी मपाबो मपु ओहंदु सिरगा मनाउदुना हालिबनी अदुगी हातफम दौसिग लैरी कारंग ताबमना कारोंग कौरी कोक ताबदुना कोकपात कौरी खुद ताबदुना खुलाकपात कौरी लिगलांग ताबमदुना लिगलांग कारोंग हाइदना आइगी खुनगी ममांगदा मोरांग कंगलैरोन सिगी मसा मोइना तादना लैरिबनी अदुना मोरांग माइगैदा ngasi लेंसिनबिबा पुनौता इना सिमतदि हाइजनिंगे मोरांगी हराउबदा मोरांगी वारीदा तबुलदी थादोकपिगनो मरमदि खम्बगी मपु बुदौ ओइबिरिबा हौरं याइमसि मनाव अतोंबसिना खुमलोम चसे हाइबदा यादबनी
mayam ba hat pung nanga ige lai menaroi ai di salani satki bani adubu khumangi mayam na phadana nang chakhara badi karam na ningda oigani mayai nang na oibam thoi haibida lai sakhi yengna bani maduda tau mupul akangba ma yungaga mai thabada mai khu jina no pholom chalaba ai khumalom sake kariguma morang lom chalaba ai morang lom chalani haibada lai sakhi da tau mapundu mai thabada morang lom sakhi dana adudi ai chatle dana mayana phaba yade sakhi bi akoi tawul khun maming je adudagi tawun ko buni haiba puari mit leiri sarang them oja borami gi de yengbiyo aduga adugumba khambagi mabudawduna somda chatkharaga lila sanaba yaurure adagi pariyambade puriyambade khambala pudim punamuna khangwire aduna aidi tabul se morangne logje ai wakhanda ngasi bawde samaba ina manipur gi khalakpada morang yaudaba manipur khanba ngamde ngasi morang jaidi shohora moina ujade laiba amoina ujari asuk fazana lingamba kingdom khamba thabide yauriba rasmayam karuna ros akan bagi athau bagi wayen gi thonglen gi thongna chaw bagi loksing marang ningthau gi wayel khamba thabigi lila angakpani marang se tasena marang de laibi ba mina di mirai biram godra ara poi khoina di tirtha moina logjari bani tasena morang yaw jisu laiba mu oiri bani aduna lokta yaw daba morang yaw daba manipur saba yaroi tasena kangla morang gi kanglai ron morang gi kangla laijari bani ning dawro laijari bani ojana diana sakini krista mamang dagi ning daw pandana la aba sigum laiba sigum basida yaw jaba si ai laiba onthong na phagre onto pokpogi mahai yale ai hayeng mosirasu yare khanjai asigugi mathakta aina ngasi sida lepsebagi khudong chabdu logjaraga oja modu hoina aibu yahon bebei maramsi amma khakti laibra khale maramdi ibudok thangjingi sebaje karamna toksige ibudok thangjingna sanare bolila sayol langol mayamsida karambada aina seba tauroga aigi loramdai punchiji mai yangadoge khanjarakpada saita aina thawai yogjuruba CI college lamangdongi jide sahi kuntrani thoi loksing dagi pangan dagi ti eba matungda ai potha bisi saita da potha jabani aduna aina ngasi fawda lari kuntraum doi ijare translation jauna maduda 22 da aina handok jaba angauba kayebaduda saite academy translation prize pibidana ngasi pham amoina haibire masida aina lamdam sida laiba saite tawbiriba ojano dia hoi kaya jigi makhada ta sobha thorpungam khidramale odone nuksigrba ni ade oja jugindro laigidre kaubongamdi sigumba mayam jiga tanaraga akhoi Manipur da maitei lona iba sangstan di sani buna e haire sangstan se khun khuding leibedong tawre adu akhoi manaba kai tawraga maitei lon si di singlon mapalan ba yade english da iba saireng iba da khuloiba adu mami thiraga akhoi atopa makhalama Morangi culture, Morangi Konglairon, Morangi Wari, Sayola, Ngomiamsi, Mapalom the Pahanginaba, Kari Upai Lay Haibada, Akoi Samstala Ling Jabani, 2021, the Ling Jabani, January 1, the New Year's Day, Morang Lankai the Labor Matai Hotienda, Akoi Marina Pamaga, Ling Jagibani, Adubai Koi, Sahi Magil. Anthology ma phongba adagi saireng khara phongba aduna di akhoi matam di hogini puchidi loigini kanaroi marangi sayol langon mayam sidagi khwai dagi akhoi prominent oiba amatang di mana ma thamsi dana thamjabani aduda khamba thobi da tabani kanam ta yena dana khamba thobi gi
मनासी करमाइना थमसीगे खनबदा साहित्य पीरसी साहित्य की एकादमी ने पीरी बदुमाइना सही खुदिंगी असंग सैरेंग वारी मसा पीरसी लेमना जरगा फंदी कराई देगिनो हाइबदा अखोई होनजरे खनजरे खंब थोइबी नुक्सीदबा मणिपुर दा कनामता लैरोय खंब थोइबी की ममिंग से मसाद मसूद थोलबनी मचिंद लोई पाबनी अदना खंब थोइबी की नुक्सीब मयामदगी खरग कलपदुना अखोई फलम सागत सेदना कॉर्पस फंड सागत सबदा हौजि फावदा डोनर साम तरा लैजरे ऑनरेबल लेक्शन बीरिब चीफ गेस्ट ना अंदोना साउना अखोई बु पमदना पोखट पीबनी अहामदा लिसिंग आखै कली ओलकपद कुंथ्रा कली कुमसीसु सिगी मफम सिदा अखोइना खुरमजरी बनी खंबथोइबी से मना अहुम लोग पीखरे मरी सुबा सिमदी इबुदौगी लाइबुंग सिदा सेवा फंगजगे याबी ओदना ओजामु ओदोइदा हाइनजरी बनी पाबुंग खद्रापजु लैबिरे आइगी सागैजु ओइजरे अदुना मफम सिमक्तदा डिसेंबर कुल लेपचरे ऑनरेबल अखोइगी एमएलए न चीफ गेस्ट ओइबिदोरिनी नानसी थमजरमबनी आयाबदी लौजद्री अदुना ऑनरेबल कैनोना एमएलए ना मफम सिदा कुमसीगी कनाना फंगदगी एबसी लौथोकदोरे जूरी की थाकते लेरी तांग कुंतरे ताइखोई जूरी दगी रिपोर्ट खोमजरगनी कमिटी फमगनी कॉन्फिडेंशियल दो हांगदोगा मराइबो फबमदी लेरमनी अदना अखोइना पिजरिब मरी मनासी हौजि फावदा मयामदगी मी चाम तरा सिना लिसिंग मंगा कलप तरा कलप सिना तासिलगा लाख तरुक लोम सुरे अदुबु अहुम लग येंगिबा खाइदोबा अदरगी अखोइना मागी तौफम थोप पुनम प्रोसेस मयामदु खाइदोखरगा हौजि ला अहुम पोस्ट ऑफिस ता थमजरी लिसिंग कुनमाथोइना स्टेट बैंक सिदा लैजरी अदुना अखोइना मणिपुर दा संस्थान सिना पीबा मना से अदुदगी दी तागुमसी खंबथोइबिगी मखादा कना मथक्तबु करी लेबम थुई अदुना हौजि फावदा जने नेता इराबोट की मनाजे कुमंगा पी अस्टेन पीब नतबदा अदुबि कुमंगा थमजे थमजबनी अदुबु ओनबन एमएलए सिना अखोइना ngasiju हनन खुरमजरी अहांबा चीफ गेस्ट ओबिबदा कुमंगा फरक ताइ कुंथ्रा ओयु वेदना कुंथ्रा हागत पिरमी अदु यांखै कट पिरमबनी मयामदगी खुबाम तंग निजगे अदना ओनबे एमएलए न सिमजु ताकपी नोइगी लम थिरुनो नोइगी ऑफिस वारुनो अखोइगी इबुदोक थांजिंगी लाइकोन सिदा कल्चरल कॉम्प्लेक्स अमा चीफ मिनिस्टर का तानरगा सादोरी मथोलनी हुम मदुद नोइ कामा थुंगनी न ताकपीगिबनी अदु सारकपा ngaijariबनी ऑनरेबल एमएलए न सगत पीदना पंखत पीदना हौजिती ला अहुम अखोइ पोस्ट ऑफिस दा थमजरे सही अहुम द लिसिंग हुमफुम दो कारा आनी अदुगा लिसिंग कुमाथोइ रनिंग कैपिटल बैंक ते लैजरी सुमाना लापसिना अखोइ हंदक कुंथ्रा पीदोरिबनी लाइबोंसिदे येंजेगे सिमतंग फॉर्मेलिटी अदुमसी थाजरके अदुगा याबियु मतंदी लेपचरे डिसेंबर की कुंदा लेंसिन बिरब पुनमक्सा खोइना सखंग खंगदबसु यावरे आइना ngasi क्वाड राइटर्स मोरांग इनाउ देवदास लेबिरी अखोइनी लक्सरी बनी लौथोकसगेदना मयाम पुनमा आई नंबर तोन तौरे लौबियु तांग कुनगी नुथिन पुंग अमदा मफमसिदा अमुक्तदी तिनबिरिबसि लापियु आई खुरमजगे अदुना सोइदना इबुदोक थांजिगी ममांगदा तानजामना सारे खंबना काउ फाबगी मूर्ति हांगदोकपा कुमसिदा सही सिना लोइद्रिंगै डिसेंबर कुंदा खंब थोइबिगी मना ड्रामा द पीगनी कुमसी ड्रामा की लाइरिक मणिपुर की खोंगले अदुदगी शॉर्ट लिस्ट सेमे कैरा हना पारगा अको शॉर्ट लिस्ट लाइरि अहुम खंगतपनी कमिटी न करीना अखंगाइना लाइरि अहुम द जूरी दगी रिपोर्ट से हांगदोकपदा खनानोमदी लेरमनी मधु तांग कुंथरे कुनिपान द खबर ngaibiro अदगी अमना
ꯑꯩꯈꯣꯏꯅ ꯀꯠꯄꯤꯔꯛꯏꯕ ꯃꯌꯥꯝꯁꯤ ꯂꯦꯝꯅ ꯃꯥꯡꯍꯟꯖꯗꯦ ꯈꯕꯔꯗ ꯑꯃꯨꯛ ꯂꯣꯏꯅ ꯐꯣꯡꯗꯣꯛꯏ 7ꯂꯛ ꯁꯨꯕ ꯕꯦꯠꯁ ꯐꯣꯡꯈ꯭ꯔꯦ 9 ꯁꯨꯕ ꯕꯦꯠꯁꯦ ꯍꯟꯗꯛ ꯇꯥꯡ 18 ꯐꯣꯡꯗꯣꯔꯤ ꯃꯤ 10 ꯁꯨꯗ꯭ꯔꯗꯤ ꯐꯣꯡ ꯌꯥꯗꯕ ꯀꯂꯝ ꯂꯩꯕꯗ ꯄꯣꯛꯅꯐꯝꯁꯦ ꯂꯨꯄꯥ 5,000 ꯂꯧꯏ ꯃꯤ ꯈꯨꯗꯤꯡꯒꯤ ꯐꯣꯡꯕꯗꯤ ꯉꯝꯗꯗꯅ ꯃꯤ 10 ꯁꯨꯕ ꯉꯥꯏꯖꯕꯅꯤ ꯃꯤ 10 ꯁꯨꯔꯦ 소이드는 풍절하니 아들이 맡았다 만화 예만 놈이시다 오늘은 MLA기 굿대기 서티피케이트 애프리시에이션 하이드나 아이코이나 타글 와헤이 야우바 서티피케이트 프레임 전바 루파 쌍나 프레임 전라가 도너 쿠딩이 연세이 어훈럭이 연그래 한덕기 따라하지 아노버 풍들이고 따라하지 놈이시다 아코이나 프레임 엄엄 타글 와헤이 야우나 비저거들이버니 아드나 머랑기 마게시다 나시바보다 사마 따라 깔라버지다 미터룩떡이 했나 야옥들이 오늘의 MLA나 리터로가 미터룩이 야오래 마시 머랑기 퍼자나 타오 비더버니 롱제디 아이코이나 강제다버가 하이봉 강다버가 아코이나 하이제다버나니 임팔롬다 마니푸르 에라운 마니푸르세 캄바토비기 같은 토이네드나 망아가 따라가세 아막보다 깔라크레 아드나 락 따룩롱 콩것빠시나 마나 어훔 럭이안 토카라가 락 어훔마 카이롬 힝이버니 아도 하우직티 센도이나 부봉 엄도레 보소피스타 픽시 디보지 탐자그레 아드나 까리곰바 랭신 비르모야암나 lep세리바 이는 강제리바 시다 눅시비드나 감부터비브 눅시비드나 사요올랑원부 눅시비드나 이부독 당정이 세반에 칸비드나 라이기드라바 할라만 마명대 워르수 라이기드라바 이샤마기 이슈후목이 마명대 워르수 망하다 워르수 따라다 워르수 갓비라 어거디 아이코 얌 신체얼리 혼나저리 이부독 라이망제다 와석저리 아코이 뿌리와 코이나 바라복까 총나디 싸타보이복까 총나디 코르포스 판 사겠제버니 아드나 이부동나 아이코이나 란바누미타 아이코이부 따세응나 제락 비비부 야가니 아코이 아두보 와석제리버시니 아드나 나시 아이 얌 하제로이 나시기 시금바 감먹이 까우파버기 아스티수마 항독버세 아막바 리빙 일레지얼 오이라니 따세응나 तिरथक ओरनी मसी येंबद लाकपदा हौजी अंगप कुमसिगी कालीन के हराउबददी लाई खुरम लाकप अंगप ओरनी खाली मफमजी योरपदा पुंगनिंग याम थुक लौजबनी मरमदी ओजामुदुना हागिबा काउबा ngang पामैबदुना सरियन चगिब जगा नेदना मै थान थामिबसे अंगपनी अदुना आई लोसिनजगे अदुगा अरोइबदा 시부 컷비리바 아기 사게지 이빠봉 살람 이버쩌바 이마이비마 비남쩌비 아니 아두고 로나나 권정원 비레 빠봉 아두가 사나암비 아이 쿠럼저게 마야푸는 부 쿠럼저 Namal Yamlaba Wafam Tambiramba Shri Salam Tombasing National Sahitya Academy Award Dibu Thagat Chabagalona Makata Kwasibi Kai Kunazariba Shri Nodia Nangwaisha President Morang Thangjing Jagaren Marup na Hasigi Chinjari Basiga Marilena na Pentakpa Wafam Kala Tambina Baningsingja ꯑꯁꯤꯒꯤ ꯆꯤꯡꯂꯦꯝꯂꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯍꯧꯕꯃꯛꯇꯗ ꯑꯩꯕꯨ ꯋꯥ ꯈꯤꯇꯪ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯉꯥꯡꯖꯧ ꯍꯥꯏꯅ ꯇꯥꯛꯄꯤꯕꯁꯦ ꯑꯩ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯏꯕꯨꯙꯧ ꯊꯝꯖꯨꯝꯕꯥꯅ ꯈꯨꯔꯨꯝꯖꯒꯦ ꯑꯗꯨꯒ ꯃꯊꯪꯗ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯆꯤꯐ ꯒꯦꯁꯀꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ MLA ꯁ꯭ꯔꯤ ꯗꯣꯉꯥꯝ ꯁꯥꯟꯇꯤ ꯁꯤꯡ
kai kundu seri loina na ibudo gi laibung ka sigi phamna evolution gi khadrat pa pham pubiri ba aduga na sigi sangari ba kaw phau gi murti su su kapiri ba ingu khadrat pa su ga kundu seri de mathang da loina na ko ye ngasi thauramasida voice of honor ki phamam langdal election beriba Shri S. Harachandra Sharma retired principal Marang College bisu kakunusari loina na ingu phamnaiba charablotion ki ingu asukpa Shri Phairamam khaba bisu kakunu uchari aru tawbun ni lengbi pa Shri Salam Tomba Singh Oza Sahitya Academy Award bisu yana ko noria kunusari aru bida mang election beriba madi 나게다 밤비리바 이문 밤나이바 아마디 마이벤 레미닝온 딜랭비리바 바톤 밤비 프로나 먹부소 이카이 군노서 버글로나 꼭 논저리 아이나 가시 이 마물람라바 오르마시다 아니 감자바 그 식당 알람라이 그루싱 삼나우부기 아저 오리 기땅 이 담제게 까오기 마땅다 가시 무르티 kin비리바 까오시 까노니 마기 까오시 우포파 마파 마마 니시사이 베노나 소키 노데 드레스조 페판비라 레임렌가 아팅고 구루시드바기니 하이 레임렌 지나 잘랑하는 비오바 아디기 아팅고 구루나 나라 봉동바 아이베 살라시 오르가 살라니시나 파나르카데 까오시 포파니 까오포피 마땅지 그라지 포이에다 와펌 워리니 땡르제바 amana Bishnupur ki konung lerusi maninda ai chingon di kangjedra chachadri pode popni hai adi khara amana topa kambu wari amadana ningti chingda ningti kunmanda koi roji salang tianai ne koi maninda leru chingse hana koi pungkak chawro pakang ucha pargo powder ningti kunman haina rame adu keno degi khar matam kora lergedi mafam sida kunda silapudi salang tiene na mamingse ola I alna sida sallasi karmai tawdna sida lakribno porakribno haibada ai koi marangi ari bapuya kui lerisinde iramba wari amadi oja guru sina tapir wari digi kangjabada kabui kunchen mapan gi kulakba oiba kabui salang mai bese Kawi salang mai besina moirang de chahi ki lopot piram besi chahi ahum tangna tangna lopot pirak tere hai lopot to thau runa bagi damakta pure manne luchingba pure besi matam da lerte iram besi pyari iram besi keno haire meba ai pamje kari noya kha than bara noya kha lausi rak pa noya kha than bana luchinga ga ni thi singchang ka khumse mapan da landa ba chali haina gaur iberme netijinda landa basida landa kabisha machira adu kana gumba adasin kharagi mota lan tauna handana maru mapangsa oinabagi wari sanaraga lopoche mukahan bagi wapam ju palle adu iram niba kui lari ari walari taji lanpham number theng nabi wapam ju palle adu lanpham da kabui kunche ba panche maiti ba piraga lopoche haba yanare lopoche mon haba yanare na toraga lopoche perpa kanda kausi porpani kausi lamsal wana ngau buna lermi hai mada thangai sembadi sansi angau sanji phalaga puremase sanna hat khrsanu haibagi amma boy kabui gi chingmi sindagi wakalda ha made lermane adu kammane yam komna kai ko kari aki yakang yaudana yam thona phana kaudu pharaku matungdagi moina masiji achamba minatre mangor singna bya bese chimi singna khangakpane hai adudagi purembaga nithi chingsang lakpa ko bisalang maibaga marup sanadana pataw sanadana si chanana leminare ki wari pe adi le potau ko kalakpuda le potche purga lakpada report ke loina ne sanji su popire kaw su kaw ne thinkinga ne teaching da leiba kaw ni hadana ni thingang ba pamai ba na
ꯀꯧꯏ ꯍꯥꯏ ꯑꯗꯨ ꯃꯥꯁꯤ ꯀꯥꯎꯁꯨ ꯄꯨꯔꯛꯑꯒ ꯁꯤꯗ ꯄꯨꯜꯂꯦ ꯍꯧꯖꯤꯛ ꯉꯁꯥꯏ ꯑꯩꯅ ꯇꯥꯛꯄꯤꯈꯤꯕꯗꯨ ꯈꯤꯇꯪ ꯇꯥꯏꯌꯣꯟꯅꯕ ꯑꯃ ꯂꯩꯔꯦ ꯈꯝꯕꯅ ꯏꯀꯣꯞꯇꯒꯤ ꯐꯥꯔꯨꯔꯒ ꯄꯨꯟꯕ ꯅꯠꯇꯦꯕ ꯅꯣꯏ ꯈꯥ ꯊꯥꯟꯕ ꯂꯧꯁꯤꯔꯥꯛꯄꯅ ꯂꯣꯏꯄꯣꯠꯀ ꯂꯣꯏꯅꯅ ꯄꯨꯔꯒ ꯆꯤꯡꯎ ꯂꯥꯏ ꯊꯥꯡꯖꯤꯡ ꯂꯥꯏꯗ ꯀꯠꯄꯗ ꯄꯨꯜꯂꯝꯕ ꯅꯨꯡꯅꯦꯕꯁꯤ ꯄꯨꯌꯥꯗꯤ ꯏꯔ ꯌꯥꯎꯋꯦꯕ ꯌꯥꯎꯔꯝꯃꯦꯕ ꯅꯨꯡꯁꯤ ꯃꯁꯛ ꯇꯥꯛꯄꯗ ꯑꯗꯨꯅꯗꯤ ꯉꯁꯥꯏꯗꯣ ꯈꯤꯇꯪ ꯇꯥꯏꯌꯣꯟꯅꯕ ꯑꯃꯗꯤ ꯂꯩ ꯑꯗꯨ ꯁꯩꯁꯛꯄ ꯑꯏꯕ ꯑꯣꯖꯥꯁꯤꯡ ꯌꯥꯝꯕꯅꯤꯅ ꯑꯃ ꯃꯥꯒꯤ ꯊꯦꯡꯅꯔꯨꯕ ꯈꯪꯉꯨꯕ ꯇꯥꯛꯄꯤꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯅꯕꯅꯤ ꯃꯁꯤ ꯑꯆꯨꯝ ꯃꯔꯥꯟꯁꯤ ꯑꯩꯈꯣꯏꯅ ꯊꯤꯔꯀꯥꯟꯗ ꯅꯩꯅꯔꯒ ꯂꯦꯞꯄ ꯑꯗꯨꯝ ꯇꯧꯋꯦꯅ ꯈꯟꯖꯩ ꯑꯗꯣ ꯀꯥꯎꯁꯤ ꯄꯨꯔꯛꯑꯒ ꯀꯩꯅꯣꯗ ꯊꯥꯅꯝꯕꯗꯒꯤ ꯉꯁꯥꯏꯒꯤ ꯂꯣꯟ ꯑꯃ ꯃꯌꯥꯝ ꯃꯃꯥꯅ ꯉꯥꯡꯕꯤꯈꯤꯕ ꯕꯣꯛꯇꯥꯁꯤꯅ ꯍꯥꯏꯕꯤꯈꯤꯕꯗꯣ ꯁꯔꯦꯟ ꯇꯨꯕꯒ ꯁꯔꯦꯟ ꯆꯟꯕꯒ ꯁꯔꯦꯟ ꯇꯨꯕ ꯍꯥꯠꯂꯦ ꯁꯔꯦꯟ ꯆꯟꯕꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯗ ꯁꯔꯦꯡꯅ ꯁꯔꯦꯟ ꯆꯠꯂꯨ ꯍꯥꯏꯔ ꯂꯥꯏꯃꯥꯡꯗ ꯄꯨꯁꯤꯜꯂ ꯁꯔꯦꯟ ꯆꯠꯂꯦ ꯁꯔꯦꯟꯗꯨ ꯍꯥꯠꯂꯒ ꯊꯣꯡꯉꯒ ꯂꯦꯜꯂꯒ ꯑꯗꯨꯝ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩꯌꯦꯕ ꯁꯔꯦꯟ ꯆꯟꯕ ꯁꯔꯦꯟ ꯀꯠꯄ ꯍꯥꯏꯕꯁꯤ ꯂꯥꯏꯗ ꯀꯠꯄꯅꯤ ꯑꯅꯤꯃꯛ ꯆꯥꯕꯨ ꯆꯥꯔꯕꯁꯨ ꯆꯥꯕꯨ ꯆꯥꯗ꯭ꯔꯕꯁꯨ ꯁꯟꯅ ꯂꯧꯕꯤꯔꯣ ꯑꯗꯨ ꯂꯥꯏꯗ ꯀꯠꯂꯕ ꯃꯇꯨꯡꯗ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯀꯦ ꯍꯥꯏ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗ ꯑꯍꯟꯁꯤꯡ ꯂꯤꯕꯤꯔꯝꯕꯅꯤ ꯃꯣꯏꯔꯥꯡꯅ ꯉꯁꯥꯏꯒꯤ ꯁꯔꯦꯟ ꯆꯟꯕꯁꯤꯗ ꯀꯥꯎꯁꯤ ꯍꯥꯠꯂꯒ ꯃꯣꯏꯔꯥꯡꯗ ꯆꯥꯈꯤꯒꯦ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯏꯝꯐꯥꯜꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯍꯟꯁꯤꯡ ꯂꯤꯕꯤꯔꯝꯕꯅꯤ ꯀꯣꯅꯨꯡꯗ ꯏꯝꯐꯥꯜꯗ ꯋꯥꯊꯣꯛꯅꯗꯅ ꯌꯥꯝꯅ ꯃꯣꯏꯔꯥꯡ ꯁꯟ ꯆꯥꯏ ꯑꯗꯨꯅ ꯕꯗꯅꯥ ꯑꯃ ꯇꯧꯋꯦ ꯍꯥꯏ ꯃꯁꯤ ꯂꯤꯕꯤꯔꯝꯕꯁꯦ ꯃꯥꯏꯕ꯭ꯔꯝꯒꯤ ꯅꯠ ꯒꯨꯔꯨ ꯑꯣꯏꯕ ꯄꯟꯗꯤꯠ ꯃꯥꯏꯕ꯭ꯔꯝ ꯄꯟꯆꯥꯎꯕ ꯅꯠ ꯒꯨꯔꯨ ꯂꯤꯕꯤꯔꯝꯕꯅꯤ ꯁꯟꯁꯤ ꯆꯥꯏ ꯆꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯦ ꯀꯧꯈꯠꯅꯗꯅ ꯑꯥꯗ ꯃꯔꯩ ꯌꯦꯠꯅꯩꯌꯦ ꯀꯣꯅꯨꯡꯗ ꯏꯝꯐꯥꯜꯗ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖꯒꯤ ꯍꯥꯛꯇꯛꯇ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯄꯨꯌꯥ ꯂꯥꯏꯔꯤꯛ ꯆꯦꯅꯥ ꯑꯃ ꯑꯅꯤ ꯄꯨꯔꯒ ꯁꯟ ꯆꯥꯈꯤꯗꯦ ꯁꯟꯁꯤ ꯐꯥꯔꯒ ꯂꯥꯏꯗ ꯀꯠꯂꯕ ꯃꯇꯨꯡꯗ ꯁꯟꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕꯅꯤ ꯍꯥꯏꯅ ꯎꯠꯂꯤ ꯍꯥꯏꯅ ꯂꯥꯏꯔꯤꯛꯀꯤ ꯄꯨꯊꯣꯛꯈꯤꯕ ꯂꯥꯏꯔꯤꯛ ꯆꯦꯅꯥꯁꯤꯡꯗꯨ ꯐꯥꯎꯗ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯝꯃꯦꯕ ꯑꯍꯟꯁꯤꯡꯗꯨꯅ ꯑꯗꯨ ꯆꯠꯈ꯭ꯔꯒ ꯀꯗꯥꯏꯗ ꯃꯥꯁꯦ ꯀꯩꯅꯣꯗ ꯀꯨꯝꯕꯤꯒꯤ ꯍꯥꯎꯇꯛ ꯑꯗꯩ ꯁꯂꯥꯡ ꯀꯣꯟꯖꯤꯟ ꯀꯥꯁꯤꯗ ꯂꯩꯔꯝꯕꯒꯤ ꯋꯥꯔꯤꯒꯁꯨ ꯃꯇꯦꯛ ꯑꯩ ꯁꯝꯄꯠ ꯄꯟꯖꯒꯦ ꯍꯥꯎꯇꯛ ꯄꯥꯠꯇ ꯑꯗꯒꯤ ꯁꯂꯥꯡ ꯀꯣꯟꯖꯤꯟꯗꯒ ꯂꯩꯔꯝꯕꯒꯤ ꯋꯥꯐꯝ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯒ ꯁꯟꯁꯦ ꯏꯀꯣꯞꯇ ꯂꯩꯈꯤꯕꯅꯦꯕ ꯃꯥꯅ ꯐꯥꯔ ꯀꯠꯂꯕ ꯃꯇꯨꯡꯗ ꯀꯩꯅꯣꯗ ꯏꯀꯣꯞꯇ ꯂꯩꯈꯤꯕꯅꯦ ꯉꯁꯥꯏꯒꯤ ꯕꯨꯔꯦꯃꯅ ꯌꯣꯝꯕ ꯀꯩꯗꯧꯕꯗ ꯂꯣꯏ ꯀꯥꯟꯖꯔꯕꯅꯤꯀꯣ ꯆꯠꯂꯀꯥꯟꯗ ꯏꯀꯣꯞꯇ ꯂꯩꯈ꯭ꯔꯦ ꯏꯀꯣꯞꯇ ꯁꯟꯁꯤꯅ ꯉꯥꯎꯗꯅ ꯏꯀꯣꯞꯇ ꯆꯥꯛꯊꯤ ꯉꯥꯊꯤꯕ ꯃꯤ ꯀꯨꯝꯕ ꯉꯝꯃꯛꯇꯕ ꯀꯨꯝꯍꯟꯒꯤ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕ ꯇꯥꯔꯀꯥꯟꯗ ꯃꯣꯏꯔꯥꯡꯒꯤ ꯁꯟꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯛꯄꯗꯒꯤ ꯁꯟꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯂꯤꯕꯗ ꯃꯣꯏꯔꯥꯡꯒꯤ ꯁꯟꯅꯤ ꯈꯪꯉꯛꯄꯗꯒꯤ ꯈꯨꯃꯟꯗ ꯅꯤꯡꯊꯧꯅ ꯃꯣꯏꯔꯥꯡꯗ ꯃꯤ ꯊꯥꯔꯛꯑꯒ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯇꯥꯡꯒꯜꯂꯒ ꯇꯥꯟꯅꯔꯒ ꯅꯣꯡꯕꯥꯟꯅ ꯃꯥꯏꯕꯤ ꯆꯪꯉꯤ ꯍꯥꯏꯕꯁꯨ ꯑꯃ ꯐꯥꯎꯏ ꯍꯥꯏꯕꯁꯨ ꯂꯩ ꯋꯥꯔꯤ ꯌꯥꯎꯏ ꯑꯗꯨꯒ ꯑꯁꯦꯡꯕꯗꯤ ꯃꯥꯏꯕꯤ ꯆꯪꯕꯁꯦ ꯅꯣꯡꯕꯥꯟꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯥꯏꯕꯤ ꯆꯪꯍꯟꯕꯁꯦ ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯃꯁꯤ ꯊꯥꯖꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯅꯩꯅꯕ ꯑꯃ ꯗꯔꯀꯥꯔꯗꯤ ꯑꯣꯏꯕꯖꯥꯠꯅꯤ ꯆꯨꯝꯕꯖꯥꯠꯅꯤ ꯏꯇꯤꯍꯥꯁꯇ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯏꯇꯤꯍꯥꯁꯇꯗꯤ ꯄ꯭ꯔꯃꯥꯟ ꯉꯥꯏꯍꯥꯛꯇꯪꯒꯤꯗꯃꯛꯇ ꯃꯥꯏꯕꯤ ꯆꯪꯉꯒ ꯃꯇꯝ ꯆꯨꯞꯄ ꯃꯥ ꯃꯥꯏꯕꯤ ꯑꯣꯏꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨ ꯃꯁꯤ ꯅꯨꯡꯉꯥꯏꯅꯕ ꯅꯨꯡꯁꯤꯅꯕ ꯋꯥꯔꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯑꯣꯡꯅꯤ ꯍꯥꯏꯅ ꯂꯧꯖꯔꯒ ꯈꯨꯃꯟꯒ ꯃꯣꯏꯔꯥꯡꯒ ꯌꯥꯅꯔꯒ ꯀꯥꯎꯁꯤ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯀꯥꯎꯁꯤꯒꯤ ꯃꯁꯛꯁꯦ ꯀꯥꯎ ꯐꯥꯕꯒꯤ ꯃꯑꯣꯡ ꯊꯣꯡꯂꯦꯟꯗ ꯍꯪꯀꯠꯄꯗ ꯊꯣꯡꯂꯦꯟ ꯉꯁꯥꯏꯁꯨ ꯄꯟꯕꯤꯔꯦ ꯊꯣꯡꯂꯦꯟꯗꯒꯕꯗ ꯀꯩꯅꯣꯃ ꯊꯣꯡꯂꯦꯟꯅ ꯑꯩꯈꯣꯏꯒꯤ ꯆꯐꯨ ꯆꯐꯨ ꯑꯆꯧꯕ ꯑꯃꯗ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯍꯥꯞꯄꯒ ꯃꯗꯨꯗ ꯍꯧꯖꯤꯛꯀꯤ ꯇꯦꯂꯤꯚꯤꯖꯟꯗ ꯌꯦꯡꯉꯤꯕ ꯁꯨꯃꯥꯏꯅ ꯃꯑꯣꯡ ꯑꯣꯏꯅ ꯇꯧꯋꯦꯕ ꯋꯥꯔꯤꯁꯦ ꯈꯝꯕꯕꯨ ꯌꯦꯡꯍꯜꯂꯤ ꯍꯥꯏ ꯃꯥꯒꯤ ꯃꯟꯇ꯭ꯔ ꯂꯩꯕ ꯁꯛꯇꯤꯅ ꯁꯥꯟꯅꯔꯒ ꯀꯥꯎꯁꯤꯒꯤ ꯃꯊꯋꯥꯏ ꯃꯤ ꯀꯧꯔꯀꯥꯟꯗ ꯀꯥꯎꯒꯤ ꯃꯨꯔꯇꯤꯁꯦ ꯈꯪꯍꯜꯂꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯆꯦꯝ ꯈꯝꯗꯨꯗ ꯊꯝꯈꯤꯕ ꯊꯧꯔꯤ ꯀꯕ꯭ꯔꯪ ꯊꯧꯔꯤ ꯀꯔꯤ ꯀꯔꯤ ꯄꯨꯝꯅꯃꯛꯁꯦ ꯇꯥꯛꯄꯤꯔꯒ ꯁꯤ ꯄꯨꯔꯒ ꯆꯠꯂꯨ ꯁꯤ ꯀꯜꯂꯒꯗꯤ ꯅꯪ ꯃꯥꯅ ꯃꯅꯝ ꯆꯦꯠꯇꯅ ꯇꯧꯕꯗ ꯅꯪ ꯅꯪ ꯈꯪꯅꯤ ꯍꯥꯏꯗꯅ ꯇꯧꯕꯗꯒꯤ ꯈꯝꯕꯒ ꯅꯣꯡꯕꯥꯟꯒꯤ ꯑꯅꯤꯁꯤ ꯀꯥꯎ ꯐꯥꯕꯁꯦ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯊꯥꯖꯤꯟꯗꯅ ꯀꯥꯎ ꯐꯥꯍꯜꯂꯦ ꯍꯥꯏ ꯀꯥꯎ ꯐꯥꯍꯟꯕꯁꯤꯗ ꯅꯣꯡꯕꯥꯟꯗ ꯆꯪꯉꯨꯕꯗꯤ ꯅꯣꯡꯕꯥꯟꯗꯤ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯇꯥꯟꯅꯔꯦ ꯊꯣꯛꯂꯛꯑꯦ ꯅꯣꯡꯕꯥꯟ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯊꯣꯛꯂꯛꯑꯀꯥꯟꯗ ꯈꯝꯕꯅ ꯀꯣꯟꯅ ꯆꯪꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯆꯦꯝꯅ ꯄꯤꯕꯤꯔꯕ ꯀꯕ꯭ꯔꯪ ꯊꯧꯔꯤ ꯄꯤ ꯑꯗꯒꯤ ꯃꯥꯅ ꯃꯄꯥ ꯊꯣꯡꯂꯦꯅ ꯇꯥꯛꯄꯤꯔꯕꯅ ꯃꯇꯨꯡ ꯏꯟꯅ
มาปกป้องป้ามาพูดเอาคนเบียร์ปะแต่โน่นนี่เนี่ยขันโน่นนะเขาเรียนสิบุกรุมมากะแต่อาวุธนั่นกำลังถูกสิกับปีบดีเขากิเตยนะเราเตยเด็กนะมาบอกมาเรียนกันเลี้ยงปีนะอันนั้นตัวใหญ่เลยเอาดูว่าพามานะเดี๋ยวยามกุ้มนะนายเนี่ยพารักปัญญานะอันบีเขาจะพารักปวดก็เห็นว่าตัวผู้ชายเนี่ยใช่มรังสันใจชาติกันนะอันพาเด็กตัวเนี่ยอันนี้ลิบิรมิเชเอาดูเขาจะท่าดูขี้เป็นให้ท่าดูกระก็จะกระก็สมดัดทั้งจริงจริงคงลำดัดจะกระกันนะใช้ดัดทุกขี้ให้เขาจะทั้งจริงจริงที่เราทั้งจริงจริงสร้างจริงจะกระทุกกระก็ใช้อารมณ์เป็นอะไรบ้างไก่คำนั้นมันพาริบไก่เสเขาเรียนสิ่งที่ทวายนะโอลักปะหลังโอลักปะไก่นี่ไอ้บ่ผมมันดูมันสตาร์ปีระมีอารมณ์สิ่งบ้าบางครั้งเลรอนจีมันนุ่งเด็กควายที่กี่นะเจ้าบ้าควายที่กี่นะมากุลเลยบ้าคำพูดที่กี่หลังวันวารีสิ่งมันนุ่งเดียาวจู่ว่าปันดุโอริบ้าเขาพาไปกี่ปันดุอสิดาอาศัยมีอย่างมังเดสักตั้มมันพุทธอุดปีริบะบุตรที่สิบุกปีริบะยามบะอิมุขดราปะอามาดีอิมุงมนุษย์พูดมักมาทำพูดมักใจวิดาทั้งจริงนะใจพมังกรปีบะโอชนุนวายพะบะนาเดียกตบะปุ่นเชนุสารปานบะมาทำทุกพูดใจวิดากิจบะมาโตโลมปุ่นเชนุสารตัววิญญาณบิโอชนุนะวิดาวิกาเดนิจาระกายมาตาสุสังกัสนเจเกThakchari yamna mama yamlaba othun thambiramba sigidama kaikum nazari babu makata rakpasidi kaikum nazari basidi aribam Sarat Chandra Sarama retired principal Moirang College kaikum nazari bagi mafamdagi masigi tharamasiga mari lenana tentakpa wafang khara thambina maning singjar 아한 방학때가 비록 당긴무 그름자리 나시게 싱남라바 아주게 얌 히스토리컬바 방천 나시기 집괴스기 아스나 넥션 베리바 도도니께 금나저와 스리 통합 잔티싱 오너블 아밀메 모랑 에시 아주가 나시기 나시괴스 마주글레나 시리 살라미고 쪽싱 이무 카자파 Moirang pamnai bolochen dengan sigina presiden ge asan election biriwa loinana seri kai khumni jeriba pharimum khabasing imu washipa moirang thanging chaya abloichen madu loinana seri kai khumni jeriba ai ko gi nodia ngangocha presiden moirai thajing yageren marup aduga Loinana Shiri Salam Tombashing Shaite Academy Awardee Bo Toidona Gaikum Naba Uchibaga Loinana Ingu Pamnaiba Sarab Loshangi Ingu Wangam Bashing Amashung Lay Mashija Sing Shu Ayang Nakung Nona Kurumjeri Aduga Lengwi Reva Aikogi Maroina invitation mayam bushu ayangna toidong nai kai khumnaba ucheri maduga print amsung electronics media gi isini naushing bushu ayangna function asibu coverage ta wigi dongta toidong na ai khogi target cheri aduga hoji matam masi thengin lagni na ai thoidong na yamna details ta ngang jeroi kerina masida ai kogi nodia shein adigi oja to mashi aduga iban ai kogi nilmani na sheiti gi yamna maruiba maseng hinga si mashi yamna chumna ngang wikre ajada aina amting 닝킹게밤나 하우지키 까우파비기 더도와시마시 모양기 닝토롤 군트라이 도이슈와
ไอ้คือเกี่ยว่างผุดไล่จิงคู่แต่เลยวิกิมาในป่านมาเต็มคริสต์ลิสิงห์มาก็มาพูมโดยอะไรมาดูนะเสียยังใครมึงอ่ะป่าลมันนี่สุกลิสิงห์มาสามก็คุณให้ป่านพาวกิมาเต็มมาสิดามาเต็มมาสิดาไอ้คือคำมัดวิกิไอ้คือวารีสิทุยมาดูนะก้าวพาวิกิว่าพม่าสิปัลเลอะไรนะให้ไปนิ่งทว่าสิกิมาเต็มเดนี่จะให้ช่วยช่างนะป่าละไม่ใช่จะให้ยังใครมึงอ่ะนี่มากิมาเต็มมาสิดาไอ้คือคำวิกิมาไปยุ่งอ่ะไอ้คือปุริมวิกิว่าพมอะไรก็ว่าพมที่ยาวดีไอ้คือปุริมมันนะไอ้คือนิ่งชีดาลอยทูบะเจ้าลูกมันเต็มดาไอ้คือเสียนี่หุ่มไอ้คือลอยเปียกตัวมันเต็มดาลอยทูลูกมันเต็มดาไอ้คือลอยเมื่อรังเดินลอยปีตัวมันตีไอ้คืองอกหรือว่าชัลล์มาก้าวมาเลยเด้มาสิกีบุตรกี้ไอ้คือตัมปากตะกุมมังงามดรบนี่สิ่งเล็กตัมปากตะกุมมังงามดรบนี่ให้ดูนะตากบุตรกี้ไอ้คือมาเดาปุริมมันนะไอ้คืองอหรือว่าฉันนะสิไม่ใช่พากี้ให้ดูนะอาจจะไม่ถูกเลยนะจำมีอะไรก็ฉันนะสิไม่ใช่ปุริมมันนะโบราณกันนะอินถูกดะกัดลีให้ดูนะอาจจะไม่ถูกนะเตียงนี้อะไรมาดูกี้ฉันเนี่ยใช่ไหมสิปุริมมันนะไอ้คือคำมาปกปกี้มาจำได้มาจานุป้ามาปีบามาพังวิหาราวบกี้กังลาปุ่งเยรุบตาลานี่เยรุบกี้ชาบาวลำมุทูบกี้มาดูกี้แกน่าจะไอ้คือว่าหูดีกี้ปุริมไปสิปุ่นชีเตียนกี้คำมาปูบมาตุงดานุมิตเตนี่กี้มันมาตุงดาปุริมไปสิชีกี้ให้นะเล่านี่อะไรนะไอ้คุกี้เงาใช้กี้ก้าวชิงเงาใช้กี้มวยรังนิ่งทงนะไอ้คุกี้งานคลาวไอ้คุกี้ปุริมดาไอ้คือก้าวเสียมุมังงอนเนกลักมันนี่มาดูกันลอยนะไอ้คือมานะไอ้คืองานคลำลำบากที่พอจังลำมิดจุ่มบีไอ้น่ะพาร์กว่ามาดูชูนิ่งทงนะมามุมเช็คนะไอ้คือเอาธรรมการดาไอ้คือเนี่ยปุริมดาปีละกุยว่าพัมเลยอะไรนะเนี่ยใช่กี่ก้าวเชียปุริมกี่มาพัมดาไอ้คือปุริมกี่ไม่ยอมได้แค่นั้นตัวเรามาตุงดาปุริมเลยกี่ตัวมาตุงอาจุกี่มาตุงดามุงานเคลมไม่ใช่ชูท้าวกี่มันเลยกี่เดียนะให้อะไรนะคำนูชินะมาจากคำนูชินะอ่างงาสิยุกปะดาไอ้คือมากว่าพิชักสิยุกนะบางคนนะว่ามีกินคนช่างวันดาทางกระพกิอินคนช่างวันดาช่างวันกีกะไอ้คือยามที่น่าใจบีบวัดบีบมากว่าดูบุยุกนะบางคนนะวันนี้อะไรก็ฉันนะสิบุตรทางนะบางคนนะวันนี้มาสิเจ้าว่าบดีกีอากูนะว่าได้ไอ้คือฉันเนี่ยสิมาสิท้าดูขี้วันนี้อะไรก็คุมันกีไอ้คือเนี่ยคุมันปุ่งดาฉันเนี่ยสิเสร็จขี้วันนี้ให้บีกีวารีสิให้เป็ดแล้วยิ่งมาอยู่กับ controversy เลยบักกะดิกะอีเดียทุกตรงนั้นดูเอลตกเยอะว่าให้เป็ดจารักคนวารีเรื่องกันนั่นตกเยอะกว่านี้อะไรนะไอ้คือมาดูเดี๋ยวนี้มวยรังฉันนี่ให้เดี๋ยวนะไอ้คือ
นิ่งที่งางว่าป่าไม่บายดิสิไอ้ก็กินนิ่งที่สิ่งนี้กี่พาลักเป็นนิ่งที่งางว่าป่าไม่บายดิสิมาสิคุมันกี่ปุ่งดาท่ากันว่ามาตุ้งเดียกว่าน้ำมันดาคุมันปุ่งเดชูฉันน่ะสินะไหลมาพัมเดือดดีกันอากุมันแต่ลกปาดตาบก็กุมงำเดินนั่นไหลอยู่ตะกี้ฉันเชื่อพานะบ่อ๋อลิงทงนะคุมันลิงทงนะมวยรังเด็กปีรกูบูอรบชูมวยรังเด็กไอ้ก็กี่มวยรังกี่ฉันนี่อะไรนะอีกุกปักท่าดูขริบฉันนะสิมาสิพารุนะว่าคำบัดชินนรักคนนี้อันนั้นคำไม่กี่ไอ้ก็กี่ฉันนะสิกี่มาสักตาคุยกี่มาตั้งในยามนะพระเจ้านะมาริคิมนะแกนัดเดาเหรออะดูกะไอ้มาดูอ่ะมันหายใจเลยอะดูฉันนะสิกี่ยามนะไอ้ก็กี่งอหรือว่าไผ่หรือว่ากันหรือว่าฉันฉันจะมามีมันที่พาบังงำเดบ้าดูมาดูกี่พาในใหญ่ที่ทงเนี่ยนะตายกันดินะนะเชื่อมไอ้ก็กี่คำนึกมาพัมเดลัยเป็นนี่ไอ้นะคำนูนะมาปาดะเจ้าลำได้มาทำนะตายมาดูนะปันทูอีปานี่ครั้งนะฉันนะงอกฉันนะสิบุคุรุมอะดูกะอิเชกิมิงะสิปัลลุไอ้เดนะมาดูกะลอยนะฉันนะสิบุคนทูไว้นะไอ้ก็ทูรีไว้นะสินเลยบ่กับเรื่องทูรีสิมาสิปีรกันนะคำมันจะสินนกันนะแล้วมันก็ปัดจัดละกันนะคำมันนะไอ้ก็กี่ฉันนะสิพารุกี่วารีเนี่ยป่ะยามพระเจ้าบ่วารีเนี่ยอะไรนะไอ้ก็กี่คำมันจะวิกี่วารีสิมาสิยามนะพระเจ้าบ่ไอ้ก็กี่มันมาสิ even ไอ้คุย local size เด็กกันไปเจ้าจอมนี่มณีปูกี่โอ้ยเหรออะไรมณีปูมาปานดาวกี่ไอ้ก็กี่ national ไอ้ก็กี่ national professor Dr. Suniti Kumar Chatterjee खोई पाओगी नॉर्थ ईस्ट ला ना ख्वाइदे की ईस्टर्न इंडिया का ना देखी पुथोक पा ख्वाइदी फजवा वारी ने ना एप्लीकेट टोरा बने अरे ना हजिती मशी एक कोई मैरांग दे तो इतरे करीना जा जम अंगाल ना एक कोई पारिंग लिसिंग पारिंग 39,000 के अम्म इधना पुथो में मधुदनी एक कोई नेशनल एक कोई प्रोफेसर सुनीति कुमार ना एक कोई a great poem produced by Eastern India in Yam Tagalanese. Adina, how you Hariba fighting as he was Dr. George Chandrana, English Pongiba, Matung the Masi worldwide, Prithvi Mapan Padikta, America, United Kingdom, Prithvi Mapam, I could give Manipur. Ladiva Manipur की intellectual things ladiva से माशी मफम दे योगना मकोई नामो मफम दे दा फजेना संदोक्ष अदना अरे विराई ना आज नहीं उन्हें ना क्वाट ना लोकल इवा कंठान ना सिदा वजह तो मशू याम ना this even translation ना सही के academy भांगेम ने आइको की लम्बे मशी की याम ना सिंथा नहीं है इवा आइको की मारिम अब देवदास न सिंह योगी रे मरुदा की पेना से पे हेमाम की अशुभ नहीं बा हम ये लोग इसे बोलम मनी मसी की केनो आइको लड़की ऐसे मसी इवन क्वाड ना इंग्लिश ट्रांसलेट होगी रेस्पॉन्सिबिलिटी ऐसे मसी क्वाड ना लवी रगे दी मसी लम्बे मसी दा पीवा अदुगा लमदम मसी के सहित जब पीवा क्वाइडी चाववा contribution organi है जना थाजे अदना क्वाड न शोई न मसी की advantage मसी पाइखल कनी है भी कि थाजे बुक लोई ना ये मैं हम देख विदाई लोग जिसे
थागतचरी ममल यामलबा वफम थंबीरंबा सिगिदमो कायकुमनजरिबा ओजाबु अदु मखा तारकपा सिदि मसिगी अथोइबा मिथुंगलेन ओबिरिबा ngarang ACSC gi कायकुमनजरिबा ऑनरेबल MLA मिंगोना हंगचरबदा सि तंगाम संति सिंहना मसिगी थरम मसिगा मै लेनना वफम थंबिनबगिदमक निसिंजरी ꯑꯩ ꯑꯍꯥꯟꯕꯃꯛꯇꯗ ꯂꯝꯗꯝꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯊꯧꯒꯣꯟꯖꯔꯒ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯃꯇꯝ ꯌꯥꯝ ꯁꯥꯡ ꯂꯧꯖꯔꯣꯏ ꯑꯍꯜ ꯂꯃꯟ ꯉꯥꯛꯇꯒ ꯑꯣꯏꯕꯅꯦ ꯆꯥꯛ ꯏꯁꯤꯡꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯇꯦꯟꯅ ꯋꯥꯍꯩ ꯈꯔ ꯈꯛꯇꯪ ꯊꯝꯖꯅꯕ ꯑꯩ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯉꯁꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 22 ꯊꯥꯡꯖ ꯅꯨꯃꯤꯠ ꯏꯕꯨꯙꯧꯒꯤ ꯂꯩꯀꯣꯜꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯉꯁꯤ ꯌꯥꯝ ꯀꯟꯅ ꯅꯩꯅꯔꯤꯕ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯗꯒꯤ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯌꯣꯜ 8ꯀꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯤꯒ ꯂꯥꯏꯒ ꯑꯅꯤꯒꯤ ꯇꯥꯏꯗꯕꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯁꯌꯣꯜ ꯑꯣꯏꯔꯤꯕ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯈꯝꯕꯅ ꯀꯥꯎ ꯐꯥꯕꯒꯤ ꯑꯗꯨꯒꯨꯝꯕ ꯁꯛꯇꯝ ꯑꯃ ꯃꯤꯇꯝ ꯑꯃ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯂꯩꯀꯣꯜꯁꯤꯗ ꯈꯤꯟꯕꯒꯤ ꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯆꯝꯁꯨ ꯆꯝꯕ ꯌꯥꯝꯅꯁꯨ ꯃꯔꯨꯑꯣꯏꯕ ꯐꯪꯁꯟꯁꯤꯒꯤ ꯗꯥꯏꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯉꯁꯤꯒꯤ ꯁꯤꯒꯨꯝꯂꯕ ꯃꯤꯇꯝꯁꯤꯕꯨ ꯀꯠꯄꯤꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯑꯗꯨꯒ ꯉꯁꯤꯒꯤꯁꯨ ꯄ꯭ꯔꯦꯁꯥꯏꯠ ꯇꯧꯕꯤꯔꯤꯕ ꯑꯗꯨꯒ ꯂꯩꯀꯣꯜꯅꯨꯡꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨ ꯈꯗꯥꯛ ꯑꯣꯏꯅ ꯄꯨꯕꯤꯔꯤꯕ ꯁꯤꯂꯤ ꯁꯂꯥꯝ ꯏꯕꯣꯆꯧꯕꯕꯨ ꯑꯩꯅ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯣꯏꯅꯅ ꯄꯨꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯒꯤ ꯀꯪꯂꯩꯔꯣꯜꯒꯤꯕꯨ ꯑꯣꯏꯔꯣ ꯅꯦꯇꯥꯖꯤꯒꯤꯕꯨ ꯑꯣꯏꯔꯣ ꯑꯦꯅꯤ ꯃꯣꯏꯔꯥꯡꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯀꯔꯤꯒꯨꯝꯕ ꯂꯨꯁꯤꯜꯂꯛꯑ ꯃꯇꯝꯗ ꯃꯍꯥꯛ ꯅꯠꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯇꯥꯜꯂꯅꯤꯡꯉꯥꯏ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅꯁꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯩꯕ ꯃꯇꯝ ꯑꯃꯗ ꯃꯣꯏꯔꯥꯡ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯕꯤꯔꯝꯕ A ꯁꯔꯆꯟꯗ꯭ꯔ ꯁꯔꯃꯕꯨꯁꯨ ꯑꯩꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯣꯏꯅꯅ ꯄꯨꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯁꯤꯒꯨꯝꯂꯕ ꯐꯪꯁꯟꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯤꯃꯛꯀꯤ ꯏꯕꯨꯙꯧꯁꯤꯒꯤ ꯏꯉꯨ ꯑꯁꯨꯞꯄ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯑꯗꯨꯒ ꯐꯝꯅꯥꯏꯕ ꯆꯌꯥꯞ ꯂꯣꯏꯁꯪꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁꯤ ꯐꯩꯔꯦꯝꯕꯝ ꯈꯥꯕ ꯁꯤꯡꯍꯥꯕꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯣꯏꯅꯅ ꯄꯨꯖꯔꯤ ꯑꯗꯨꯒ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯁꯤꯕꯨ ꯃꯨꯠꯈꯤꯒꯗ꯭ꯔꯥ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟ ꯅꯩꯅꯔꯛꯄꯗ ꯀꯅꯥꯗꯒꯤ ꯄꯥꯎꯇꯥꯛ ꯂꯧꯔꯒ ꯀꯅꯥꯗꯒꯤ ꯑꯩꯈꯣꯏ ꯀꯪꯂꯩꯔꯣꯟꯒꯤ ꯋꯥꯔꯤꯁꯤ ꯅꯩꯅꯔꯒ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟ ꯀꯔꯝꯅ ꯀꯟꯒꯗꯒꯦꯅ ꯈꯟꯕꯗ ꯃꯇꯝ ꯌꯥꯝꯅ ꯁꯥꯡꯅ ꯁꯣꯟꯊꯕꯗꯒꯤ ꯑꯁ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯦ ꯏꯕ ꯂꯣꯏꯔꯝꯗꯅ ꯆꯠꯈ꯭ꯔꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯆꯔꯨꯕ ꯉꯁꯤꯅ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯋꯥ ꯉꯥꯡꯕꯤꯕꯗ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯈꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯒꯤ ꯃꯄꯥꯅꯤ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯑꯗꯨꯒ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯕꯗ ꯅꯣꯗꯤꯌꯥ ꯉꯥꯉꯣꯏꯆꯥ ꯄ꯭ꯔꯁꯤꯗꯦꯟ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯌꯥꯒꯩꯔꯣꯜ ꯃꯔꯤꯄꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯣꯏꯅꯅ ꯄꯨꯖꯔꯤ ꯑꯗꯨꯒ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯉꯁꯤꯒꯤ ꯁꯤꯒꯨꯝꯂꯕ ꯃꯤꯐꯝꯁꯤꯗ ꯉꯁꯥꯏ ꯃꯁꯥꯅꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯂꯕ ꯃꯣꯏꯔꯥꯡ ꯃꯆꯥ ꯑꯃꯅ ꯉꯥꯡꯕꯤꯈꯤꯕ ꯑꯗꯨꯒ ꯑꯩꯅ ꯑꯣꯖꯥꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤꯕꯁꯤ ꯃꯣꯏꯔꯥꯡꯗ ꯑꯩꯅ MLA ꯑꯣꯏꯔꯛꯄꯗꯒꯤ ꯑꯣꯔꯗꯔ ꯑꯣꯏꯗ꯭ꯔꯤꯉꯩꯗꯒꯤ ꯃꯣꯏꯔꯥꯡꯒꯤ ꯈꯝꯕ ꯊꯣꯏꯕꯤ ꯑꯦꯅꯤ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯃꯣꯏꯔꯥꯡꯒꯤꯗꯃꯛꯇ ꯃꯁꯛ ꯇꯥꯛꯄꯤꯒꯦ ꯃꯅꯤꯄꯨꯔꯗ ꯅꯩꯅꯒꯦ ꯍꯥꯏꯕꯗ ꯀꯅꯥꯝꯇꯅ ꯆꯣꯡꯊꯣꯔꯛꯇꯕ ꯑꯗꯨꯕꯨ ꯑꯣꯖꯥꯁꯤꯅ ꯑꯩ ꯃꯣꯏꯔꯥꯡꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯃꯅꯤꯄꯨꯔ ꯄꯨꯝꯅꯃꯛ ꯈꯪꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯗꯨꯅ ꯃꯣꯏꯔꯥꯡ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯃꯤꯡꯗ ꯀꯔꯤꯒꯤꯗꯃꯛꯇ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯃꯣꯏꯔꯥꯡꯗꯒꯤ ꯍꯧꯔꯛꯄꯅꯤꯁꯦ ꯈꯪꯅꯅꯕ ꯑꯦꯋꯥꯔꯗ ꯑꯃ ꯄꯤꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯄꯨꯝꯅꯃꯛ ꯈꯪꯍꯟꯗꯕ ꯌꯥꯗꯦ ꯃꯗꯨꯁꯨ ꯀꯔꯝꯕ ꯑꯏꯕꯁꯤꯡ ꯉꯥꯛꯇꯒꯤ ꯑꯣꯏꯕ
ꯁꯩꯇꯒꯤ ꯃꯔꯝꯗ ꯅꯩꯅꯕ ꯀꯥꯡꯕꯨꯗ ꯆꯍꯤꯒꯤ ꯑꯦꯋꯥꯔꯗ ꯊꯝꯕꯤꯔꯀꯥꯟꯗ ꯃꯗꯩꯗ ꯈꯝꯕ ꯊꯣꯏꯕꯤꯁꯨ ꯃꯁꯛ ꯇꯥꯛꯅꯅꯕ ꯏꯍꯥꯟ ꯍꯥꯟꯅ ꯃꯅꯤꯄꯨꯔ ꯐ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯑꯩꯕꯨ ꯆꯤꯐ ꯒꯦꯁ ꯑꯣꯏꯅ ꯀꯧꯔꯒ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯑꯍꯥꯟꯕ ꯃꯅꯥ ꯌꯦꯟꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯅꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯏꯕ ꯃꯌꯥꯝꯅ ꯄꯤꯅꯈꯤꯕ ꯀꯃꯦꯟ ꯃꯗꯨꯗ ꯉꯥꯡꯅꯈꯤꯕ ꯃꯌꯥꯝꯗꯣ ꯇꯥꯔꯨꯔꯒ ꯑꯣ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯕꯨ ꯅꯨꯡꯁꯤꯕ ꯑꯣꯖꯥꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯒꯗꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯁꯦ ꯃꯅꯤꯄꯨꯔꯗ ꯃꯁꯛ ꯇꯥꯛꯄꯗ ꯅꯠꯇꯅ ꯚꯥꯔꯠꯇ ꯃꯁꯛ ꯇꯥꯛꯄꯗ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯀꯅꯤꯁꯦ ꯋꯥꯈꯜꯗꯨꯗ ꯈꯟꯖꯈꯤꯕꯅꯤ ꯃꯇꯝꯗꯨꯗꯅꯤ ꯑꯩꯅ ꯄꯦꯟꯃꯟꯗꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯁ꯭ꯔꯝꯕꯤ ꯑꯃꯅ ꯁꯛꯄ ꯏꯁꯩ ꯍꯥꯏꯅꯩ ꯅꯪꯕꯨ ꯂꯝꯖꯥꯅꯤ ꯃꯣꯏꯔꯥꯡ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯅꯥꯏꯅ ꯏꯕ ꯔꯥꯏꯇꯔꯗꯣ ꯃꯥ ꯃꯁꯥꯁꯨ ꯌꯥꯎꯔꯛꯏ ꯃꯥꯅ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯤ ꯃꯇꯥꯡꯗ ꯋꯥꯍꯩ ꯈꯔ ꯏꯔꯛꯄꯗ ꯑꯩꯅ ꯏꯁꯩꯗꯨꯒꯤ ꯑꯏꯕꯗꯣ ꯄꯦꯟꯃꯟꯈꯤꯗꯅ ꯃꯣꯏꯔꯥꯡ ꯍꯥꯏꯅꯩ ꯅꯪꯕꯨ ꯂꯝꯖꯥꯅꯤ ꯃꯣꯏꯔꯥꯡ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯍꯥꯏꯕ ꯏꯕ ꯅꯤꯄꯥꯗꯣ ꯑꯩ ꯑꯦꯋꯥꯔꯗ ꯑꯣꯏꯅ ꯂꯨꯄꯥ 5,000 ꯅꯨꯃꯤꯠꯇꯨꯗ ꯂꯥꯎꯊꯣꯛꯑꯒ ꯄꯤꯖꯔꯝꯕꯅꯤ ꯃꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕꯗꯤ ꯑꯣꯖꯥ ꯇꯣꯝꯕꯒꯨꯝꯅ ꯃꯣꯏꯔꯥꯡꯗꯒꯤꯁꯨ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯈꯝꯕ ꯊꯣꯏꯕꯤꯕꯨ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜ ꯃꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯒꯗꯤ ꯑꯩ ꯑꯗꯨꯃꯛ MLA ꯑꯣꯏꯅꯁꯨ MLA ꯑꯣꯏꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯔꯒ ꯑꯣꯖꯥ ꯁꯂꯥꯝ ꯇꯣꯝꯕꯕꯨꯁꯨ ꯑꯩꯅ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯅꯣꯜꯄꯨ ꯎꯠꯆꯔꯤꯑꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯗꯥꯏꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯉꯨ ꯃꯌꯥꯝ ꯆꯩꯔꯥꯛ ꯂꯣꯏꯁꯪꯒꯤ ꯊꯥꯡꯖꯤꯡ ꯆꯩꯔꯥꯛ ꯂꯣꯏꯁꯪꯒꯤ ꯏꯉꯨ ꯃꯌꯥꯝꯕꯨꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯅꯤꯉꯣꯜ ꯃꯌꯥꯝꯕꯨꯁꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯣꯏꯅꯅ ꯎꯠꯄ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯅ ꯐꯪꯁꯟꯁꯤ ꯄꯥꯡꯊꯣꯛꯏꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯂꯩꯀꯣꯜꯁꯤꯕꯨ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯏꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗꯒꯤ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯕꯨ ꯄꯦꯟꯅꯅꯕ ꯁꯦꯕꯥ ꯈꯔꯗ ꯑꯣꯏꯁꯨ ꯇꯧꯔꯒ ꯃꯣꯏꯔꯥꯡꯗ ꯃꯌꯥꯝꯗꯨꯕꯨ ꯃꯄꯨꯛꯅꯤꯡ ꯄꯦꯟꯅ ꯍꯜꯍꯟꯈꯤꯅꯕ ꯍꯣꯠꯅꯕꯗ ꯃꯌꯥꯝꯅꯗꯤ ꯁꯤꯡꯊꯥꯕꯤꯗ꯭ꯔꯕ ꯑꯗꯨꯒ ꯑꯆꯧꯕ ꯊꯧꯗꯥꯡꯗꯤ ꯂꯧꯖꯔꯒ ꯋꯥꯕꯅꯁꯨ ꯈꯝ ꯊꯦꯡꯂꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯁꯦꯕꯥ ꯃꯟꯗꯣꯜꯒꯤ ꯀꯥꯡꯕꯨꯕꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯣꯏꯅ ꯎꯠꯆꯔꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯇꯧꯕꯤꯃꯜ ꯃꯇꯝꯅ ꯈꯪꯉꯛꯀꯅꯤ ꯍꯥꯏꯕꯗꯨꯃꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯁꯤꯒꯨꯝꯂꯕ ꯏꯇꯤꯍꯥꯁꯤꯛ ꯑꯣꯏꯍꯧꯔꯒꯗꯧꯕ ꯈꯝꯕꯅ ꯀꯥꯎ ꯐꯥꯕꯒꯤ ꯁꯤꯒꯨꯝꯂꯕ ꯃꯤꯇꯝꯁꯤꯕꯨ ꯀꯠꯄꯤꯔꯤꯕ ꯑꯩꯒꯤ ꯃꯥꯃꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯂꯥꯝ ꯏꯕꯣꯆꯧꯕ ꯑꯗꯩ ꯏꯅꯦ ꯏꯕꯦꯝꯃ ꯁꯂꯥꯃꯣꯡꯕꯤ ꯕꯤꯅꯝ ꯆꯥꯎꯕꯤ ꯗꯦꯕꯤ ꯑꯗꯨꯒ ꯑꯩ ꯃꯔꯨꯞ ꯀꯣꯟꯖꯦꯡꯕꯝ ꯕꯤꯔꯦꯟ ꯃꯥꯒꯤ ꯂꯣꯏꯅꯕꯤꯁꯤꯒꯤ ꯀꯨꯃꯥꯃꯣꯡꯕꯤ ꯁꯅꯥꯍꯟꯕꯤ ꯗꯦꯕꯤ ꯀꯨꯟꯖꯦꯝꯕꯣꯡꯕꯤ ꯁꯅꯥꯍꯟꯕꯤ ꯗꯦꯕꯤ ꯃꯥꯗ ꯅꯠꯇꯅ ꯁꯥꯒꯩꯗꯨꯒꯤ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯏꯄꯥ ꯏꯄꯥ ꯄꯨꯝꯅꯃꯛ ꯁꯥꯒꯩ ꯑꯅꯤꯒꯤ ꯁꯂꯥꯝꯒꯤ ꯑꯃꯗꯤ ꯀꯣꯟꯖꯦꯡꯕꯝꯒꯤ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯣꯏꯅ ꯄꯨꯁꯆꯔꯤ ꯂꯣꯏꯅꯅ ꯕꯥꯇꯣꯟ ꯐꯪꯗꯅ ꯂꯦꯡꯕꯤꯔꯛꯏꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯣꯏꯅ ꯄꯨꯁꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯁꯤꯒꯨꯝꯂꯕ ꯐꯪꯁꯟꯁꯤꯕꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯈꯪꯍꯟꯗꯨꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯂꯩꯀꯣꯜꯗ ꯁꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯈꯤꯟꯒꯔꯦ ꯍꯥꯏꯅ ꯇꯥꯛꯄꯤꯗꯧꯔꯤꯕ ꯁꯟꯗꯣꯛꯀꯗꯧꯔꯤꯕ ꯄ꯭ꯔꯦꯁ ꯑꯦꯟ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯣꯏꯅ ꯄꯨꯁꯆꯔꯤ ꯑꯩ ꯃꯇꯝ ꯁꯥꯡ ꯂꯧꯖꯔꯔꯣꯏ ꯉꯁꯥꯏ ꯑꯩꯒꯤ ꯀꯤꯅꯣꯠ ꯑꯦꯗ꯭ꯔꯦꯁꯇ ꯑꯩꯈꯣꯏꯒꯤ ꯅꯤꯂꯃꯅꯤꯅ ꯌꯥꯝ ꯐꯖꯕ ꯄꯣꯏꯟ ꯄꯤꯕꯤꯈ꯭ꯔꯦ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯑꯣꯖꯥ ꯃꯨꯊꯨꯅ ꯌꯥꯝ ꯐꯖꯕ ꯃꯇꯦꯛ ꯑꯃ ꯄꯤꯈ꯭ꯔꯦ ꯑꯣꯖꯥ ꯇꯣꯝꯕꯒꯤ ꯄꯤꯈ꯭ꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯒꯤ ꯈꯨꯔꯥꯟ ꯅꯣꯗꯤꯌꯥꯒꯤ ꯐꯖꯕ ꯋꯥꯔꯤ ꯂꯤꯈ꯭ꯔꯦ ꯑꯣꯖꯥ ꯁꯔꯠꯀꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯈꯝꯕꯅ ꯀꯥꯎꯁꯦ ꯀꯔꯝꯍꯥꯏꯅ ꯂꯥꯛꯈꯤꯑꯕ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯂꯤꯈ꯭ꯔꯦ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯗꯤ ꯑꯩꯅ ꯅꯨꯃꯤꯠ 10 ꯉꯥꯡꯉꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯃꯥꯒꯤ ꯋꯥꯔꯤꯗꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯕ ꯃꯁꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯑꯕ ꯃꯔꯝꯗꯤ ꯈꯝꯅꯨꯅ ꯈꯝꯕ ꯌꯣꯜꯂꯛꯄꯒꯤ ꯈꯛꯇ ꯁꯤꯡꯊꯥꯕꯗ ꯅꯨꯃꯤꯠ 9 ꯆꯪꯍꯟꯕ ꯌꯥꯏꯑꯕ
ꯃꯔꯝꯗꯤ ꯄꯦꯅꯥ ꯁꯛꯄ ꯑꯃꯅ ꯈꯝꯕꯅ ꯀꯥꯎ ꯐꯥꯅꯅꯕ ꯈꯝꯅꯨꯅ ꯈꯝꯃꯒ ꯈꯝꯕ ꯌꯣꯜꯂꯛꯄꯗꯩꯗ ꯀꯥꯎ ꯐꯥꯕ ꯐꯥꯎꯗ ꯅꯨꯃꯤꯠ 30 ꯆꯪꯉ ꯄꯦꯅꯥ ꯁꯛꯏꯕꯅꯦꯕ ꯑꯗ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯕ ꯃꯣꯏꯔꯥꯡꯒꯤ ꯑꯗꯨꯝꯂꯕ ꯍꯤꯁꯇ꯭ꯔꯤ ꯐꯖꯈ꯭ꯔꯕ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯃꯆꯥꯅꯗꯤ ꯃꯣꯏꯔꯥꯡꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯉꯁꯤꯐꯥꯎ ꯅꯩꯅꯗ꯭ꯔꯤꯑꯕ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇꯨꯗ ꯌꯥꯎꯔꯨꯕ ꯐꯪꯁꯟꯗꯨꯗꯒꯤ ꯃꯣꯏꯔꯥꯡꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯁꯩꯇꯛꯀꯍꯔꯤ ꯃꯌꯥꯝꯅ ꯊꯥꯒꯤ ꯐꯝꯕꯗ ꯑꯗꯨꯒ ꯍꯞꯇꯥꯒꯤ ꯐꯝꯕꯗ ꯅꯩꯅꯔꯀꯥꯟꯗ ꯑꯆꯨꯝ ꯑꯔꯥꯟ ꯀꯔꯤꯅꯣꯒ ꯌꯥꯝꯅ ꯅꯩꯅꯔꯒ ꯃꯁꯤꯕꯨ ꯍꯤꯁꯇ꯭ꯔꯤ ꯑꯁꯦꯡꯕꯔꯥ ꯑꯗꯩ ꯐꯨꯡꯒꯥ ꯋꯥꯔꯤꯔ ꯀꯥꯏꯁꯦ ꯀꯌꯥꯝ ꯅꯩꯅꯒꯦ ꯀꯥꯏꯁꯦ ꯌꯥꯝ ꯐꯖꯅ ꯈꯪꯉꯦꯕ ꯃꯔꯝꯗꯤ ꯑꯣꯖꯥ ꯖꯣꯏꯀꯨꯃꯥꯔꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯈꯤ ꯅꯥꯟꯁ ꯑꯦꯀꯥꯗꯃꯤꯒꯤ ꯑꯣꯖꯥ ꯖꯣꯏꯀꯨꯃꯥꯔꯅ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯁꯤ ꯃꯥꯅ ꯗꯦꯜꯂꯤꯗ ꯂꯤꯕ ꯃꯇꯝꯗ ꯃꯗꯨꯗ ꯃꯌꯥꯝꯗꯨꯅ ꯈꯨꯈꯤꯕ ꯈꯨꯕꯥꯛꯁꯦ ꯄꯨꯡꯈꯥꯏ ꯑꯃ ꯂꯦꯞꯇꯦ ꯍꯥꯏ ꯃꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯍꯤꯁꯇ꯭ꯔꯤꯁꯦ ꯋꯥꯔꯤꯁꯤ ꯂꯤꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯂꯕ ꯐꯖꯈ꯭ꯔꯕ ꯍꯧꯔꯛꯐꯝꯁꯨ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯔꯥꯖꯅꯤꯇꯤꯗꯁꯨ ꯊꯜꯂꯒ ꯌꯥꯎꯔꯕ ꯑꯗꯨꯒ ꯃꯁꯤꯗꯩꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯈ꯭ꯔꯕ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯣꯏꯔꯥꯡꯗ ꯂꯩꯕ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯃꯣꯏꯔꯥꯡꯒꯤ ꯁꯩꯇꯛꯀꯥꯔꯤ ꯃꯌꯥꯝꯅ ꯊꯤꯖꯤꯟꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯅꯍꯥꯟꯈꯩ ꯄꯪꯊꯔꯒ ꯂꯩꯔꯒꯁꯨ ꯉꯁꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯃꯟꯗꯤꯔꯁꯤꯗ ꯉꯥꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯒꯤ ꯃꯌꯥꯝꯁꯨ ꯋꯥꯈꯜ ꯃꯤꯀꯞ ꯊꯣꯛꯇꯅ ꯅꯩꯅꯕ ꯍꯧꯕꯤꯔꯛꯑꯣ ꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯁꯥꯌꯣꯜꯁꯦ ꯑꯁꯦꯡꯕꯗꯤ ꯈꯝꯕꯅ ꯀꯥꯎ ꯐꯥꯈꯤꯗꯣ ꯁꯨꯃꯥꯏꯅ ꯈꯥꯏꯌꯦꯗꯣ ꯃꯤꯇꯝ ꯑꯃ ꯉꯁꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯂꯩꯀꯣꯜꯁꯤꯗ ꯈꯤꯟꯕ ꯍꯧꯔꯕꯅꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤꯅ ꯇꯥꯛꯂꯛꯀꯗꯣꯏꯗꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟꯒꯩ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯂꯤꯕꯗ ꯈꯝꯕꯅ ꯀꯥꯎ ꯐꯥꯏꯁꯦ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯣꯏꯅ ꯎꯔꯝꯕꯗꯣ ꯉꯁꯤꯗꯤ ꯃꯤꯇꯝ ꯑꯣꯏꯅ ꯄꯨꯊꯣꯛꯑꯦ ꯃꯁꯤ ꯑꯣꯏꯇꯥꯔꯗꯤ ꯃꯁꯤ ꯋꯥꯔꯤꯁꯦ ꯁꯦꯡꯉꯝꯕꯅꯦ ꯃꯤꯁꯦ ꯄꯣꯠꯁꯦ ꯎꯔꯛꯄ ꯍꯧꯔꯛꯀꯗꯣꯏꯅꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕꯅ ꯉꯁꯤꯗꯤ ꯈꯝꯕꯒꯤ ꯁꯥꯗꯣꯡꯁꯦ ꯀꯩꯔꯦꯟ ꯀꯩꯖꯥꯎꯅꯦꯁꯦ ꯃꯥꯡꯗ ꯈꯤꯜꯂꯒ ꯂꯩꯔꯦ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯝꯕꯅꯕꯨ ꯀꯩ ꯐꯥꯈꯤꯕꯗꯣ ꯀꯃꯥꯏꯅ ꯐꯥꯈꯤ ꯀꯥꯏꯗꯣ ꯃꯣꯏꯔꯥꯡꯗ ꯄꯩꯁꯥ ꯄꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯀꯩꯗꯧꯒꯦ ꯀꯠꯄꯤꯔꯛꯎꯅ ꯃꯣꯏꯔꯥꯡ ꯅꯨꯡꯁꯤꯕ ꯃꯌꯥꯝꯗꯣ ꯆꯤꯟꯗꯗꯤ ꯃꯣꯏꯔꯥꯡ ꯅꯨꯡꯁꯤꯔꯒ ꯇꯧꯔꯛꯄꯗꯗꯤ ꯑꯝꯇ ꯅꯨꯡꯁꯤꯗꯦ ꯅꯨꯡꯁꯤꯕꯒꯤ ꯄꯣꯠꯁꯨ ꯑꯝꯇꯁꯨ ꯎꯠꯂꯛꯇꯦ ꯑꯩꯅ ꯍꯥꯏꯖꯔꯤꯅ ꯀꯠꯄꯤꯔꯛꯎ ꯈꯤꯟꯕꯤꯔꯣ ꯃꯐꯝꯁꯤꯗ ꯏꯙꯧ ꯊꯥꯡꯖꯤꯡꯒꯤ ꯃꯐꯝꯁꯤꯗ ꯃꯣꯏꯔꯥꯡꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤꯀꯣ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯀꯩꯗꯣ ꯃꯊꯪ ꯃꯊꯪ ꯎꯠꯂꯁꯦꯕ ꯀꯩ ꯐꯥꯕꯗꯨꯕꯨ ꯎꯠꯂꯛꯀꯅꯤ ꯃꯗꯒꯤꯗꯤ ꯈꯝꯕꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯂꯣꯏ ꯀꯝꯕꯒꯤ ꯑꯃꯨꯛ ꯎꯠꯂꯛꯀꯅꯤ ꯊꯣꯏꯕꯤ ꯂꯣꯏ ꯀꯨꯝꯕꯒꯤ ꯑꯃꯨꯛ ꯎꯠꯂꯛꯀꯅꯤ ꯃꯊꯪ ꯃꯊꯪ ꯃꯌꯥꯝꯗꯣ ꯈꯤꯜꯂꯒ ꯊꯝꯃ ꯃꯇꯝꯗ ꯂꯩꯀꯣꯜꯁꯤꯗ ꯂꯩꯕꯨꯡꯁꯤꯗ ꯑꯩꯅ MLA ꯀꯥꯔꯛꯄꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯂꯩꯀꯣꯜꯁꯦ ꯃꯇꯝ ꯑꯃꯗ ꯃꯁꯤꯗ ꯆꯪꯉꯨꯕꯗ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯗꯧꯕ ꯃꯥꯟꯗꯅ ꯂꯩꯔꯝꯕ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯒꯤ ꯇꯥꯝꯁꯤꯗ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗ ꯆꯪꯉꯨꯕꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯥꯟꯇꯤ ꯐꯪꯉꯦ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯁꯦ ꯈꯜꯍꯟꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯏꯙꯧꯗ ꯊꯝꯖꯈꯤꯕ ꯋꯥꯐꯝꯗꯣ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯗꯨ ꯑꯣꯏꯅꯕ ꯑꯩꯅ ꯍꯦꯛ ꯉꯝꯃꯤꯈꯣꯏ ꯍꯣꯠꯅꯈꯤꯅꯤ ꯍꯥꯏꯕꯁꯤꯕꯨꯗꯤ ꯑꯩ ꯉꯁꯤꯁꯨ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯩ ꯑꯗꯨꯅ ꯉꯁꯤꯁꯨ ꯃꯇꯝ ꯑꯩ ꯁꯥꯡꯅ ꯂꯧꯖꯔꯣꯏ ꯉꯁꯤꯒꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯃꯇꯦꯛ ꯉꯁꯥꯏ ꯋꯥꯉꯥꯡꯂꯣꯏꯁꯤꯡꯅ ꯉꯥꯡꯕꯤꯈꯤꯕꯗ ꯑꯣꯖꯥ ꯃꯨꯗꯨꯅ ꯍꯥꯏꯕꯤꯈꯤ ꯑꯣꯖꯥ ꯃꯨꯗꯨ ꯅꯠꯇꯦ ꯀꯩꯅꯣꯅ ꯈꯨꯔꯥꯜ ꯅꯣꯗꯤꯌꯥꯅ ꯍꯥꯏꯕꯤꯈꯤ ꯀꯩꯅꯣꯗ ꯑꯥꯗ ꯄꯨꯔꯦꯝꯕꯕꯨ ꯀꯥꯎꯁꯦ ꯐꯥꯅꯕ ꯍꯣꯠꯅꯔꯛꯄꯁꯤ ꯄꯨꯔꯦꯝꯕꯁꯤ ꯂꯥꯛꯅ ꯐꯥꯅ ꯉꯝꯃꯣꯏꯗꯧꯔꯦ ꯑꯗꯨꯅ ꯍꯥꯠꯍꯧꯕꯅ ꯀꯥꯎꯁꯤꯗ ꯍꯥꯠꯈ꯭ꯔꯁꯅꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯣꯏꯔꯥꯡꯁꯦ ꯑꯩꯈꯣꯏꯗ ꯖꯣꯏ ꯇꯧꯕ ꯉꯝꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯍꯥꯎ ꯃꯌꯥꯝꯅ ꯏꯟꯁꯤꯜꯂꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯀꯥꯎꯁꯦ ꯐꯍꯟꯈꯤꯕꯅꯤ ꯍꯥꯏꯌꯦꯕ ꯑꯗꯨꯁꯨ ꯋꯥꯟ ꯀꯥꯏꯟꯁ ꯑꯣꯐ ꯆꯤꯔꯣꯜ ꯑꯃꯅꯦꯕ ꯑꯗꯩꯗꯤ ꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯣꯖꯥ ꯃꯨꯗꯨꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯀꯩꯅꯣꯅ ꯈꯝꯕꯁꯦ ꯁꯤꯔꯁꯅꯨ ꯊꯣꯏꯕꯤꯁꯦ ꯃꯥꯅ ꯄꯥꯝꯕꯗꯩ ꯅꯣꯡꯃꯥꯅ ꯃꯥꯏꯕꯤ ꯁꯥꯔꯀꯥꯟꯗ ꯂꯩꯐꯥꯎ ꯇꯧꯔꯒ ꯈꯝꯕ ꯁꯤꯔꯗꯤ ꯊꯣꯏꯕꯤꯁꯦ ꯃꯥ ꯂꯧꯔꯅꯤ ꯍꯥꯏꯕꯒꯤ ꯀꯥꯎ ꯐꯍꯟꯈꯤꯕꯅꯤ ꯑꯃꯨꯛ ꯍꯥꯏꯔꯦ ꯁꯤꯗ ꯌꯥꯎꯔꯤꯀꯣ ꯋꯥꯔꯤꯁꯤꯗ ꯑꯅꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤꯁꯨ ꯁꯔꯧ ꯁꯤꯟꯕꯁꯦ ꯑꯗꯨꯝ ꯌꯥꯎꯔꯛꯏ ꯐꯠꯇꯕꯁꯦ ꯑꯗꯨꯝ ꯌꯥꯎꯏ ꯔꯥꯖꯅꯤꯇꯤꯁꯦ ꯑꯗꯨꯝ ꯌꯥꯎꯏ ꯍꯥꯏꯖꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤꯗꯤ ꯍꯧꯖꯤꯛꯁꯨ
Moirangdana Sarose, like the European Loma Karahi, sitting in the Thompson. Hajin be, Toxin be, Mimang of what I say, Moirang Karahi, Bramale, Atayde, Masika in the history is enough, Malum Pura Lapadundawi, and in the Thompson. Single Leramba Sando Tamda Porta Paraga, Tamdagi Puriamana Paraga. Anyway, what is the Amabuere? Akoy Korean Doctor Labor, single labor, Sando, an hour, Maduna Maraboga, Simi put among Topangam, the Laboyang, the Loiport Cadre.